mayam puna mapu ngasi Ravi Shankar Chingulechal Facebook page amadi Chingulechal haina ming thonjaba YouTube channel asida yengbiriba puna mapu ngasi sinjalangjariba Hill Manipur Hill Relief Camps haina ming thonjaba adum program asigi special program oina thamjariba An Evening with Vidyamani Wangkhem haina ming thonjaba adumba program ama mayam da khodol tamjanabagi damak Thazariba live asida changbirakleba mipum khudimakpu ahanamuktada taram dokchari ngasi live asi hodokchadringai mamangda ngasi ekhoina unajaga pagaloinana ngasi relief camp sing amadi awana taraba mafam sing da mateng pangnanabagi damak sangsanjarakpa thabak thoram singgi manung channa ngasi ekhoi special artist amoina singer amoina ling sinduna laibire Vidyamani Wangkhem mayam pumna taramno otminasi ahanamuktada Vidyamani wasu Koi sinja langjari ba timgi mai kai taram nokchari. Taram nokchari. Ngasi mayam da mathang manau naina isai pareng khudol tamjadringai mamangda ngasi gi khoi gi musical orchestra gi team da laibiri ba ngasi gi artist sing mayam da sakamutang takna bagi tanja du lojage ahan bada keyboard paibiri ba ngasi gi di thobu haijaba tare thobu ibiri ba agi yamba trong laubi dagi Ravi Shankar Naurem yambana keyboard paibigani loinana yambagidi khutpai duna taksariba yambagi sebok haitare yambagi sebok oibiriba ningthokongdagi egi naw nganba maire bamsu koi keyboard paibiraga yamba Ravi Shankar bu back tobigani loinana bass guitar da lalambung makhongdagi Sanju Haubam guitar da Sagolban Sayangdagi Tamo Surjit Sanjenbam Loinana Moirang Thamna Pokpi dagi Aginao Rajesh Pokhrambam Mahakna Pedram Paibiri Loinana Asigi episode asida thodo hendokna nungaijaba ama amadi ka hena special oiri basigisu maram amasu leiri madudi Balsri Awardee mayamna piklingai matamdagi masada yaujarakpa talent adubu sakhang bibo oina Balsri Awardee oina award pibirakhiba nambol thiamdagi ming oina adum panjarabada Johnson Thokchom mahakna ngasi tabla paibiduna mayam gitamak thogal tawbigani punamakpu ngasi sinjalangjariba singi maikai dagi taram nokchari loinana ngasi gi sound engineer oina leibiriba ꯑꯩꯈꯣꯏꯒꯤꯗꯤ ꯏꯌꯥꯝꯕ ꯇꯥꯃꯣ ꯄ꯭ꯔꯤꯌꯣ ꯄꯣꯠꯁꯪꯕꯝ ꯄ꯭ꯔꯤꯚꯤꯌꯟ ꯔꯦꯀꯣꯔꯗꯁꯀꯤ ꯏꯌꯥꯝꯕꯅ ꯉꯁꯤ ꯁꯥꯎꯟꯒꯤ ꯑꯆꯪꯕ ꯄꯨꯝꯅꯃꯛ ꯏꯌꯥꯝꯕꯁꯤꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯄꯣꯊꯥꯖꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯆꯠꯊꯖꯔꯤꯕꯁꯤꯗꯩꯁꯤꯗ ꯃꯇꯦꯡ ꯄꯥꯡꯖꯕꯒ ꯂꯣꯏꯅꯅ ꯀꯠꯊꯣꯛꯄꯤꯔꯤꯕ ꯄ꯭ꯔꯤꯚꯤꯌꯟ ꯔꯦꯀꯣꯔꯗꯁꯀꯤ ꯏꯌꯥꯝꯕ ꯄ꯭ꯔꯤꯌꯣ ꯄꯣꯠꯁꯪꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯄꯥꯔꯠꯅꯔ ꯑꯃꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯁꯄꯣꯔꯠ ꯄꯤꯕꯤꯔꯤꯕ Studio Dominance amadi Singamai 360 team members sing volunteers sing punamapu taramno chari loinana ngasi thoramasi hodringagi mamangda ngasi program ama icham chamna tawba haibasi yamdaba mayamgi thawal tawbigadoriba artist sing miyoi sing asibu ikai khumna wutpa haibasi koi paipugi haktaktagi chatnaduna lakli ngasi su program asigi damak ikoigi Singamai 360 yamna maruiba team member oibiribi iche Sobita mayamna Malemganbi Shoes House loinana Sophia Tailoring Center Kongba Bazaar haragasu khangna biriba dukan asigi proprietor iche Sobita na ngasi lengsen biriba stage ke phangbang thakta mayamgi thawal tawbigadoriba artist sing asida lengyan amamamtang khudol tambiranaba haidana nolokani singjari ahanbada saisakpi mahakta yanbinaba nolokchari iche Ngasigi yamna maruiba role lobiribi Vidyamani Wangkhemda icham chamba lengyan ama iche Sobita proprietor Malemganbi Shoes House Sophia Tailoring Center na kodol tambiri loinana agi naw nganba keyboard paibiriba inaw nganbada koi kodol tambiri loinana bass guitar paibiriba bass lo okay lit paibiriba Sanju abdum paring tobiro
ꯒꯤꯇꯥꯔ ꯄꯥꯏꯕꯤꯔꯤꯕ ꯇꯥꯃꯣ ꯁꯨꯔꯖꯤꯠ ꯁꯟꯖꯦꯟꯕꯝ ꯃꯊꯪꯗ ꯄꯦꯠ ꯗ꯭ꯔꯝ ꯄꯥꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯔꯥꯖꯦꯁ ꯄꯨꯈ꯭ꯔꯝꯕꯝꯗ ꯆꯦ ꯁꯣꯕꯤꯇꯥꯅ ꯏꯆꯝ ꯆꯝꯕ ꯂꯦꯡꯌꯥꯟ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯤ ꯂꯣꯏꯅꯅ ꯇꯕ꯭ꯂꯥ ꯄꯥꯏꯕꯤꯔꯤꯕ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝ ꯕꯥꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯃꯍꯥꯛꯇꯁꯨ ꯑꯩꯈꯣꯏꯅ ꯆꯦꯅ ꯁꯤꯟꯕꯤꯔꯤꯕ ꯂꯦꯡꯌꯥꯟ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯈꯨꯗꯣꯜ ꯇꯝꯕꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯤ ꯂꯣꯏꯅꯅ ꯕꯦꯁ ꯒꯤꯇꯥꯔꯗ ꯁꯟꯖꯨ ꯍꯥꯎꯕꯝ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯕꯨ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯅꯥꯎꯔꯦꯝꯗ ꯏꯆꯝ ꯆꯝꯕ ꯂꯦꯡꯌꯥꯟ ꯑꯃ ꯃꯌꯥꯝ ꯃꯥꯡꯗ ꯈꯨꯠꯁꯤꯟꯅꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯥꯎꯟ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯁꯥꯎꯟ ꯔꯦꯀꯣꯔꯗ ꯃꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯟꯕꯤꯒꯗꯧꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯄ꯭ꯔꯤꯚꯤꯌꯟ ꯔꯦꯀꯣꯔꯗꯁꯀꯤ ꯁꯥꯎꯟ ꯏꯟꯖꯤꯅꯤꯌꯔ ꯇꯥꯃꯣ ꯄ꯭ꯔꯤꯌꯣ ꯄꯣꯠꯁꯪꯕꯝꯗ ꯏꯆꯝ ꯆꯝꯕ ꯂꯦꯡꯌꯥꯟ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯂꯣꯏꯅꯅ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯦꯟꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯒꯨꯔꯨ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯇꯟ ꯁꯥꯄꯝꯗ ꯏꯆꯝ ꯆꯝꯕ ꯂꯦꯡꯌꯥꯟ ꯑꯃ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯤꯅꯤꯌꯔ ꯇꯤꯝ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯒꯨꯅꯦ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯏꯗꯤꯇꯔ ꯑꯣꯏꯅ ꯐꯝꯕꯤꯕꯅꯦ ꯏꯌꯥꯝꯕꯁꯦ ꯏꯌꯥꯝꯕ ꯒꯨꯅꯦꯒꯤꯗꯃꯛ ꯂꯦꯡꯌꯥꯟ ꯑꯃꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯍꯥꯏꯗꯅꯁꯨ ꯅꯔꯣꯛꯆꯔꯤ ꯑꯗꯨꯒ ꯑꯇꯩ ꯑꯔꯦꯝꯕꯁꯤꯗꯤ ꯑꯩ ꯂꯣꯏ ꯄꯨꯔꯒꯦ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯩ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯇꯤꯟ ꯑꯝꯇꯪ ꯂꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯃꯥꯡꯗ ꯏꯌꯥꯝꯕꯁꯤꯅ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯒ ꯂꯩꯔꯕꯅꯤ ꯅꯠꯇꯦ ꯃꯌꯥꯝ ꯃꯥꯡꯗ ꯈꯨꯠꯁꯤꯟꯅꯕꯤꯔꯣ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯣꯛꯄꯗꯤ ꯌꯥꯏꯗꯅ ꯈꯔꯗꯤ ꯃꯌꯦꯛꯇꯤ ꯁꯦꯡꯗ꯭ರೆ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯊꯣꯡꯗ ꯁꯨꯝ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯁꯨꯝ ꯂꯩ ꯃꯅꯤꯡ ꯊꯣꯡꯗ ꯑꯗꯨꯝ ꯂꯩꯅꯤꯡꯕꯩ ꯅꯨꯡꯉꯥꯏꯕꯁꯦ ꯁꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯀꯔꯤꯝ ꯍꯥꯏꯅꯕꯤꯗꯦ ꯑꯗꯣ ꯁꯛ ꯊꯤꯔꯒꯁꯨ ꯊꯤ ꯍꯥꯏꯕꯤꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯧꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯩꯈꯣꯏꯅ ꯃꯤꯡꯊꯣꯟꯖꯕ ꯍꯤꯜ ꯃꯅꯤꯄꯨꯔ ꯍꯤꯜ ꯔꯤꯂꯤꯐ ꯀꯦꯝꯞꯁ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ 7005777798 ꯑꯁꯤꯗ ꯃꯌꯥꯝꯅ ꯑꯗꯣꯝꯅ ꯑꯉꯝꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯄꯥꯡꯕꯤꯔꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯆꯕ ꯂꯣꯏꯅꯅ ꯇꯉꯥꯏ ꯐꯗꯕ ꯃꯐꯝꯃꯛ ꯂꯥꯛꯂꯒꯁꯨ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯗ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯄꯥꯡꯕꯤꯌꯨ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯕꯤꯔꯛꯅꯕ ꯆꯤꯡꯕꯁꯤꯡ ꯑꯗꯨ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤꯗꯕꯨ ꯁꯦꯜ ꯆꯪꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯧꯔꯝ ꯑꯃ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯆꯔꯒ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯖꯔꯕ ꯃꯇꯨꯡꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯅꯤꯖꯕꯒꯤ ꯊꯧꯔꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯏꯁꯩꯒꯤ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯗ꯭ꯌꯥꯃꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯩ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯑꯗꯨꯒ ꯀꯔꯤ ꯏꯁꯩꯅ ꯈꯨꯗꯣꯜ ꯇꯝꯒꯗꯣꯏꯅೋ ꯍꯥꯏꯕꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯗ꯭ꯌꯥꯃꯅꯤ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯗ ꯁꯨꯃꯥꯏꯅ ꯁ꯭ꯇꯨꯗꯤꯑꯣ ꯗꯣꯃꯤꯅꯦꯟꯁꯅꯒ ꯑꯩꯈꯣꯏ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯁꯨ ꯃꯇꯦꯡ ꯈꯤꯇꯪ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯒꯦꯁ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯕꯁꯤꯗ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯤꯗ꯭ꯌꯥꯃꯅꯤ ꯑꯃꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯣ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯒꯤ ꯂꯥꯏꯚ ꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯕꯨꯡ ꯗꯥ ꯔꯕꯤ ꯁꯪꯀꯔ ꯃꯍꯥꯛꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯕꯨꯁꯨ ꯏꯟꯇꯔꯦꯛ ꯇꯧꯕ ꯐꯪꯖꯕ ꯑꯗꯒꯤ ꯀꯨꯏꯅ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯉꯝꯖꯗꯕ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯅ ꯆꯠꯂꯨꯔꯒ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕꯁꯤꯡꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯅ ꯃꯈꯣꯏꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯧꯅꯥ ꯄꯤꯕꯤꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯟꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯏꯕꯨꯡꯕꯨꯁꯨ ꯍꯟꯅ ꯑꯍꯥꯟꯕ ꯏꯁꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯉꯁꯤ ꯃꯤꯕꯨꯗꯤ ꯌꯥꯝꯗ꯭ꯔꯤ ꯃꯤ 200 ꯈꯔ ꯍꯦꯟꯅ ꯌꯦꯡꯂꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏ ꯍꯨꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩꯅ ꯍꯥꯟꯅ ꯍꯧꯕꯅ ꯐꯕ꯭ꯔꯥ ꯃꯤꯗ꯭ꯌꯥꯃꯅꯤ ꯀꯔꯝꯕ ꯏꯁꯩ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯁꯤꯒꯦ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯍꯥꯟꯅ ꯍꯧꯖꯒꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯑꯗꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯃꯗ ꯌꯥꯝꯅ ꯆꯦꯟꯐꯝ ꯊꯣꯛꯄ ꯒꯨꯟꯅꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯀꯠꯊꯣꯛꯆꯕ ꯑꯣꯏꯅ ꯑꯍꯥꯟꯕ ꯏꯁꯩ ꯑꯁꯤꯗꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯁꯩꯊꯥꯖꯕ ꯏꯁꯩ ꯑꯃ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ
ꯂꯩꯇꯦ ꯏꯃꯥ ꯀꯣꯏꯅ ꯊꯤꯗꯨꯅ ꯂꯥꯞꯅ ꯆꯠꯇꯨꯅ ꯅꯪꯒꯨꯝꯕꯤ ꯐꯪꯂꯣꯏ ꯏꯃꯥ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯅꯪꯕꯨ ꯈꯟꯖꯩ ꯀꯔꯝ ꯄꯦꯜꯍꯟꯒꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯗ ꯅꯪꯕꯨ ꯈꯟꯖꯩ ꯀꯔꯝ ꯄꯦꯜꯍꯟꯒꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯤ ꯇꯨꯖꯨꯡꯂ ꯅꯤꯡꯍꯟꯅꯖꯔꯣꯏꯅꯦ ꯏꯃꯥ ꯅꯪꯅ ꯎꯠꯄꯤꯌꯨ ꯑꯄꯥꯝꯕ ꯇꯥꯛꯄꯤꯌꯨ ꯂꯩꯕꯥꯛ ꯂꯩꯒꯨꯝ ꯈꯥꯡꯖꯔꯦꯅꯦ ꯑꯅꯥꯄꯨꯝꯕ ꯀꯣꯛꯂꯁꯅꯨ ꯅꯪꯒꯤ ꯏꯃꯥ ꯅꯪꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤꯅꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯖꯕ 이마 복나컴 이마 난곰비 레이테 이마 꼬이나 티도나 랍나 젯도나 난곰비 풍로이 이마 ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯏꯁꯩ ꯑꯃ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯃꯅꯤꯅ ꯈꯨꯠꯁꯤꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯕꯤꯈ꯭ꯔꯦ ꯍꯨ ꯏꯃꯥ ꯄꯣꯛꯅꯐꯝ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩꯁꯤꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯧꯒꯜ ꯇꯧꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯅ ꯖꯤꯄꯦ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯩ 7005-7398 ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯅ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯄ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯍꯥꯏꯕꯤꯔꯛꯄ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯨꯃꯗꯤ 100% ꯄꯥꯊꯣꯛꯆꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯄ ꯀꯃꯦꯟꯁꯤꯡꯗ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯊꯥꯒꯠꯄꯤꯔꯛꯄ ꯌꯥꯎꯔꯦ ꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯦꯀꯣ ꯑꯗꯣ ꯏꯁꯩ ꯐꯖꯕ ꯁꯛꯂꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯏꯁꯩ ꯐꯖꯕ ꯁꯛꯂꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯀꯦ ꯏꯁꯩ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯏꯁꯩ ꯅꯨꯡꯉꯥꯏꯕꯗꯤ ꯍꯧꯔꯕꯅꯤꯀꯣ ꯃꯌꯥꯝ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯍꯧꯔꯕꯅꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯕꯨ ꯅꯨꯡꯁꯤꯅ ꯀꯧꯕꯤꯔꯛꯄ ꯌꯥꯎꯔꯤ ꯄꯂꯦꯝ ꯏꯃꯥ ꯅꯆꯥꯁꯤꯡꯕꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯤꯅꯕꯤꯔꯝꯃꯨ ꯍꯥꯏꯅ ꯏꯌꯥꯝꯕ ꯏꯇꯤꯟꯅꯁꯨ ꯏꯕꯤꯔꯛꯏ ꯏꯁꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯁꯨ ꯏꯕꯤꯔꯛꯏ ꯔꯣꯃꯤꯌꯣ ꯃꯣꯏꯔꯥꯡꯊꯦꯝꯅ NM ꯃꯤꯁ ꯐꯥꯎꯗꯤꯟꯅ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯥꯏꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯃꯅꯤ ꯍꯧꯔꯁꯦ ꯍꯥꯏꯗꯅ ꯏꯌꯥꯝꯕ ꯕꯣꯁꯦ ꯅꯥꯟꯗꯩꯕꯝꯅꯁꯨ ꯀꯃꯦꯟꯠ ꯏꯕꯤꯔꯛꯏ ꯏꯌꯥꯝꯕ ꯕꯣꯁꯦ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ ꯑꯁꯤꯗ ꯏꯌꯥꯝꯕꯅꯗꯤ ꯈꯔ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯖꯕꯅꯤꯅ ꯉꯁꯤꯁꯨ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯅꯅꯥꯎꯅ ꯃꯌꯥꯝ ꯄꯥꯡꯕꯤꯔꯛꯎ ꯁꯣꯏꯗꯅ ꯑꯗꯣꯝꯅ ꯏꯕꯤꯔꯛꯄ ꯀꯃꯦꯟꯇꯨꯁꯨ ꯑꯩꯈꯣꯏ ꯋꯥꯆꯦꯞꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯍꯥꯞꯄꯤꯔꯛꯄ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯅꯕ ꯍꯣꯠꯅꯖꯒꯦ ꯑꯅꯤꯁꯨꯕ ꯏꯁꯩ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕꯤꯗ꯭ꯌꯥꯃꯅꯤꯁꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯑꯗꯨꯝ ꯇꯤꯟꯅꯖꯕ ꯂꯣꯏꯅꯖꯕꯅꯤꯅ ꯑꯗꯨꯝ ꯈꯪꯉꯤ ꯕꯤꯗ꯭ꯌꯥꯃꯅꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯇꯥꯏꯞꯃꯛꯇꯤ ꯆꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯈꯇꯪ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯌꯨꯝꯁꯤ ꯀꯗꯥꯏꯗꯒꯤꯅꯣ
ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯃꯅꯤꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯇꯧꯅ ꯋꯥꯔꯛ ꯀꯂꯥꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯂꯥꯏꯟ ꯂꯥꯛꯄꯅꯤꯅ ꯂꯥꯏꯟ ꯑꯃꯗꯤ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯇꯝꯗꯅ ꯈꯣꯠꯇꯅ ꯏꯁꯩꯁꯦ ꯑꯗꯨ ꯀꯔꯥꯏ ꯐꯥꯎꯕꯗꯒꯗꯤ ꯇꯝꯕꯤꯔꯒꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯕꯤꯕꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯗ ꯍꯜꯂꯣ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯦꯂꯥꯡꯈꯥꯟ ꯄꯣꯛꯄꯤ ꯁꯤꯗ ꯄꯣꯛꯆꯕꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯒꯤ ꯃꯤꯡꯅ ꯋꯥꯡꯈꯦꯝ ꯔꯟꯖꯤꯠ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯋꯥꯡꯈꯦꯝ ꯑꯣꯡꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯦ ꯑꯩꯅ 3 ꯁꯨꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯩꯒꯤ ꯀꯦꯔꯤꯌꯔ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯍꯧꯖꯤꯛ MA ꯃ꯭ꯌꯨꯖꯤꯛ ꯍꯤꯟꯗꯨꯁꯇꯥꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯇ MA ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯑꯦꯄ꯭ꯔꯨꯞꯁꯦ A ꯒ꯭ꯔꯦꯗ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯖꯔꯦ ꯑꯗꯣ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤꯁꯨ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯇꯥꯏꯀꯣ ꯑꯗꯨꯅ ꯍꯣꯏ ꯀꯔꯥꯏ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯒ꯭ꯔꯦꯗ ꯀꯔꯝꯕꯗ ꯑꯣꯏꯕꯤꯕꯒꯦ ꯑꯗꯨꯁꯨ ꯑꯣ ꯑꯩ A ꯒ꯭ꯔꯦꯗ ꯐꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯅꯤꯡꯕ ꯑꯃꯁꯨ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯍꯣꯕꯤꯁꯤꯕꯨ ꯀꯔꯤꯒꯗꯤ ꯄꯥꯝꯕꯤꯕꯒꯦ ꯏꯁꯩꯕꯨꯗꯤ ꯑꯣꯕꯤꯌꯁꯂꯤ ꯑꯗꯨꯝ ꯆꯨꯝꯃꯦꯀꯣ ꯍꯣꯏ ꯏꯁꯩꯗꯤ ꯁꯛꯄ ꯄꯥꯝꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯇꯩ ꯑꯇꯩ ꯍꯣꯕꯤꯁꯦ ꯀꯔꯤ ꯀꯔꯤ ꯂꯩ ꯑꯩꯒꯤ ꯍꯣꯕꯤꯁꯦ ꯑꯩ ꯂꯩꯅꯨꯡ ꯊꯥꯕꯁꯦ ꯑꯗꯨꯝ ꯄꯥꯝꯖꯩ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯏꯁꯩ ꯌꯥꯝ ꯀꯟꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯉꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯟꯕꯁꯦ ꯕꯣꯔꯤꯡꯁꯨ ꯑꯣꯏꯌꯦꯅ ꯑꯗꯨꯝ ꯂꯩꯅꯨꯡ ꯊꯥꯕ ꯑꯗꯒꯤ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯒꯨꯝꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯝ ꯑꯁꯤ ꯑꯗꯨꯝ ꯇꯧꯖꯩ ꯗꯥ ꯕꯣꯁꯁꯦ ꯕꯣꯁꯇꯅ ꯄꯥꯕꯤꯌꯨ ꯍꯥꯏ ꯑꯣꯀꯦ ꯏꯌꯥꯝꯕ ꯕꯣꯁꯇꯅ ꯄꯥꯖꯔꯒꯦ ꯑꯩꯒꯤ ꯏꯕꯥꯏ ꯑꯃ ꯂꯩ ꯑꯁꯦꯡꯕꯩꯗꯤ ꯗꯥ ꯕꯣꯁꯁꯦ ꯑꯩꯒꯤ ꯏꯕꯥꯏꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯅꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯕꯥꯏꯗꯨꯅ ꯕꯣꯁꯦ ꯕꯣꯁꯦꯅ ꯀꯧꯕꯗ ꯑꯩꯁꯨ ꯕꯣꯁꯦꯅ ꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨꯅꯅꯦ ꯅꯅꯥꯎ ꯋꯥꯔꯧꯕꯤꯔꯣ ꯑꯩ ꯃꯊꯪꯗꯒꯤꯗꯤ ꯕꯣꯁ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯏꯌꯥꯝꯕ ꯕꯣꯁꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯎꯟ ꯈꯔ ꯇꯞꯄꯤꯕ꯭ꯔꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯁꯥꯎꯟꯁꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯕ ꯍꯣꯠꯅꯖꯔꯤꯀꯣ ꯑꯗꯣꯝꯅ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯎ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕ ꯏꯁꯩꯁꯤ ꯕꯤꯗ꯭ꯌꯥꯃꯅꯤ ꯀꯔꯝꯕ ꯏꯁꯩ ꯁꯛꯄꯤꯒꯅꯤ ꯑꯩꯁꯦ ꯑꯔꯤꯕ ꯏꯁꯩꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯝꯅ ꯁꯛꯆꯩ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯀꯨꯝꯕꯗ ꯃꯔꯛ ꯃꯔꯛꯇ ꯁꯛꯆꯈꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯖꯥꯃꯤꯅꯤꯀꯥꯟꯇ ꯑꯣꯖꯥ ꯑꯁꯤꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩ ꯇꯅꯤꯛꯂꯦ ꯊꯃꯣꯏ ꯍꯥꯏꯕ ꯏꯁꯩꯁꯤ ꯑꯣꯏꯅ ꯑꯩ ꯑꯅꯤꯁꯨꯕꯗ ꯇꯥꯍꯟꯖꯒꯦ ꯍꯧꯔꯛꯄꯁꯤꯗꯤ ꯑꯗꯨꯝ ꯏꯁꯩꯁꯦ ꯈꯔꯒ ꯇꯞꯄ ꯅꯨꯡꯁꯤꯕ ꯏꯁꯩꯁꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯖꯒꯦ तनिक्ले थमोई ngasiगी ahingse thajanongye panigi kumhaida तनिक्ले थमोई ngasigi ahingse thajanongye panigi kumhaida तनिक्ले थमोई ngasigi ahingse
सु करेगी ताबीदे पंगलबी महाकी थमोगी यावा करेगी लेताना जति बनन्ना कनाबी मफंदा चिरोगी खन्ना करेगी लेताना जति बनन्ना कनाबी मफंदा चिरोगी खन्ना कायनाबा थुंगनाबा मखाइना तंबीबा कायनाबा थुंगनाबा मखाइना तंबीबा यिंगलिने ताइबंगना नखोइगी कुमहाइदा यिंगलिने ताइबंगना नखोइगी कुमहाइदा तनिगले थमो निशिगी यहिंसे हाजदोंगिल अनिगी कुमहाइदा तनिगले थमो निशिगी यहिंसे नशिगी यहिंसे नशिगी यहिंसे ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ 70057398 ꯁꯤꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯦ ꯃꯌꯥꯝꯅꯁꯨ ꯃꯇꯝ ꯆꯪꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯏꯕꯤꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯀꯣ ꯀꯃꯦꯟꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯥꯊꯣꯛꯅꯁꯨ ꯍꯣꯠꯅꯖꯒꯦ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯈꯨꯂꯥꯡꯈꯥꯡ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯊꯥꯖꯔꯤꯕ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯗꯣꯅꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯐꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯒꯤ ꯑꯍꯥꯟꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝ ꯅꯤꯡꯊꯧꯖꯝ ꯀꯣꯟꯊꯧꯖꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯁꯤꯡ ꯍꯥꯏꯕꯅꯤꯀꯣ ꯃꯍꯥꯛꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯅꯤꯁꯨꯕ ꯃꯇꯦꯡꯗ ꯍꯦꯂꯦꯝꯕ ꯏꯔꯣꯝꯅꯁꯨ ꯂꯨꯄꯥ 200ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯂꯣꯏꯅꯅ ꯒꯥꯡꯃꯩ ꯁꯤꯡꯁꯤꯡꯅꯁꯨ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯄꯅꯤ ꯒꯥꯡꯃꯩ ꯁꯤꯡꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯨꯄꯥ 50 ꯉꯥꯛꯇ ꯉꯁꯤꯁꯨ ꯂꯨꯄꯥ 50 ꯄꯥꯡꯉꯛꯏ 50ꯁꯤ ꯃꯥꯅ ꯁꯦꯠꯄꯅꯤ ꯂꯨꯄꯥ 50 ꯑꯍꯨꯝ ꯁꯨꯔꯦ ꯉꯁꯤ 50ꯁꯤꯒꯀꯣ ꯒꯥꯡꯃꯩ ꯁꯤꯡꯁꯤꯡꯁꯤꯅ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒ ꯂꯣꯏꯅꯅ ꯀꯃꯦꯟ ꯑꯃ ꯏꯕꯤꯔꯛꯏ ꯄꯥꯊꯣꯛꯆꯒꯦ ꯅꯨꯖꯥ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯗꯨꯋꯦꯠ ꯁꯣꯡ ꯋꯤꯠ ꯁꯤꯡꯖꯃꯩ ꯐꯥꯗꯤꯌꯦ ꯕꯤꯗ꯭ꯌꯥꯃꯅꯤꯕꯨꯗꯤ ꯑꯔꯤꯕ ꯏꯁꯩ ꯃꯌꯥꯝ ꯁꯛꯄꯅꯦ ꯃꯥꯕꯨꯗꯤ ꯄꯦꯛ ꯇꯧꯔꯕꯅꯦꯕ ꯏꯁꯩ ꯑꯔꯤꯕꯁꯤꯡꯁꯦ ꯃꯀꯣꯛ ꯂꯣꯏ ꯌꯥꯎ ꯂꯩꯔꯕꯅꯦ ꯃꯥꯒꯤꯗꯤ ꯏꯁꯩ ꯑꯔꯤꯕꯁꯦ ꯑꯗꯣ ꯇꯁꯦꯡꯅ ꯑꯩ ꯕꯤꯗ꯭ꯌꯥꯃꯅꯤꯗꯤ ꯂꯣꯏ ꯐꯥꯕꯅꯤꯅ ꯃꯉꯣꯟꯗꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯩ ꯌꯨꯝꯗꯒꯤ ꯏꯁꯩ ꯈꯔꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯣ ꯕꯤꯗ꯭ꯌꯥꯃꯅꯤꯒ ꯍꯣꯔꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯩ ꯈꯨꯗꯛꯇ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯦꯂꯦꯟꯇꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯑꯣꯏꯅ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯗꯨꯋꯦꯠ ꯁꯣꯡ 3ꯒꯨꯝꯕ 5ꯒꯨꯝꯕ ꯊꯧꯒꯜ ꯇꯧꯅꯕ ꯇꯧꯖꯔꯤ ꯕꯤꯗ꯭ꯌꯥꯃꯅꯤꯗꯗꯤ ꯍꯥꯏꯗ꯭ꯔꯤ ꯃꯉꯣꯟꯗ ꯍꯣꯔꯦꯟ ꯂꯥꯏꯚꯇ ꯑꯗꯨꯝ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯇꯦꯂꯦꯟꯇꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯒꯥꯡꯃꯩ ꯁꯤꯡꯁꯤꯡꯗ ꯑꯗꯨꯝ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯛꯀꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯁꯛꯆꯒꯗꯧꯔꯤꯕ ꯗꯨꯋꯦꯠꯇꯨꯁꯨꯀꯣ ꯃꯊꯪꯒꯤ ꯗꯣꯅꯦꯁꯟꯁꯤ ꯁꯤꯡꯖꯃꯩ 360 ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯤꯡꯖꯃꯩ 360 ꯍꯥꯏꯔꯒꯁꯨ ꯃꯌꯥꯝꯒꯤꯅꯤ ꯑꯄꯨꯟꯕꯒꯤ ꯄ꯭ꯂꯦꯠꯐꯣꯝꯅꯤ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯣꯏꯔꯥꯡꯊꯦꯝ ꯔꯣꯃꯤꯌꯣꯅ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤꯅ ꯉꯁꯤꯒꯤꯗꯤ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯉꯝꯖꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯄꯤꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏ 8 ꯁꯦꯟꯖꯥ ꯈꯔꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯃꯐꯝꯁꯤꯡ ꯆꯪꯗꯕ ꯌꯥꯗꯕ ꯃꯐꯝꯁꯤꯡꯗꯁꯨ ꯈꯔ ꯑꯩꯈꯣꯏ ꯌꯧꯍꯟꯖꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯗꯨꯋꯦꯠ ꯁꯣꯡ ꯁꯣꯏꯗꯅ ꯁꯛꯆꯔꯛꯀꯅꯤꯀꯣ ꯃꯊꯪꯒꯤ ꯏꯁꯩ ꯑꯍꯨꯝꯁꯨꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯕꯤꯗ꯭ꯌꯥꯃꯅꯤꯗꯒꯤ ꯂꯧꯃꯤꯟꯅꯁꯤ ꯀꯔꯤ ꯏꯁꯩ ꯁꯛꯀꯅꯤ ꯕꯤꯗ꯭ꯌꯥꯃꯅꯤ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕꯁꯤꯡꯗ ꯑꯣꯏꯅ ꯗꯦꯗꯤꯀꯦꯠ ꯇꯧꯖꯕ ꯏꯁꯩꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯑꯣꯖꯥꯁꯤꯅ ꯁꯛꯄꯤꯔꯝꯕ ꯏꯁꯩꯅꯤ ꯇꯥꯍꯟꯖꯒꯦ ഇരുൾ തുറേ
Chingjaulana Thekna khoina Chingjaulana Nangna tangna Chilakbabu Kariwabu Haining liba Ho iru dure Thekna khoina Chingjaulana Thekna khoina Chingjaulana Nangna tangna chilakbabu Kariwabu Haining liba Ho iru dure Chingi haina lainam latta Pamya libi magi wari Pakhang lai sa kanlu kanlu Chibol chibol nungsi wari Chingi hainam lainam latta Pamya libi magi wari Pakhang lai sa kanlu kanlu Chibol chibol nungsi wari Chikna tapna tapak tapna Chikna tapna tapak tapna Nangna tangna chilakbabu Kariwabu Haining liba Ho iru dure Ramjalgi nongalamda Thajathawa mutlamda Masajidtagi lauratpa Maunu bigi aja Ramjalgi nongalamda Thajathawa mutlamda Masajidtagi lauratpa Maunu bigi ajanda Mangratigi sari khonga Mangratigi sari khonga Tinna tinna amata oina Tinna tinna amata oina Nangna tangna tahanbabu Kariwabu Haining liba Ho iru dure Thekna khoina Chingjaulana Thekna khoina Chingjaulana Nangna tangna chilakbabu Kariwabu Haining liba ꯌꯥꯝ ꯅꯨꯡꯁꯤ ꯑꯃꯁꯨ ꯈꯨꯗꯣꯜ ꯇꯝꯕꯤꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ
mayamna pangbirakpa matengsing pangbirakli angom Nishikanta Singh Nishiyangomna angom nganbi haina su ibirei ko mana akhoi ibirakli bada ngasagi lupa chani kapirakpani chani kapibasida angom nganbi haina ibirai ko thagachari nangbu asum amukta sakpira o hairi nangbu asum se saknaba honage haidana akhoi singer na su mayam gi damakta thogal tawni hailengsin bidam lairamina koi sumaina GP gi kuthang da khanbirak pasimadi singer sina kari guma ready laibiragadi soidana 100 saknaba hona jage haibasima singer ma samakna bidyamani wangkhemna akhoi da thajaba thambirai simak akhoina yam nungai jabani haiba tare mathangi pukchel chawba donor mathang se okay ngasigi special ngasigi singimai koi iyamba Ravi Shankar na sinjariba koi sai nongmai thorom loinana koi relief center sing amadi awana tarba singi mafamda mateng pangnanabagi thabak changsilakpasida koi ngasi artist sing gidamak lengyan khudol tambiri bi iche Sobita Chanamna su lupa chamnga gi mateng pangbirei duga mong hade isai ju khalak panate iche sina nakandagi tuminna lupa chamnga sat kapsalak pani ko iche musu thagachari mayam mateng pangbada iche gi lupa chamnga sina yam chawna mateng oirani haiduna su iche da thamjari kai khomna bu chari loinana mathangi donor si koi ming pathok jage pukchil chawbani yam daba pukchil chawbani haina mayam da thamjari momoko fruit sabamna lupa chani ki mateng pangbirei ko thagat phongdok chari mathangi donor ngasi se donation se mayam mamangi akhoi sum pangthok chagiba program singda Vidyamani na su knowledge thamnaba ai iche Nandeswari gi program na khwai dagi yam gi male mayam gi senfam donation se lupa lising 10 yau gi bani ko ngasi se iche Nandeswari gi record to thugai ngam ra yeng se ko Vidyamani wa ba ya de ai na sudum Vidyamani gi haibai taba support tau jarake mayam horen singmetri si admin ga isai sakpiro haibirai ko ado Vidyamani horen khangprek khang nei isai khodol tamnabagi try su tau jage hai tare Vidyamani ga akhoi ga hai tare ko kana ne henge do mayam yeng se ko Surjit Laurembam na lupa lising ama mateng pangbirai Dr. Laurembam Surjit Singh lupa lising ama Vidyamani amtang thagat piyo lupa lising ama ni ko yam chawi ko mateng se Dr. Laurembam Surjit Singh lupa lising ama mateng pangbirai Thagachari Dr. Surjit Bukasnai ne hana thagachari Dr. Laurembam Surjit pusu amukana aigi maikai degi su thagachari lupa kya no khang ka paisa lupa lising ama yam ra yam be dune thagachari amukasnai mayamna kapirak pa sel sing sigi mateng na su thauna pangal hap libani hai tare ngasida pham mayam se sel tamba lak panate Vidyamani se lengsan biri se koina sel piraga nek panate hai tare Vidyamani masana mayam gi thawal tawjarage hai da yam Ravi Shankar na request tawjaru ba sumaina program ama tawmina si haru matamda Vidyamani na readily yes haibirak pagi damakta su hanna thagat phongdok chai loina ngasigi mayam gi thawal tawbiri ba orchestra sing asi sel tamba lak panate hai tare mayam gi mateng pangnana ba mayam thawai hakchang waraba sing si su khatang doi su pothana ba haidana masa masana leijaba khulai sing puthok mayam gi mateng ni haidana pangbiba laklibani masigi damakta su sinjal langjari ba singi maikai dagi awang ba thakta masigi artist lakpiri ba sing busu awang ba thakta ikai khomnaba uchari mathangi donor sing akhoi pathok chage Suresh Sarungbam mamang da su Mars ki tang kun mari da su lupa chani mateng pangbirai mathangi sina anirak suba lupa chani ni haitare lupa chani mateng pangbirak laga mateng pangnaba akhoi pangbirakli thagat pa phondok chari Robika namirak pamna lupa chama mateng pangbirai wahayam ta thambirakte Robika chanuna lupa chama mateng pangbiraga ngasigi thorom sibu pungning thoga pirakli Joyson mitai Joydon mitai na haibirai yamna di piningi wana bana yamdre haina lupa chama pangbirai no lupa chama haiba lupa chama pangbirai yamba yamdaba Joyson mitai tasengna mayamna pangbirakpa lupa 10 do su mating ni ko lupa 10 do mi lising amna lupa 10 pang ka gadi lupa lising 10 ni ta doise aduna mayam pukchel khojel tinana mayam punna unity oibam changi ko lupa 10 dang kap ta unity oibam changi do adong gomba mi chama thok ta di mayam adum kaya oirani do tang khallaga yengbiyo ko lupa chama mayam kapirak ta di mayam ta doini ko thagat phondok chari mathangi akhoi donor si aigi yamba nandaibam boss sing asaina khadang khara no mom duna kaino khangprek khange yamana pangai sidi as kawai tawni ima leibak na yaifaba oisanu from Davos nandaibam haina haibira e Vidyamani lupa kya or no mali Davos nandaibam na pangpira se guess som tawbiyo ne chawdi chawre ai no na hin som pige ko
ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯀꯌꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯗꯥꯕꯣꯁꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯐꯖꯅ ꯈꯪꯕ ꯑꯥꯔꯇꯤꯁꯄꯨ ꯍꯦꯟꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯥꯔꯇꯤꯁꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡ ꯌꯥꯝ ꯌꯥꯝ ꯆꯤꯡꯈꯠꯄꯤꯕꯅꯤ ꯆꯤꯡꯈꯠꯄꯤꯕ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯏꯕꯨꯡ ꯗꯥꯕꯣꯁ ꯃꯥ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯉꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯍꯦꯜꯞ ꯇꯧꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯕꯅꯦꯕ ꯑꯗꯣ ꯃꯤ ꯑꯋꯥ ꯑꯅꯥ ꯎ ꯌꯥꯗꯕꯅꯤ ꯆꯪꯁꯟ ꯄꯪꯄꯥꯡ ꯄꯥꯡꯕꯅꯦ ꯗꯥꯕꯣꯁꯁꯦ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯑꯩꯁꯨ ꯃꯃꯥꯡꯉꯩꯗꯩ 2000ꯁꯦ 13 14 ꯁ꯭ꯋꯥꯏꯗꯩ ꯑꯩ ꯏꯌꯥꯝꯕꯁꯦ ꯈꯪꯖꯩ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯃꯇꯦꯡ ꯆꯣꯡꯁꯟ ꯄꯥꯡꯕꯅꯦ ꯃꯌꯥꯝꯗꯗꯤ ꯃꯥꯁꯨ ꯃꯁꯥ ꯑꯦꯛꯁꯄꯣꯖ ꯀꯌꯥ ꯇꯧꯗꯕꯅꯦ ꯕꯠ ꯑꯩꯈꯣꯏꯅ ꯂꯣꯏꯅꯖꯔꯨꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯗꯥꯕꯣꯁꯅ ꯄꯥꯡꯕꯤꯔꯛꯏꯁꯦ ꯕꯤꯗ꯭ꯌꯥꯃꯅꯤ ꯂꯨꯄꯥ 5,000 ꯑꯗꯨ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯨꯃꯛꯁꯨ ꯑꯣꯏꯔꯝꯃꯦ ꯑꯩꯒꯤ ꯗꯥꯕꯣꯁꯁꯦ ꯑꯩꯅꯁꯨ ꯍꯦꯟꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯒꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯥꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯃꯥꯁꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯗꯣ ꯂꯨꯄꯥ 5,000 ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯔꯕꯤꯁꯪꯀꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯇꯥꯃꯣ ꯔꯕꯤꯁꯪꯀꯔ ꯂꯨꯄꯥ 5,000 ꯀꯥꯞꯄꯤꯔꯛꯏꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯣꯁ ꯅꯥꯟꯗꯩꯕꯝꯁꯦ ꯁꯤꯗ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯖꯅꯤꯡꯉꯒ ꯔꯤꯂꯤꯐ ꯀꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯩꯒꯨꯝꯕ ꯇꯧꯅꯤꯡꯉꯤ ꯑꯗꯣ ꯏꯁꯩ ꯇꯧꯕ ꯍꯥꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯠꯄꯗ ꯈꯨꯠ ꯍꯥꯡꯉꯒ ꯆꯠꯄꯗꯤ ꯌꯥꯗꯕ ꯑꯗꯨ ꯂꯥꯛꯑꯣꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯌꯥꯔꯒꯗꯤ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯩ ꯑꯝꯇ ꯇꯧꯕꯤꯔꯨ ꯂꯥꯎꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯔꯤꯂꯤꯐ ꯀꯦꯝ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯕꯔ ꯇꯧꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯤ ꯂꯣꯏꯅ ꯋꯥꯅꯕ ꯃꯇꯝꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯃꯌꯥꯝꯗ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯩꯈꯣꯏꯗꯒꯤꯁꯨ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯑꯗꯨꯝ ꯏꯌꯥꯝꯕ ꯍꯥꯏꯖꯔꯒꯦ ꯗꯥꯕꯣꯁꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯏꯁꯩꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯇꯧꯖꯈꯤꯕ ꯏꯁꯩꯁꯤꯡꯒꯤꯁꯨ ꯑꯞꯗꯦꯠ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯖꯕꯅꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯀꯔꯥꯏꯋꯥꯏꯗ ꯀꯃꯥꯏꯅ ꯀꯩꯗꯧꯈꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯅꯕ ꯂꯩꯔꯤꯕ ꯐꯝꯃꯤꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯩ ꯇꯧꯔꯒ ꯆꯥꯅꯔꯝꯕ ꯏꯁꯩ ꯇꯧꯔꯒ ꯍꯤꯡꯅꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯏꯖꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯖꯗꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯉꯒꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯈꯔ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯔꯗ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯤꯟꯖꯕꯅꯤ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯌꯥꯝ ꯆꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯤꯡꯎ ꯂꯩꯆꯜ ꯁꯦ ꯍꯧꯗꯣꯛꯆꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯄ ꯃꯤꯑꯣꯏ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯕꯣꯁ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯖꯈꯤꯕꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯌꯥꯝꯕꯅ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯕꯣꯁ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅ ꯎꯅꯁꯤ ꯍꯥꯏꯗꯅ ꯅꯅꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯣꯀꯦ ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯕꯣꯁ ꯅꯥꯟꯗꯩꯕꯝ ꯃꯔꯨꯑꯣꯏꯅ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯉꯁꯤꯒꯤ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯕ ꯏꯆꯦ ꯁꯣꯕꯤꯇꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯤꯡ ꯄꯥꯊꯣꯛꯄꯕꯨ ꯑꯣꯏꯔꯁꯨ ꯄꯥꯈ꯭ꯔꯕꯕꯨ ꯑꯣꯏꯔꯁꯨ ꯄꯥꯗ꯭ꯔꯤꯕꯕꯨ ꯑꯣꯏꯇꯥꯔꯁꯨ ꯄꯨꯝꯅꯃꯛꯇ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯃꯔꯨꯑꯣꯏꯅ ꯂꯨꯄꯥ 5,000 ꯄꯥꯡꯕꯤꯔꯛꯇꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯍꯟꯕꯤꯔꯛꯄ ꯏꯌꯥꯝꯕ ꯕꯣꯁ ꯅꯥꯟꯗꯩꯕꯝꯗ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯈꯔ ꯍꯦꯟꯅ ꯏꯁꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯑꯗꯨꯒꯁꯨ ꯑꯃꯨꯛꯀꯁꯨ ꯑꯩ ꯉꯁꯥꯏ ꯀꯩꯅꯣ ꯑꯩꯒꯤ ꯁꯔ ꯂꯨꯄꯥ 1,000ꯒꯤ ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯄ ꯁꯔ ꯑꯩꯒꯤꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯑꯩꯒꯤ ꯁꯥꯔ ꯗꯤꯄꯨꯇꯤ ꯗꯤꯔꯦꯛꯇꯔ ꯁꯥꯔ ꯁꯨꯔꯖꯤꯠ ꯃꯍꯥꯛ ꯑꯣꯏꯔꯝꯃꯦ ꯁꯥꯔ ꯑꯩꯅꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯅ ꯁꯥꯔ ꯄꯨꯏꯀꯣꯛ ꯎꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯇꯁꯦꯡꯅ ꯕꯤꯗ꯭ꯌꯥꯃꯅꯤꯁꯦ ꯀꯦꯃꯦꯔꯥ ꯃꯥꯡ ꯆꯣꯡꯊꯣꯛꯄꯁꯤꯗ ꯃꯥꯁꯦ ꯄꯥꯈꯠꯄꯣꯏ ꯀꯔꯤ ꯑꯣꯏꯀꯣ ꯉꯁꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯍꯥꯏꯗꯤ ꯁ꯭ꯇꯦꯖ ꯃꯃꯥꯡꯗ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯗꯨꯒ ꯃꯌꯥꯝꯁꯦ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂ ꯇꯧꯕꯁꯨ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯕꯤꯗ꯭ꯌꯥꯃꯅꯤꯁꯦ ꯃꯁꯥꯗ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯅꯤ ꯑꯗꯨꯅ ꯑꯣꯖꯥꯁꯨ ꯈꯤꯇꯪ ꯃꯇꯝ ꯆꯥꯅ ꯑꯩꯈꯣꯏ ꯔꯦꯀꯣꯛꯅꯥꯏꯁ ꯇꯧꯖꯍꯧꯗꯕ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯇ ꯃꯊꯪꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ
ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ 포타시게 미국 아마당 ꯃꯔꯤ ꯁꯨꯕ ꯏꯁꯩ ꯑꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯒꯦꯁꯠ ꯑꯣꯏꯕꯤꯔꯤꯕꯤ ꯕꯤꯗ꯭ꯌꯥꯃꯅꯤ ꯋꯥꯡꯈꯦꯝꯗꯒꯤ ꯇꯥꯕꯤꯕ ꯃꯌꯥꯝꯅ ꯐꯪꯕꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤ ꯃꯌꯥꯝꯒꯤꯁꯨ ꯃꯌꯥꯝꯅ ꯉꯁꯥꯏꯗ ꯉꯥꯏꯕꯤꯕ ꯑꯩꯈꯣꯏ ꯗꯨꯋꯦꯠ ꯍꯥꯏꯅ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒ ꯗꯨꯋꯦꯠ ꯁꯛꯄꯤꯌꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯁꯨ ꯌꯥꯝ ꯁꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯡꯒꯔ ꯑꯃꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯁꯨ ꯊꯧꯒꯜꯅꯤ ꯈꯟꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕꯗꯤ ꯉꯁꯤꯒꯤ ꯂꯥꯏꯕ ꯑꯁꯤ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯑꯩ ꯈꯤꯇꯪ ꯊꯨꯖꯤꯟꯖꯒꯦ ꯀꯩꯅꯣꯗ ꯄꯥꯅꯕꯁꯤꯅ ꯄꯤꯛ ꯊꯟꯖꯜꯂꯛꯑꯦ ꯑꯗꯨꯅ ꯀꯣꯊꯕꯁꯦ ꯌꯥꯗꯦ ꯈꯤꯇꯪ ꯁꯝꯖꯟꯖꯒꯦꯀꯣ 7005-7398 ꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯒꯤ ꯃꯃꯤꯡꯒ ꯂꯣꯏꯅꯅ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯉꯥꯏꯔꯝꯕꯝ ꯄꯤꯌꯥꯏꯅꯨ ꯗꯦꯕꯤꯅ ꯂꯨꯄꯥ 10ꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯏ ꯂꯣꯏꯅꯅ 4082 SS ꯏꯝꯐꯥꯜꯒꯤ ꯀꯣꯗꯇ ꯂꯥꯛꯄꯤꯔꯤꯕ ꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯒꯤꯁꯦ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯣꯏꯅꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯌꯥꯝꯕꯅ ꯏꯕꯤꯔꯛꯏ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤꯌꯣ ꯏꯃꯥꯒꯤ ꯂꯝꯗꯝꯁꯦ ꯉꯁꯤꯗꯤ ꯈꯥꯝꯕꯤ ꯃꯩ ꯍꯧꯔꯦ ꯈꯥꯝꯕꯤ ꯃꯩ ꯀꯟꯕꯤꯔꯣ ꯅꯆꯥꯁꯤꯡ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯦ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯌꯦꯡꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯍꯔꯥꯎ ꯃꯊꯣꯏꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯦ ꯏꯁꯩꯁꯦ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯕꯤꯔꯛꯏ ꯏꯁꯩꯁꯤꯃꯛ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯃꯥꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕꯁꯤꯃꯁꯨ ꯉꯁꯤ ꯁꯤꯟꯖꯜꯂꯤꯕ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯕꯤꯃꯣꯜ ꯌꯥꯏꯔꯤꯄꯣꯛꯅ ꯁꯒꯣꯜꯁꯦꯝ ꯕꯤꯃꯣꯜ ꯌꯥꯏꯔꯤꯄꯣꯛ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤ DK ꯁꯤꯡ KH ꯗꯦꯕꯦꯟ ꯀꯤꯁꯣꯔ ꯁꯤꯡꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯁꯩꯗꯣ ꯇꯥꯖꯒꯦ ꯍꯥꯏꯅꯁꯨ ꯏꯕꯤꯔꯛꯏ ꯂꯨꯄꯥ 100 ꯄꯥꯡꯕꯤꯔꯛꯄꯒ ꯂꯣꯏꯅꯅ ꯁꯟꯖꯣꯏ ꯂꯝꯕꯥꯃꯌꯨꯝꯅ ꯏꯕꯤꯔꯛꯄ ꯑꯩꯈꯣꯏ ꯏꯁꯩꯅꯤꯀꯣ ꯊꯃꯣꯏ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯁꯩꯅ ꯍꯥꯏꯕ ꯁꯤ ꯏꯁꯩꯁꯦ ꯀꯔꯝꯕꯅꯣ ꯈꯪꯕꯤꯕ꯭ꯔꯥ ꯈꯔꯗꯤ ꯀꯨꯏꯔꯦ ꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯁꯣꯃꯥꯅ ꯀꯨꯝꯈꯤꯕꯅꯤ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯃꯇꯦꯛ ꯌꯥꯅꯤꯀꯣ ꯑꯃ ꯁꯤꯃ ꯍꯥꯏꯐꯦꯠ ꯁꯨꯝ ꯔꯤꯗ ꯇꯧꯔ ꯂꯩꯕꯤꯌꯣ ꯑꯩ ꯃꯊꯪ ꯁꯨꯝ ꯄꯥꯖꯒꯦꯀꯣ ꯃꯅꯤ ꯇꯣꯝꯕ ꯁꯒꯥꯄꯝꯗ ꯂꯨꯄꯥ 200ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯄꯨꯁꯄꯥꯔꯥꯅꯤ ꯂꯝꯕꯥꯃꯌꯨꯝꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯀꯣꯟꯊꯧꯖꯝ ꯕꯪꯀ ꯕꯤꯍꯥꯔꯤ ꯁꯤꯡ ꯃꯃꯥꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯀꯣꯟꯊꯧꯖꯝ ꯕꯪꯀ ꯕꯤꯍꯥꯔꯤꯁꯤꯁꯨ ꯂꯨꯄꯥ 50ꯒꯤ ꯗꯣꯅꯔꯅꯤꯀꯣ ꯂꯨꯄꯥ 50 ꯃꯥꯅ ꯄꯥꯡꯕꯤꯔꯛꯏꯁꯤ 50ꯁꯦ ꯌꯥꯝꯅ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤga ꯄꯥꯕꯗ ꯃꯥ 50 ꯀꯥꯞꯄꯤꯔꯛꯏꯁꯦ 1 2 3 4 5 ꯁꯨꯃꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯦꯁꯦꯖꯁꯦ ꯀꯣꯟꯅ ꯊꯦꯡꯅꯔꯦ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯤꯡ ꯂꯥꯎꯕꯤꯅꯣ ꯍꯥꯏ ꯃꯊꯪꯗꯩ ꯂꯥꯎꯖꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯇꯁꯦꯡꯅ ꯊꯦꯡꯅꯖꯍꯧꯕꯅꯦ ꯑꯣꯄꯟ ꯇꯧꯔꯀꯥꯟꯗ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯆꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯂꯧꯊꯣꯛꯄꯤꯔꯣ ꯀꯣꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯣꯀꯣ ꯑꯗꯨꯒ ꯂꯣꯡꯖꯝ ꯁꯨꯔꯦꯁꯇꯁꯨ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯂꯨꯄꯥ 100 ꯈꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯂꯩꯔꯤꯛ ꯈꯣꯝꯕ ꯍꯨꯏꯔꯦꯝꯅꯁꯨ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯀꯩꯝꯇ ꯍꯥꯏꯕꯤꯔꯛꯇꯦ ꯂꯨꯄꯥ 100 ꯈꯛꯀꯤ ꯃꯇꯦꯡ ꯀꯠꯄꯤꯔꯛꯄꯅꯤ ꯍꯦꯃꯥꯕꯇꯤ ꯋꯥꯏꯅꯁꯨ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯂꯣꯏꯅꯅ ꯌꯨꯝꯅꯥꯝ ꯍꯦꯃꯥꯕꯇꯤ ꯀꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯏꯕꯤꯔꯛꯏꯀꯣ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯤꯅꯥ ꯃꯣꯍꯦꯟꯅ ꯂꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯔꯣꯁꯇꯝꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯀꯣꯟꯖꯦꯡꯕꯝ ꯔꯣꯁꯇꯝ ꯁꯤꯡ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯍꯦꯝꯗꯥꯁ ꯑꯁꯦꯝ ꯃꯇꯦꯡꯁꯦ ꯌꯥꯝꯅꯗꯤ ꯄꯥꯡꯅꯤꯡꯉꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯔꯦ ꯍꯥꯏꯅ ꯍꯦꯝꯗꯥꯁ ꯑꯁꯦꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯗ ꯑꯣꯐꯤꯁꯇ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯤꯌꯨ ꯂꯥꯏꯔꯔꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯗꯣ ꯑꯣꯟꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯑꯝꯇꯪ ꯌꯦꯡꯖꯒꯦ ꯍꯣꯠꯅꯕꯗꯤ ꯂꯦꯞꯀꯨꯝꯁꯤ ꯑꯩꯈꯣꯏ ꯂꯥꯏꯔꯔꯦ ꯍꯥꯏꯗꯅ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯌꯥꯗꯦ ꯑꯐꯪ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯗꯣꯅꯔꯁꯤꯡ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯀꯤꯔꯟꯖꯤꯠ ꯋꯥꯔꯦꯞꯄꯝꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡꯅꯤ ꯋꯥꯔꯦꯞꯄꯝ ꯀꯤꯔꯟꯖꯤꯠ ꯁꯤꯡꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯂꯣꯏꯅꯅ ꯅꯣꯛꯐꯗꯦ ꯁꯨꯔꯦꯁ ꯁꯔꯨꯡꯕꯝꯅ ꯃꯌꯥꯝ ꯄꯥꯡꯖꯅꯤꯡꯕꯅꯤ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯨꯕꯅꯤꯅ ꯊꯣꯛꯂꯨꯕ ꯂꯥꯟ ꯑꯁꯤꯅ ꯑꯋꯥꯕ ꯉꯥꯛꯇ ꯅꯣꯛꯐꯗꯦꯒꯤ ꯑꯥꯔꯇꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯂꯥꯏꯞ ꯑꯁꯤ ꯎꯕꯤꯔꯒ ꯅꯣꯛꯐꯗꯦ ꯁꯨꯔꯦꯁꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯋꯥꯔꯕ ꯃꯇꯝꯁꯤ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡꯁꯦ ꯌꯥꯝꯃꯤ ꯍꯥꯏꯇꯥꯔꯦ
थागत फोंदोक्चरी आर्टिस्ट नबु आर्टिस्ट सगत पीबनी हाइतारे अदोमना वारक मतमदसु रवि शंकर चिंगु लेचल अमदि सिंगमेट्री सिना अमदि पुनमकना अदोंगी वारक मतमदा अखोइना सोइदना रुपा चामगी मबलसी हेन हेन वांकनी मतमदुदि हाइबा थाजबसी अदोंगी मफम थमजरी एनके ना ममांगदसु कोई प्रोग्राम असिदा मतेंग पांगबे कोई लुपा चामगी मतेंग पांगबे ड्यूटी लोरकपगी अवाबा कोकनबा सोइदना सकपिरो अवाबा कोकनबा हाइनै बिरे इसै फजबा सकनबा होनजगे फजबलतगी इंगना चंखोनबी तौबा इसैदो ताजगे हाय सिदि अरविंद गा छकपा ओरिजिनल सिंगर दो ओरिजिनल माले हाइदे हाइते फादी फजना फादे दोइसु मतौ तमगा सकनबसु होनजगे एनके सिंगबु पुनिंग थौगचबा अमदि सपोर्ट तौजबोइना लंचेन बनसु लुपा लिसिंग अमा मतेंग पांगबिरे ए थागत फोंदोक्चरी ngasaisu mateng chauna pangbirame haidana su iramba yam ravi shankar na su takpiri lupa lising ama mateng pangbiri thagat phongdokchari roman irom na lupa nipu mateng pangbire i lupa nipu je tara khata pangbiro lupa chamri on bani ko roman irom kairim bikhok yamna di pangningi haina ibe lupa 40 khak pangbire se toki matik chauna mateng pangbi bani haina khanjai aikoina ya logjari se myam lupa ma de haure ko lupa ma haidana lupa ma kapi badu try to bi badu kasu kai de khare hena kapi ragadi khare hena mateng oigani aikoina sidagi lakpa senpham si aikoina logdau na te awana tarabam pham sing da pangjagadori bani mayam na khajitang pangbira khajitang pangma ngam ni mayang pangbira na mayam pangma ngam jagadori bani haibasini mayam na yam da bathi dana adongi angam level da pangbiyu haibasini ko mathang da udharani naurem na lupa chamagi mateng pangbira naurem udharani thagat pa phongdokchari loina na dayananda yumnam na su lupa kungi mateng pangbira i samom Naubina lupa chamagi mateng pangbirai Chandra Kumar Yumkhai bamna lupa yangkhai gi mateng pangbirai Kaisam Sangini lupa chamagi mateng pangbirai Athokpam Helena na lupa chamagi mateng pangbi Helena aichan si hojik live asigi manung sida su mayam monitor tawminaraga isai si mayam pun enjoy tawminari bani mahak na su mayam na pina basid ma su pihawrage haidana lupa chama mateng pangbirai thagat phongdokchari kare hena pangbirau mathang dadi zero ma hapsel laga hai tare ko Casper na su lupa chama mateng pangbira aduga haidi paisa le jadab de koina yam loba ya de sen thokpa mi dai di khara hen loba ya natra ne akoina loga dori ba se yam awana tari ba pham sing da yo hanjaga doi ni ko aduga mathang sidi purnajit thokchomna ibira i chakli ba langmai athappa haiba do sakpiro yam di hapning mani du bu yam dre lupa kuntra kapiraga chakli ba langmai khanbira i soidana sakna ba hanamina si ko chakli ba langmai se sisu matang chabada aduga hojiki duet haiba duet amtang hapchan na hona jage tamgi ibung do ngasai dai jong ngang lei ko mya koi tamgi ibung se mayam su youtube ta koi oja na ba bol kenoga oja na ba bol kenoga sakmin na ba adum thengna biramani ko vidya mani ga maruina koi sai si arambam jamuna koi oja arambam jamuna galoina na oja na ba bol kenoga punna sakmin na ki bai sai ne do matau tama sakchabani asoi ba yauraga su mayam na ngak piyu loina na koi gi live asi taring da isai taring da mayam na koi na pizari ba gp number 70057398 asida angamba sel gi mateng pangbiu haiba mafam asi su mayam pham da thamjaba loina na isai asi mayam da khudul tamna bagi damak sem sajari mayam taminarasi Toine hena nungai jari badi ngasigi program asi pangthok jari ba studio dominance ki yum asigi hek thangna badalai biriba idomcha yumnam hemabati na akhoi gi isai sigi makhon tabiraga live yengbiraga lupa changa hojik thinbire thagat phongdok jari idomcha busu duga isai si so idomcha ta dedicate tau jari Ibung di ai
जगोई तंबियू हाय बादा इसै तंबियू हाय बादा इबुंगी आइबु काउरमाले चिंगी चल aina karam na kaur sige chingi chal nata singaloina na kokta sambu purak ising sopa karak kokta sambu purak ising sopa karak aina kaubata harauna chela Inak yoram taida kapkibado nangna ikai nung siyana kapkibado nangna aina karam na kaura sige तंगी इबु jingi chal उदब कुइरेदा इबुंगी आइबु ijaldi aibu काउरमाले जखोइगी तंगी इरांदा nakhoigi jingi irangda इबुंगी आइबु ijaldi aibu काउरमाले kauramale Mayam khui bidamani si tasengna ai sigi sai saksi hai dana mona hana preparation to gib te do ai print out to purak pa hai tare ado bidamani na isai sima sak tore na hayo matam sida ai khoi gi sumaina khudak ta prepare to ga hai tare isai si sakna bagi dama prepare to bi ba thagat phondok chari mayam mang da su mayam gi thawal matam sang na su to bi dona lak labni maroi na ari bai sai sing da bidamani na hena khut thabi ba do mayam na su hena nungsi bi ba ari bai sai sing sakpa ngamba khoi manipur artist sing tangi hai tare ari bai sai sing sakpa ngamba artist sing gi manung da yamna top pa sai sakpi ama oiribi bidamani nasu ngasi program asida saruk yabini haina haibirak matam zo koida sodogi matik nungai bosu faujari do mayamna su penbi dana hoji housing mak adum lepa leitana koi sel gi mateng pangbirakli amtang pathok chage Suresh Longjam haidana ngasai mateng pangbirakhiba do ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯦꯠ ꯗ꯭ꯔꯝ ꯄꯥꯏꯕꯤꯔꯤꯕ ꯑꯩꯒꯤ ꯅꯥꯎ ꯔꯥꯖꯦꯁꯀꯤ ꯒꯨꯔꯨꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯍꯥꯛꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯔꯛꯂꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯇ ꯂꯨꯄꯥ 200 ꯄꯤꯔꯛꯑꯦ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯀ꯭ꯋꯥꯗꯤ ꯆꯥꯗꯕꯅꯤꯅ ꯀꯩ ꯆꯥꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯃꯦꯔꯤ ꯂꯥꯏꯁ꯭ꯔꯝꯅ ꯃꯦꯔꯤ ꯕꯤꯁꯀꯤꯠ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯄꯤꯕꯤꯔꯛꯄ ꯃꯥꯜꯂꯤꯀꯣ ꯃꯦꯔꯤ ꯕꯤꯁꯀꯤꯠ ꯆꯥꯔꯒꯦ ꯃꯦꯔꯤ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯨꯄꯥ 200 ꯐꯪꯖꯔꯦ ꯁꯤꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯐꯝꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯑꯦꯀꯥꯎꯟꯇ ꯑꯣꯏꯅ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯏꯕꯁꯤꯃꯁꯨ ꯊꯝꯖꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯊꯕꯛ ꯐꯣꯡꯗꯣꯛꯆꯔꯤ ꯔꯦꯅꯨꯀꯥ ꯅꯥꯎꯔꯦꯝꯅ ꯂꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯀꯦꯁꯄꯔꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯇꯅꯤꯛꯂꯦ ꯊꯃꯣꯏ ꯇꯧꯕꯗꯣ ꯑꯝꯇꯪ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯇꯅꯤꯛꯂꯦ ꯊꯃꯣꯏꯁꯦ ꯉꯁꯥꯏ ꯑꯅꯤꯔꯛ ꯁꯨꯕꯗ ꯁꯛꯆꯈ꯭ꯔꯕꯅꯤꯀꯣ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯇꯣꯞꯄ ꯏꯁꯩ ꯑꯣꯏꯅ ꯀꯦꯁꯄꯔ ꯇꯥꯕꯤꯌꯨꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯆꯤꯡꯈꯠꯂꯒ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯤꯡꯈꯠꯂꯒ ꯌꯦꯡꯕꯁꯨ ꯌꯥꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯒꯗꯤꯀꯣ ꯑꯗꯨꯒ ꯐꯦꯁꯕꯨꯛꯀꯤꯗꯤ ꯆꯤꯡꯈꯠꯄꯗꯤ ꯌꯥꯗꯕꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯒꯗꯤ ꯌꯥꯒꯅꯤ ꯑꯗꯣꯝꯒꯤ ꯏꯁꯩ ꯑꯅꯤꯁꯨꯕ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯗꯣꯅꯔ ꯑꯁꯤꯗꯤ ꯀꯥꯟꯇ ꯅꯤꯡꯊꯧꯖꯥꯅ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯀꯥꯟꯇ ꯁꯥꯅꯧꯖꯝ ꯍꯥꯎꯔꯪ ꯀꯩꯔꯦꯜ ꯑꯩꯈꯣꯏ ꯄꯨꯝꯕ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯑꯃꯁꯨ ꯏꯕꯤꯔꯛꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯄ꯭ꯔꯚꯥ ꯋꯥꯏꯈꯣꯝ ꯃꯍꯥꯛꯅꯁꯨ ꯂꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯁꯤ ꯕꯤꯗ꯭ꯌꯥꯃꯅꯤꯅ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯅ
ꯁꯛꯁꯤꯒꯦ ꯃꯌꯥꯝꯗ ꯑꯝꯇꯪ ꯊꯝꯕꯤꯌꯨꯅꯦ ꯀꯔꯤ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯁꯤꯒꯦ ꯃꯌꯥꯝꯅꯗꯤ ꯉꯁꯥꯏꯗꯩ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡ ꯑꯗꯨꯝꯗꯤ ꯌꯥꯎꯔꯤꯀꯣ ꯄꯦꯟꯗꯤꯡ ꯂꯩꯕ ꯀꯔꯝꯕ ꯍꯥꯟꯅ ꯁꯛꯁꯤꯒꯦ ꯗꯨꯌꯦꯠ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯍꯥꯟꯅ ꯁꯛꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯉꯥꯎꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯏꯪꯕ ꯁꯛꯁꯤꯔꯥ ꯑꯁꯥꯕ ꯁꯛꯁꯤꯔꯥꯅ ꯀꯟꯅ ꯈꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯎ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝꯅ ꯂꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯈꯟꯕꯤꯔꯛꯄ ꯃꯥꯜꯂꯦ ꯆꯥꯛꯂꯤꯕ ꯂꯥꯃꯩꯁꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯈꯟꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯂꯣꯏ ꯎꯖꯩ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯖꯤꯄꯦꯗ ꯍꯥꯞꯄꯤꯔꯛꯄꯁꯤꯡꯒꯤ ꯀꯃꯦꯟ ꯄꯥꯅꯕ ꯍꯣꯠꯅꯖꯔꯤꯉꯩ ꯃꯇꯝꯗ ꯀꯃꯦꯟꯇ ꯈꯛꯇꯪ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤꯀꯣ ꯊꯃꯣꯏꯒꯤ ꯃꯃꯤ ꯏꯁꯩ ꯈꯟꯕꯤꯔꯛꯏ ꯆꯥꯛꯂꯤꯕ ꯂꯥꯃꯩ ꯁꯛꯄꯤꯔꯛꯏ ꯁꯤꯡꯒꯔꯁꯦ ꯑꯝꯇꯪ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯕꯤ ꯁꯤꯡꯒꯔꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗꯕꯨꯗꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯈ꯭ꯔꯕꯅꯤꯀꯣ ꯁꯤꯡꯒꯔꯁꯤꯒꯤ ꯃꯃꯤꯡꯁꯦ ꯕꯤꯗ꯭ꯌꯥꯃꯅꯤ ꯋꯥꯡꯈꯦꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯈꯪꯅꯕꯅꯤ ꯃꯌꯥꯝꯅ ꯕꯤꯗ꯭ꯌꯥꯃꯅꯤ ꯋꯥꯡꯈꯦꯝꯒꯤ ꯏꯁꯩ ꯑꯐꯥꯎꯕ ꯂꯩꯀꯣ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯏꯁꯩꯁꯦ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦ ꯑꯣ ꯁꯤ ꯏꯁꯩ ꯁꯛꯄꯤꯁꯦ ꯁꯤ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯅ ꯕꯤꯗ꯭ꯌꯥꯃꯅꯤꯁꯨ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯃꯌꯥꯝꯒꯤ ꯃꯔꯛ ꯇꯤꯟꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯈꯪꯕ ꯍꯥꯏꯕꯁꯤꯗꯕꯨ ꯍꯣꯠꯅꯖꯔꯨꯕꯗꯨꯒꯤ ꯃꯍꯩ ꯐꯪꯕꯅꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯣꯏꯅ ꯁꯛ ꯇꯥꯛꯄꯒꯤ ꯃꯇꯥꯡꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤꯗꯃꯛ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯏꯟꯇ꯭ꯔꯣ ꯑꯗꯨꯝ ꯇꯧꯖꯒꯦ ꯕꯤꯗ꯭ꯌꯥꯃꯅꯤ ꯋꯥꯡꯈꯦꯝ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏ ꯑꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗ ꯂꯩꯕꯤꯕ ꯑꯦꯂꯥꯡ ꯈꯥꯡꯄꯣꯛꯄꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤꯀꯣ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯋꯥꯡꯈꯦꯝ ꯔꯟꯖꯤꯠ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡ ꯋꯥꯡꯈꯝ ꯑꯣꯡꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯧꯖꯤꯛꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤꯗ MA ꯃ꯭ꯌꯨꯖꯤꯛ ꯇꯝꯃꯤꯕꯅꯤꯀꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ A ꯒ꯭ꯔꯦꯗ ꯑꯥꯔꯇꯤꯁꯅꯤ ꯑꯣꯀꯦ ꯇꯝꯕ ꯂꯣꯏꯔꯦ MA ꯃ꯭ꯌꯨꯖꯤꯛ ꯇꯝꯕ ꯂꯣꯏꯔꯕꯅꯤ ꯄꯥꯁ ꯑꯥꯎꯠꯅꯤꯀꯣ ꯁꯤꯅꯤꯌꯔ ꯆꯤꯡꯉꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯖꯨꯅꯤꯌꯔ ꯑꯣꯏꯅ ꯆꯪꯒꯗꯣꯏꯅꯤ ꯇꯝꯒꯦ ꯀꯥꯏ ꯍꯥꯏꯔꯒꯗꯤ ꯄꯥꯁ ꯑꯥꯎꯠꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯁꯨꯝ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯌꯣ ꯍꯥꯏꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯏꯟꯇ꯭ꯔꯣ ꯇꯧꯖꯕꯅꯤ ꯃꯊꯪꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯁꯛꯄꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡꯒꯤ ꯂꯛꯇꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ Chakliva lamai atha prachim
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯤꯡ ꯂꯥꯎꯊꯣꯛꯆꯗꯨꯅꯁꯨ ꯂꯥꯛꯂꯤ ꯃꯊꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯣꯅꯤ ꯁꯔꯃ ꯂꯩꯍꯥꯎ ꯊꯥꯕꯝ ꯁꯣꯅꯤ ꯁꯔꯃꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤ ꯃꯊꯪꯗ ꯂꯧꯈꯥꯝ ꯏꯕꯨꯡꯉꯣꯕꯤ ꯁꯤꯡ ꯂꯧꯈꯥꯝ ꯏꯕꯨꯡꯉꯣꯕꯤ ꯁꯤꯡꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯌꯥꯝꯅꯁꯨ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯃꯌꯥꯝ ꯌꯥꯝꯅ ꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯨꯁꯨ ꯍꯧꯖꯤꯛ ꯁꯛꯇ꯭ꯔꯣꯕꯅꯤꯀꯣ ꯑꯩꯅꯁꯨ ꯌꯥꯝ ꯁꯛꯆꯅꯤꯡꯕ ꯍꯩꯇꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯁꯛꯇꯣꯏꯒꯤ ꯔꯦꯗꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯁꯣꯏꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯣ ꯁꯣꯏꯗꯕꯤ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯀꯟꯅꯀꯣ ꯃꯌꯥꯝꯅ ꯁꯣꯏꯔꯒꯁꯨ ꯁꯣꯏꯗꯦ ꯍꯥꯏꯕꯤꯔꯣꯀꯣ ꯕꯤꯠ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯑꯔꯕꯤꯟꯒꯤ ꯃꯐꯝꯗ ꯑꯔꯕꯤꯟ ꯁꯥꯔꯒ ꯁꯛꯂꯛꯀꯗꯣꯏꯅꯦ ꯑꯗꯣ ꯃꯍꯥꯛ ꯌꯧꯅ ꯁꯛꯄꯗꯤ ꯉꯝꯅꯤ ꯊꯥꯖꯗꯦ 100% ꯑꯩ ꯊꯥꯖꯗꯦ ꯑꯗꯨꯏꯁꯨ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯖꯒꯦ ꯃꯊꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯁꯤ ꯈꯣꯒꯦꯟ ꯁꯤꯡ ꯈꯨꯃꯨꯛꯆꯝ ꯃꯍꯥꯛꯅ ꯂꯨꯄꯥ 10ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯒ ꯈꯣꯒꯦꯟ ꯍꯥꯏꯅ ꯏꯕꯤꯔꯛꯏꯀꯣ ꯄꯦꯄꯦ ꯆꯣꯡꯅ ꯆꯣꯡꯊꯥꯝ ꯕꯤꯁꯣꯖꯤꯠ ꯍꯥꯏꯀꯣ ꯄꯦꯄꯦ ꯆꯣꯡ ꯍꯥꯏ ꯂꯨꯄꯥ 150 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ 500 ꯔꯨꯄꯤꯁꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯁꯦ ꯑꯗꯨꯒ ꯏꯕꯤꯔꯛꯏ ꯑꯁꯨꯝꯅ ꯆꯥꯏꯅꯥꯗ PhD ꯁ꯭ꯀꯣꯂꯔ ꯑꯣꯏꯅ ꯂꯩꯖꯕꯅꯦ ꯏꯔꯩꯆꯥꯁꯤꯡꯒꯤꯗꯃꯛ ꯂꯨꯄꯥ 500ꯗ ꯍꯥꯞꯆꯒꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯆꯥꯏꯅꯥꯗ ꯑꯣꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯞꯄꯤꯔꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯗꯣ PhD ꯁ꯭ꯀꯣꯂꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯏꯅꯥꯗꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯑꯐꯥꯎꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯣꯏꯕꯤꯔꯛꯎ ꯂꯨꯄꯥ 500ꯒꯤ ꯃꯇꯦꯡ ꯇꯔꯥꯝꯅ ꯂꯧꯁꯤꯟꯖꯔꯤ ꯌꯥꯝꯗꯕ ꯊꯤꯖꯗꯦ ꯑꯗꯣꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯤꯕꯤꯔꯛꯂꯤꯕ 500 ꯍꯔꯥꯎ ꯇꯌꯥꯝ ꯌꯥꯎꯁꯤꯟꯖꯔꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯅ ꯂꯨꯄꯥ 10,000 ꯄꯤꯔꯛꯄ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯆꯠꯆꯒꯗꯧꯔꯤꯁꯦ ꯑꯋꯥ ꯑꯅꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯤ ꯀꯣꯛꯂꯁꯤ ꯍꯤꯜ ꯃꯅꯤꯄꯨꯔ ꯍꯤꯜ ꯔꯤꯂꯤꯐ ꯀꯦꯝꯞꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯦꯡ ꯅꯠꯇ꯭ꯔꯒꯗꯤ ꯍꯤꯜ ꯇꯧꯕ ꯉꯝꯃꯣꯏ ꯐꯒꯠꯄ ꯉꯝꯃꯣꯏ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯌꯧꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯅꯝꯐꯨ ꯍꯥꯐꯨꯗ ꯂꯧꯕꯒꯤ ꯑꯩꯈꯣই ꯑꯄꯥꯝꯕ ꯂꯩꯖꯗꯦ ꯃꯌꯥꯝꯅ ꯁꯦꯡꯅ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯃꯅꯤꯄꯨꯔ ꯍꯤꯜ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯋꯥꯔꯕ ꯊꯃꯣꯏꯁꯤꯡ ꯈꯇꯪꯗ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯄꯣꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯅꯤꯀꯣ ꯑꯗꯨꯒ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯕ ꯏꯁꯩꯗꯨꯃꯇꯪ ꯇꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯤꯡꯁꯦ ꯄꯦꯄꯦ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯅꯨꯄꯥꯅꯤ ꯏꯆꯜ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯑꯝꯇꯪ ꯀꯣꯛꯇ ꯊꯝꯕꯤꯔꯣꯀꯣ ꯍꯤ ꯂꯥꯛꯄ ꯉꯥꯏꯔꯤ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯀꯣꯛꯇ ꯑꯗꯨꯝ ꯍꯥꯞꯆꯜꯂ ꯊꯝꯕꯤꯔꯣꯀꯣ ꯑꯩ ꯏꯁꯜꯂꯒꯁꯨ ꯊꯝꯖꯒꯦ ꯍꯣꯔꯦꯟ ꯂꯨꯄꯥ 500 ꯀꯥꯞꯈ꯭ꯔꯒ ꯏꯁꯩꯁꯨ ꯁꯛꯂꯛꯇꯦ ꯍꯥꯏꯕꯗꯣ ꯌꯥꯝ ꯏꯀꯥꯏꯌꯦꯕꯀꯣ ꯐꯨꯜ ꯁꯛꯄ ꯁꯛꯇꯕ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯑꯗꯣ ꯕꯤꯗꯥꯃꯅꯤꯅ ꯍꯩꯇ꯭ꯔꯒꯁꯨ ꯑꯩ ꯂꯩꯖꯔꯤ ꯅꯥꯀꯟꯗ ꯑꯩ ꯑꯗꯨꯝ ꯃꯅꯤꯡꯗ ꯏꯟꯅꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯃꯔꯣꯝꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯑꯋꯥꯕ ꯃꯌꯥꯝ ꯄꯣꯊꯥꯖꯕꯒꯤ ꯃꯤꯀꯨꯞ ꯄꯤꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯄꯥꯡꯕꯤꯕ ꯉꯝꯕ ꯃꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤꯀꯣ ꯑꯗꯨꯒ ꯏꯕꯣꯝꯆꯥ ꯃꯊꯪꯒꯤꯗ ꯏꯕꯣꯝꯆꯥ ꯁꯦꯝꯅ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤ ꯑꯗꯨꯒ ꯈꯣꯏꯔꯣꯝ ꯁꯟꯇꯣꯁ ꯂꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤ ꯑꯗꯣ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯃ ꯃꯃꯥꯡꯒꯤ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯒꯨ ꯂꯩꯆꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇꯗꯤ ꯁꯄꯣꯔꯠ ꯇꯧꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯁ꯭ꯇꯦꯖ ꯊꯛꯇ ꯑꯩꯈꯣꯏ ꯂꯦꯟꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯈꯤꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝ ꯕꯥꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯅꯝꯕꯣꯜ ꯊꯤꯌꯥꯝꯗꯒꯤ ꯏꯌꯥꯝꯕꯁꯤ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯁꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯤꯅꯕꯤꯔꯦ ꯂꯣꯏꯅꯅ ꯌꯥꯝ ꯇꯥꯡꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯁꯤꯅꯤꯌꯔ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝ ꯑꯩꯈꯣꯏ ꯏꯇꯤꯟ ꯀꯝꯄ꯭ꯌꯨꯇꯔꯥꯏꯖ ꯑꯥꯏꯁ ꯇꯦꯁꯇꯤꯡ ꯑꯦꯟ ꯑꯥꯏ ꯀꯦꯌꯔ ꯁꯦꯟꯇꯔꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝꯗ ꯁ꯭ꯄꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯔꯦꯕꯦꯟꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯇꯥꯡꯕ ꯁ꯭ꯄꯦꯛ ꯑꯃ ꯑꯩꯈꯣꯏ ꯈꯨꯠꯁꯤꯟꯅꯕꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯗꯕ ꯈꯣꯠꯇꯕ ꯎꯗꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯏꯌꯥꯝꯕ ꯖꯣꯟꯁꯟ ꯍꯟꯕ ꯌꯥꯅꯤꯀꯣ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯋꯥꯔꯦꯟꯇꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯉꯥꯏꯍꯥꯛ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯑꯋꯥꯕꯁꯨꯅꯤ ꯅꯨꯡꯉꯥꯏꯕꯁꯨꯅꯤ ꯑꯋꯥꯕ ꯃꯤꯀꯨꯞ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯉꯁꯤꯁꯤना ꯏꯌꯥꯝꯕ ꯖꯣꯟꯁꯟꯗ ꯊꯝꯖꯅꯤꯡꯕꯁꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯅ ꯎꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇ꯭ꯔꯒꯁꯨ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝꯒꯤ ꯑꯅꯣꯛꯁꯦ ꯎꯞꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯝ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯊꯧꯅꯥ ꯍꯥꯞꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯌꯥꯝꯕ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝꯅ ꯕꯥꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯅꯝꯕꯣꯜ ꯊꯤꯌꯥꯝꯗꯒꯤ ꯏꯌꯥꯝꯕꯁꯤꯅ ꯏꯌꯥꯝꯕ ꯏꯇꯤꯟ ꯃꯥꯏꯕꯝꯅ ꯈꯨꯠꯁꯤꯟꯅꯖꯔꯤꯕ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯠꯁꯤꯟꯅꯖꯔꯤꯕ ꯁ꯭ꯄꯦꯛ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯧꯁꯤꯟꯕꯤꯔꯤ ꯑꯃꯗꯤ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ ꯏꯌꯥꯝꯕ ꯖꯣꯟꯁꯟꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕꯅ ꯊꯤꯜꯂꯛꯄꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯕꯤꯗ꯭ꯌꯥꯃꯅꯤꯅꯁꯨ
ꯌꯥꯝ ꯅꯨꯡꯉꯥꯏ ꯕꯤꯗ꯭ꯌꯥꯃꯅꯤ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯕ ꯖꯣꯟꯁꯟ ꯀꯩꯁꯨ ꯃꯤꯠ ꯎꯖꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯄꯔꯁꯟꯅ ꯇꯧꯕ ꯉꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯌꯥꯝꯕꯅ ꯂꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯃꯛ ꯎꯠꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯕ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯏꯁꯩꯁꯤ ꯃꯌꯥꯝ ꯊꯧꯒꯜ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯃꯦꯟ ꯄꯥꯕꯤꯌꯨ ꯍꯥꯏꯗꯅ ꯀꯃꯦꯟꯁꯦ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯍꯟꯗ꯭ꯔꯦꯠꯁꯇ ꯂꯥꯛꯏ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯂꯦꯇꯦꯁ ꯀꯃꯦꯟ ꯑꯃꯅꯤ ꯄꯥꯖꯒꯦꯀꯣ ꯄꯤꯔꯥꯡꯒꯤ ꯃꯔꯨ ꯍꯥꯏꯕ ꯏꯁꯩꯁꯤ ꯈꯟꯕꯤꯔꯛꯄ ꯃꯥꯜꯂꯦ ꯄꯨꯔꯅꯖꯤꯠ ꯊꯣꯛꯆꯣꯝꯅ ꯂꯥꯏꯖ ꯑꯣꯟꯕ ꯆꯠꯂꯦꯗꯣ ꯍꯥꯏꯌꯦ ꯄꯤꯔꯥꯡꯒꯤ ꯃꯔꯨ ꯂꯥꯏꯖ ꯑꯣꯟꯕ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯁꯛꯄꯤꯔꯒ ꯅꯨꯡꯉꯥꯏ ꯄꯤꯔꯥꯡꯒꯤ ꯃꯔꯨ ꯇꯧꯗ꯭ꯔꯣ ꯁꯤꯕꯣ ꯑꯝꯇ ꯁꯛꯄꯤꯔꯛꯎꯅꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯈꯣꯏꯔꯣꯝ ꯁꯟꯇꯣꯁ ꯃꯉꯥꯡ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇꯪ ꯁꯛꯄꯤꯔꯛꯑꯣ ꯑꯩ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗꯒꯤꯅꯤ ꯏꯌꯥꯝꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯍꯦꯛ ꯄꯜꯂꯛꯄꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯉꯥꯏꯗꯣ ꯅꯤꯡꯁꯤꯡꯉꯦ ꯁꯉꯥꯏꯗꯣ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯤ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤꯗ ꯁꯣꯏꯗꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯁꯤꯡꯒꯔꯅ ꯑꯩꯈꯣꯏ ꯇꯥꯛꯄꯤꯔꯛꯏꯀꯣ ꯑꯗꯣꯝꯒꯤꯁꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃ ꯏꯕꯤꯔꯤ ꯁꯅꯥꯖꯥꯎꯕ NGSꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯈꯤꯗ꯭ꯔꯕ ꯁꯤꯒꯤ ꯕꯦꯁ ꯒꯤꯇꯔ ꯄꯥꯏꯔꯤꯕ ꯏꯅꯥꯎ ꯁꯟꯖꯨ ꯎꯕ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐ꯭ꯔꯣꯝ NGS ꯁꯥꯎꯟ ꯅꯥꯎꯔꯦꯝꯊꯣꯡ ꯍꯧꯖꯤꯛꯇꯤ ꯁꯥꯎꯟꯁꯦ ꯇꯁꯦꯡꯅ ꯋꯥꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯥꯎꯟ ꯇꯧꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯨꯄꯥ 5 ꯐꯥꯎ ꯄꯥꯡꯉꯣ ꯍꯥꯏꯖꯔꯣꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯗ ꯁꯥꯎꯟ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯑꯗꯨꯅ NGS ꯁꯥꯎꯟ ꯃꯃꯥꯡꯉꯩꯒꯤ ꯑꯗꯨꯉꯩꯒꯤ ꯃꯇꯝꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯣ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯒ NGS ꯁꯥꯎꯟꯕꯨꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯕ ꯑꯃꯗꯤ ꯀꯨꯝꯍꯩ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯥꯎꯟ ꯆꯠꯄꯤꯔꯒ ꯁꯦꯜꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯣꯏ ꯑꯗꯣꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯑꯁꯤꯅ ꯄꯦꯟꯖꯔꯦ ꯍꯥꯏꯕꯁꯤꯅꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕꯁꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯏꯁꯩ ꯑꯩꯈꯣই ꯁꯛꯅꯕ ꯍꯣꯠꯅꯖꯒꯦ ꯗꯨꯋꯦꯠꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯔꯕꯤꯟ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯃꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯅꯤꯀꯣ ꯑꯗꯣ ꯌꯥꯝ ꯍꯤꯠ ꯆꯠꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇꯒꯗꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯃꯤꯂꯤꯌꯟꯁꯇ ꯌꯦꯡꯈ꯭ꯔꯕ ꯏꯁꯩꯅꯤ ꯑꯗꯨꯅ ꯏꯪꯅ ꯂꯦꯝꯖꯕꯤ ꯍꯥꯏꯕ ꯏꯁꯩꯁꯤꯅꯤꯀꯣ ꯑꯩ ꯄꯥꯈꯠꯂꯦ ꯀꯩꯒꯤꯅꯣꯗ ꯁꯣꯏꯒꯗ꯭ꯔꯥꯅ ꯌꯨꯝꯗꯗꯤ ꯌꯥꯝ ꯄ꯭ꯔꯦꯛꯇꯤꯁꯇꯤ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯀꯩꯒꯤꯅꯣꯗ ꯌꯥꯝ ꯇꯣꯏꯅ ꯁꯛꯇꯕꯅꯤꯅꯀꯣ ꯐꯥꯎꯗꯤ ꯌꯥꯝ ꯐꯥꯎꯕꯅꯦ ꯏꯁꯩꯁꯦ ꯑꯗꯣ ꯇꯁꯦꯡꯅ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯇꯝꯗꯤ ꯀꯥ ꯍꯦꯟꯅ ꯐꯪꯗꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯈꯔ ꯁꯛꯑ ꯑꯗꯨ ꯃꯉꯥꯏꯔꯦ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯪꯅ ꯂꯦꯝꯖꯕꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯇꯧ ꯇꯝꯃꯒ ꯁꯛꯆꯒꯦ ꯏꯅꯥꯎ ꯑꯔꯕꯤꯟꯒꯤ ꯁꯣꯏꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯅꯥꯎ ꯑꯔꯕꯤꯟꯒꯤ ꯑꯌꯥꯕ ꯂꯧꯖꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏꯁꯦ ꯑꯩ ꯀꯣꯜ ꯇꯧꯅꯤ ꯏꯅꯥꯎꯁꯦ ꯃꯥ ꯆꯤꯜꯂ ꯃꯥꯜꯂꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯩꯕ ꯃꯥꯜꯂꯦ ꯀꯣꯜꯁꯦ ꯑꯃꯨꯛꯇꯪ ꯀꯛꯂꯦ ꯑꯩꯁꯨ ꯑꯅꯤꯔꯛ ꯍꯟꯅ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯑꯃꯨꯛꯇꯪ ꯃꯊꯪ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯅꯍꯥꯟ ꯇꯧꯔꯝꯃꯤꯗꯣ ꯅꯪꯒꯤ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯕ ꯑꯌꯥꯕ ꯂꯧꯒꯦ ꯇꯧꯕꯅꯦꯅ ꯅꯠꯇ꯭ꯔꯒꯗꯤ ꯁꯨꯝ ꯑꯥꯔꯇꯤꯁ ꯃꯁꯦ ꯔꯦꯁꯄꯦꯛ ꯇꯧꯅꯗ꯭ꯔꯒꯗꯤ ꯑꯩꯅ ꯑꯥꯔꯇꯤꯁꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯁꯨꯝ ꯃꯉꯣꯟꯗ ꯀꯣꯜ ꯁꯨꯝ ꯇꯧꯖꯕꯅꯦ ꯑꯗꯣ ꯇꯥꯟꯖꯥꯗꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯂꯩꯆꯜꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯣ ꯂꯣꯏꯅꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯤꯕꯗꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨꯀꯣ ꯄꯥꯕ ꯉꯝꯖꯔꯒꯁꯨ ꯑꯗꯨꯝ ꯄꯨꯝꯅꯃꯛ ꯄꯥꯕ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨꯁꯨ ꯋꯥꯗꯧꯗꯤ ꯃꯥꯜꯂꯦ ꯀꯃꯦꯟꯁꯤꯡꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯆꯠꯄꯤꯈꯤꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯁꯤꯃ ꯑꯗꯨꯒ ꯃꯌꯥꯝꯒꯤꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯕ ꯏꯪꯅ ꯂꯦꯝꯖꯕꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯌꯥꯝꯗ ꯍꯩꯇ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ फजबी लगतगी इंग लेमजबी नंतना थवाइनी अैगी पुंसीगी ओ फजबी लगतगी इंग लेमजबी नंतना थवाइनी अैगी पुंसीगी निंथिबी लगतगी लेमा चंखोबी नंबुदी पुकनिंगा खोइना जरिबा Toina ha
ꯂꯩꯔꯣꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯆꯣꯛꯊꯕ ꯂꯩꯔꯣꯏ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯍꯟꯊꯕ ꯂꯩꯔꯣꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯐꯥꯎꯔꯛꯂꯦ 이후세 ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯛꯇ ꯁꯣꯝꯂꯒꯤ ꯂꯩꯈꯣꯝꯁꯦ ꯅꯨꯡꯁꯤ ꯂꯩꯔꯥꯡꯉꯣ ꯄꯪꯖꯕꯤ 우리니 ꯅꯪꯅ ꯅꯥꯛꯇ ꯂꯩꯕꯤꯌꯨ ꯈꯟꯖꯦꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯥꯈꯩꯁꯤꯡꯅꯦ ꯅꯪꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯁꯦ ꯀꯅꯥ ꯈꯪꯗ ꯂꯣꯟꯅ ꯁꯦꯝꯂꯁꯤ ꯅꯥꯀꯥꯔꯣꯝꯗ ꯍꯧꯕ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤ ꯊꯥꯎꯃꯩ ꯑꯣꯏꯅ ꯄꯨꯔꯁꯤ ꯄꯨꯛꯅꯤꯡ ꯍꯨꯕ ꯅꯤꯡꯉꯣꯜ ꯌꯥꯋꯥ ꯇꯞꯅ ꯍꯥꯏꯔꯣ ꯇꯥꯖꯔꯒꯦ ꯆꯣꯛꯊꯕ ꯂꯩꯔꯣꯏ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯍꯟꯊꯕ ꯂꯩꯔꯣꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯆꯣꯛꯊꯕ ꯂꯩꯔꯣꯏ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯍꯟꯊꯕ ꯂꯩꯔꯣꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜꯒ ꯃꯥꯟꯅꯕꯒ ꯌꯥꯅꯗ꯭ꯔꯦ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯅꯪ ꯑꯩ ꯊꯦꯡꯅꯔꯦ ꯂꯩꯔꯥꯡꯒꯤ ꯂꯩꯌꯣꯜꯒ ꯈꯣꯏꯃꯨ ꯃꯥꯒ ꯌꯥꯅꯈ꯭ꯔꯦ ꯈꯥꯔꯝꯕ ꯁꯝꯕꯜꯁꯨ ꯂꯣꯏꯅ ꯁꯤꯗꯣꯛꯈ꯭ꯔꯦ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯝꯁꯦ ꯄꯪꯐꯥꯍꯜꯂꯁꯤ ꯉꯁꯤꯗꯤ ꯊꯃꯣꯏꯅꯨꯡꯗ ꯍꯧꯕ ꯍꯤꯄꯣꯝꯁꯦ ꯆꯦꯜꯍꯟꯒꯅꯤ 이제 오이나 ꯄꯨꯛꯅꯤꯡ ꯍꯨꯕ ꯅꯪꯒꯤ ꯌꯥꯋꯥ ꯇꯣꯏꯅ ꯍꯥꯏꯌꯨ ꯇꯥꯖꯔꯒꯦ ꯆꯣꯛꯊꯕ ꯂꯩꯔꯣꯏ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯍꯟꯊꯕ ꯂꯩꯔꯣꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯆꯣꯛꯊꯕ ꯂꯩꯔꯣꯏ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯍꯟꯊꯕ ꯂꯩꯔꯣꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯗꯤ ꯏꯁꯩꯗꯣ ꯍꯣꯏ ꯑꯔꯕꯤꯟ ꯁꯛꯄꯒ ꯑꯩ ꯁꯛꯄꯗꯤ ꯀꯥꯏ ꯃꯥꯟꯅꯅꯤ ꯃꯤꯅ ꯇꯣꯞ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯋꯥꯔꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯇꯧ ꯇꯝꯕꯗ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯩ ꯃꯇꯨꯡ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯗꯁꯨ ꯃꯇꯝ ꯈꯔ ꯍꯦꯟꯅ ꯐꯪꯉꯒꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧ ꯂꯩꯕꯅꯤ ꯏꯁꯩ ꯈꯛꯇꯗ ꯑꯣꯟꯁꯤꯟꯕ ꯅꯠꯇꯕꯅꯤꯅ ꯇꯁꯦꯡꯅ ꯑꯁꯣꯏꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯩ ꯃꯌꯥꯝ ꯇꯁꯦꯡꯅꯁꯨ ꯕꯤꯗ꯭ꯌꯥꯃꯅꯤꯒ ꯁꯛꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯄꯥꯈꯠꯂꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯡꯒꯔꯁꯤꯡꯁꯤꯒ ꯁꯛꯃꯤꯟꯅꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯥ ꯍꯦꯟꯅ ꯂꯩꯇꯦ ꯋꯥ ꯉꯥꯡꯕꯒꯤꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩ ꯋꯥꯔꯤ ꯁꯥꯕꯒꯤꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯃꯅꯤꯁꯨ ꯉꯁꯤ ꯃꯥꯁꯨ ꯈꯜꯂꯝꯒꯅꯤ ꯀꯩꯅꯣꯅꯦ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤ ꯁꯦꯃꯤꯟꯁꯦ ꯅꯍꯥꯟꯒꯩ ꯏꯁꯩ ꯁꯛꯄ ꯍꯩꯁꯨ ꯍꯥꯏꯗꯦ ꯀꯥꯏꯅꯀꯣ ꯑꯗꯣ ꯑꯍꯥꯟꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯊꯛ ꯊꯛꯀꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕꯤꯗ꯭ꯌꯥꯃꯅꯤꯁꯨ ꯊꯥꯒꯠꯂꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯉꯩ ꯆꯔꯛꯁꯤꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯩꯈꯣꯏ ꯄꯥꯖꯒꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯏꯕꯤꯔꯛꯂꯤꯕ ꯁꯤꯡꯒꯤ ꯃꯩꯇ꯭ꯔꯤꯁꯤ ꯊꯥꯒꯠꯄꯤꯔꯛꯑꯦꯀꯣ
ꯑꯗꯨꯒ ꯗꯨꯋꯦꯠꯇ ꯊꯋꯥꯏꯒꯤ ꯃꯕꯦꯝ ꯅꯨꯡꯁꯤ ꯅꯨꯡꯗꯝ ꯃꯌꯥꯝ ꯌꯥꯝ ꯈꯟꯕꯤꯔꯦ ꯑꯗꯣ ꯕꯤꯗ꯭ꯌꯥꯃꯅꯤꯒ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯩ ꯏꯁꯩ 4-5 ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯕ ꯏꯁꯩꯁꯦ ꯐꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯨꯡꯗ ꯇꯥꯟꯖꯥ ꯐꯪꯉꯒꯗꯤ ꯕꯤꯗ꯭ꯌꯥꯃꯅꯤꯒ ꯑꯩꯒꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯥꯏꯇꯥꯔꯦ ꯗꯨꯋꯦꯠ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯕꯤꯗ꯭ꯌꯥꯃꯅꯤ ꯃꯌꯥꯝꯒꯤꯁꯨ ꯉꯁꯤꯁꯦ ꯄꯦꯟꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯏꯁꯩ 4-5 ꯈꯛꯁꯤꯅꯗꯤ ꯀꯩꯁꯨ ꯄꯦꯟꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯩꯁꯨ ꯄꯦꯜꯂꯣꯏ ꯕꯤꯗ꯭ꯌꯥꯃꯅꯤꯁꯨ ꯄꯦꯜꯂꯣꯏ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯄꯦꯜꯂꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯂꯤꯕ ꯑꯩꯈꯣꯏ ꯏꯁꯩ ꯈꯔ ꯗꯨꯋꯦꯠ ꯈꯔ ꯊꯧꯒꯜ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯇꯥꯕꯤꯌꯨ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯊꯃꯣꯏ ꯄꯦꯟꯕꯤꯔꯒꯗꯤ ꯍꯥꯞꯆꯔꯤꯕ ꯖꯤꯄꯦ ꯅꯝꯕꯔ 70057498 ꯑꯁꯤꯗ ꯑꯉꯝꯕ 8 ꯁꯦꯟꯖꯥ ꯗꯣꯅꯦꯁꯟ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯅ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯐꯝꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯁꯇ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯇꯉꯥꯏꯐꯗꯕ ꯃꯐꯝꯁꯤꯡꯗ ꯌꯧꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜꯒꯤ ꯇꯤꯝ ꯑꯃꯗꯤ ꯁꯤꯡꯖꯃꯩ ꯏꯁꯩꯒꯤ ꯇꯤꯝꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯕ ꯃꯊꯪꯒꯤ ꯗꯣꯅꯔ ꯃꯤꯡ ꯄꯥꯊꯣꯛꯆꯒꯦ ꯃꯅꯤ ꯂꯩꯃꯄꯣꯛꯄꯝ ꯃꯅꯤ ꯆꯅꯨꯅ ꯍꯥꯎꯕꯝ ꯃꯦꯃꯤ ꯍꯥꯏꯅꯁꯨ ꯏꯕꯤꯔꯛꯏꯀꯣ ꯂꯂꯥꯝꯕꯨꯡ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯍꯥꯎꯕꯝ ꯃꯦꯃꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯎꯕꯝ ꯃꯦꯃꯤ ꯍꯥꯏꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯃꯍꯥꯛꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯃꯤꯡ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯣ ꯉꯁꯤꯒꯤ ꯒꯤꯇꯔ ꯄꯥꯏꯕꯤꯔꯤꯕ ꯕꯦꯁ ꯒꯤꯇꯔ ꯄꯥꯏꯕꯤꯔꯤꯕ ꯁꯟꯖꯨ ꯍꯥꯎꯕꯝ ꯂꯂꯥꯡꯕꯨꯡ ꯃꯈꯣꯡꯒꯤꯀꯣ ꯃꯃꯥꯅꯦ ꯍꯥꯏ ꯃꯃꯥ ꯌꯥꯝꯃꯟꯈ꯭ꯔꯦ ꯂꯨꯄꯥ 100ꯁꯦꯀꯣ ꯍꯔꯥꯎ ꯇꯌꯥꯝ ꯂꯧꯁꯟꯖꯩ ꯌꯥꯔꯒꯗꯤ ꯍꯣꯔꯦꯟ ꯀꯦꯁꯕꯦꯛ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯧꯖꯒꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤꯀꯣ ꯌꯥꯝ ꯄꯥꯝꯃꯨꯖꯕꯗꯣ ꯑꯗꯣ ꯏꯃꯥꯅ ꯄꯤꯕꯤꯔꯛꯂꯤꯕ ꯃꯇꯦꯡꯁꯤꯃ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯐꯝꯁꯤꯡꯗ ꯁꯣꯏꯗꯅ ꯌꯧꯍꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯃꯊꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯗꯦꯕꯤꯠ ꯊꯣꯏꯗꯤꯡꯖꯝ ꯂꯨꯄꯥ 200 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤ ꯃꯊꯪꯗ ꯈꯨꯃꯨꯛꯆꯝ ꯅꯤꯔꯨꯄꯃꯥꯅ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯄꯤꯕꯤꯔꯛꯂꯤꯕꯁꯤꯃꯛ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯐꯝꯁꯤꯡꯗ ꯆꯠꯆꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃ ꯇꯁꯦꯡꯅꯃꯛ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯅꯕ ꯃꯌꯥꯝꯗ ꯈꯪꯍꯟꯖꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯄꯨꯝꯅꯃꯛꯁꯨ ꯈꯪꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯈꯪꯂꯣꯏ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯁꯨ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯦꯡꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯤꯀꯣ ꯕꯤꯀ꯭ꯔꯝ ꯈꯣꯏꯁꯅꯥꯝ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯂꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯊꯪꯒꯤ ꯗꯣꯅꯔ ꯃꯤꯡ ꯄꯥꯊꯣꯛꯆꯒꯦ KTG ꯃꯩꯇꯩ ꯀꯩꯁꯥꯝ ꯗ ꯒ꯭ꯔꯦꯠ ꯃꯩꯇꯩ ꯍꯥꯏꯅ ꯍꯥꯏꯕꯤ ꯃꯍꯥꯛꯀꯤ ꯃꯤꯡꯁꯤ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒ ꯂꯣꯏꯅꯅ ꯃꯇꯦꯡꯗꯤ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯄ ꯑꯣꯏꯔꯨꯕꯗꯨꯅ ꯉꯝꯖꯗ꯭ꯔꯦ ꯁꯤꯡꯖꯃꯩ ꯁꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯀꯃꯦꯟ ꯁꯦꯛꯁꯟ ꯍꯥꯏꯕꯗꯤ GPay ꯅꯝꯕꯔ ꯁꯦꯜ ꯈꯔ ꯗꯣꯅꯦꯠ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯏꯕꯤꯔꯛꯄ ꯀꯃꯦꯟꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯥꯖꯔꯤꯕꯁꯤ ꯃꯦꯁꯦꯖꯇꯨꯅꯤ ꯃꯊꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯊꯣꯏꯕ ꯄꯨꯊꯦꯝ ꯎꯄꯦꯟꯗ꯭ꯔ ꯁꯤꯡ ꯀꯣ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯕ ꯏꯁꯩ ꯑꯝꯇ ꯇꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯕ ꯍꯥꯏꯁే ꯇꯁꯦꯡꯅ ꯑꯩ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯆꯍꯤꯁꯤꯗꯤ ꯍꯪꯉꯔꯣꯏ ꯑꯩꯅꯗꯤ ꯈꯤꯇꯪ ꯍꯜꯂꯞꯇꯤ ꯇꯧꯏ ꯑꯗꯨꯏꯁꯨ ꯑꯩ ꯇꯁꯦꯡꯅ ꯃꯥꯅ ꯀꯀꯥ ꯀꯧꯔꯛꯄꯗꯣ ꯄꯥꯝꯗꯦ ꯍꯥꯏꯇꯥꯏ ꯑꯗꯨꯅ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯆꯍꯤꯒ ꯆꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯝꯇꯪ ꯈꯟꯅꯖꯈꯤꯒꯦꯀꯣ ꯑꯗꯨꯒ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯕ ꯏꯁꯩ ꯑꯝꯇ ꯇꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯔꯕꯤꯟꯒ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯩ ꯈꯜꯂꯤꯗ ꯑꯗꯣ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄꯤꯕ ꯌꯥꯔꯕꯅꯤ ꯑꯗꯨꯏꯁꯨ ꯈꯟꯖꯈꯤꯒꯦꯀꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯂꯕꯅꯤꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯑꯩꯈꯣꯏ ꯇꯥꯟꯅꯖꯒꯦ ꯃꯁꯥꯒ ꯆꯥꯟꯅꯕ ꯍꯥꯏꯗꯤ ꯑꯅꯧꯕ ꯏꯁꯩ ꯍꯥꯏꯖꯕꯅꯤꯀꯣ ꯕ꯭ꯔꯣ ꯅꯣꯡꯃ ꯑꯝꯇ ꯄꯨꯟꯁꯦ ꯑꯩꯁꯨ ꯗꯥꯗꯣꯡꯒ ꯌꯥꯝ ꯄꯨꯜꯂꯦ ꯄꯨꯟꯁꯦ ꯗꯥꯗꯣꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯄꯨꯟꯁꯦ ꯃꯅꯤꯊꯣꯏꯕ ꯄꯨꯊꯦꯝꯆꯥꯁꯤꯡ ꯑꯗꯣ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯈꯔ ꯗꯥꯎ ꯌꯥꯕ ꯈꯔ ꯀꯃꯦꯟꯈꯔ ꯆꯤꯡꯈꯠꯆꯒꯦꯀꯣ ꯅꯨꯡꯁꯤ ꯏꯁꯩ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ NS ꯃꯤꯐꯥꯎꯗꯤꯟ ꯀꯣ NS ꯃꯤꯐꯥꯎꯗꯤꯟꯁꯦ ꯗꯥꯎ ꯌꯥꯝ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯍꯦꯛ ꯄꯥꯖꯒꯦ ꯇꯧꯕꯒ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯦ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯔꯦꯗꯤ ꯇꯧꯕꯤꯔꯕ꯭ꯔꯥ ꯇꯧꯔꯦꯀꯣ ꯑꯣꯀே ꯌꯥꯔꯕ ꯍꯧꯖꯤꯛꯀꯤꯗ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅꯁꯦ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ GPay ꯅꯝꯕꯔ ꯎꯗꯦ ꯍꯥꯏꯀꯣ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯅꯁꯨ ꯎꯗꯦ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯟꯖꯗꯅ GPay ꯅꯝꯕꯔ ꯆꯥꯎꯅ ꯊꯥꯖꯕꯅꯤ 70057498 ꯑꯁꯤꯗ ꯑꯗꯣꯝꯅ ꯑꯉꯝꯕ 8 ꯁꯦꯟꯖꯥ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯏꯒꯗꯕ ꯋꯥꯍꯩꯁꯤꯡ ꯏꯕꯤꯔꯛꯎ ꯁꯣꯏꯗꯅ ꯄꯥꯖꯔꯛꯀꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯏꯁꯩ ꯁꯛꯅ ꯍꯤ ꯉꯥꯏꯕꯒꯤ ꯏꯁꯩ ꯍꯤ ꯉꯥꯏꯕꯒꯤ ꯏꯁꯩ ꯇꯥꯃꯤꯟꯅꯔꯁꯤ ꯑꯔꯤꯕ ꯏꯁꯩꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯁꯤꯕ ꯅꯥꯏꯔꯣꯏꯗꯕ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯣꯏꯔꯒꯗꯕ ꯏꯁꯩ ꯉꯥꯛꯇꯅꯤ ꯕꯤꯗ꯭ꯌꯥꯃꯅꯤꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯒꯗꯧꯔꯤꯕ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯅꯨꯡꯁꯤꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯉꯥꯏꯈꯣꯀꯣ ꯄꯨꯔꯅꯖꯤꯠ ꯊꯣꯛꯆꯣꯝꯅ ꯏꯕꯤꯔꯛꯏ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯇꯧꯔꯤꯕ
ꯑꯁꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯑꯁꯤꯕꯨ ꯃꯤꯀꯞ ꯑꯃ ꯊꯣꯛꯍꯟꯕꯤꯔꯦ ꯏꯌꯥꯝꯕꯅ ꯑꯉꯝꯕ ꯊꯥꯛꯇ ꯏꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯁꯨꯅ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯂꯥꯏꯔꯕ ꯑꯁꯣꯟ ꯑꯅꯥꯒꯤ ꯏ ꯊꯛꯂꯤ ꯃꯈꯣꯏꯕꯨ ꯏꯌꯥꯝꯕꯒꯤ ꯂꯥꯏꯐ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯤꯝꯁꯤꯅ ꯍꯧꯗꯣꯛꯄꯤꯔꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯑꯩꯈꯣꯏ ꯎꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯂꯩꯖꯕ ꯔꯤꯁꯣꯔꯁꯁꯤꯡ ꯄꯨꯊꯣꯛꯆꯔꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯍꯥꯏꯖꯗꯅ ꯅꯣꯟꯖꯗꯅ ꯇꯧꯔꯒ ꯁꯣꯏꯗꯅ ꯁꯤꯁꯤꯃ ꯇꯧꯃꯤꯟꯅꯁꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯥꯔꯇꯤꯁ ꯑꯃ ꯍꯦꯛꯇ ꯍꯥꯏꯕ ꯒꯥꯏꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯌꯥꯕꯤꯔꯛꯄ ꯑꯥꯔꯇꯤꯁꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯆꯥ ꯃꯆꯥ ꯊꯣꯛꯇꯅ ꯑꯗꯨꯝ ꯃꯊꯪ ꯇꯧꯁꯤ ꯍꯣꯔꯦꯟ ꯇꯧꯁꯤ ꯍꯌꯦꯡ ꯇꯧꯁꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯀꯩꯒꯤꯅꯣꯗ ꯑꯦꯁꯥꯏꯟꯃꯦꯟꯁꯦ ꯆꯤꯟꯅꯕ ꯃꯔꯝꯅ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯇꯤ ꯎꯅꯖꯅꯕꯁꯨ ꯍꯣꯠꯅꯖꯔꯛꯀꯗꯣꯏꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯕ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯁꯨ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯏꯁꯩ ꯃꯆꯥ ꯃꯆꯥ ꯑꯃꯇꯪ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯞꯇꯤ ꯇꯧꯖꯕꯅꯤ ꯑꯗꯣ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯗꯁꯨ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯏꯟꯇꯁ ꯂꯩꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯕꯤꯔꯤꯕ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯁꯨ ꯎꯅꯅꯕ ꯃꯈꯥ ꯇꯥꯅ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯉꯨ ꯁꯛꯂꯩꯆꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯠꯅꯖꯈꯤꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯈꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯆꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯂꯥꯏꯐꯁꯤ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯅꯨꯡꯗ ꯊꯦꯡꯅꯔꯤꯕ ꯁ꯭ꯇ꯭ꯔꯒꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩ ꯑꯩꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯤ ꯒꯤꯇꯔ ꯈꯣꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯚꯌꯥ ꯁꯨꯔꯖꯤꯠ ꯑꯗꯨꯒ ꯕꯦꯁ ꯒꯤꯇꯔ ꯄꯥꯏꯕꯤꯔꯤꯕ ꯑꯩ ꯏꯅꯥꯎ ꯃꯤꯁꯇꯔ ꯁꯟꯖꯨ ꯑꯩ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯇꯟꯖꯥꯁꯤ ꯂꯧꯖꯔꯒ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤ ꯂꯣꯏ ꯋꯥꯅꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯃꯇꯝ ꯀꯥꯏꯊꯣꯛꯅꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯤꯁꯤ ꯑꯩꯈꯣꯏ ꯚꯌꯥ ꯁꯨꯔꯖꯤꯠꯁꯨ ꯑꯗꯨꯒ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯁꯟꯖꯨꯁꯨ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯗ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯂꯨꯔꯗꯤ ꯂꯨꯄꯥ 1,000 ꯐꯪꯖꯗꯣꯏꯅꯤ ꯇꯥꯟꯖꯗꯣꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯖꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯒꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯋꯥꯅ ꯇꯥꯔꯕ ꯀꯅꯥꯒꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯕ ꯌꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯒꯤꯇꯔ ꯈꯣꯡꯕ ꯑꯃ ꯊꯤꯕ ꯐꯪꯗꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯒꯤꯇꯔ ꯈꯣꯡꯕ ꯑꯃ ꯈꯣꯡꯕꯤꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯏ ꯏꯆꯜ ꯕꯤꯗ꯭ꯌꯥꯃꯅꯤꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯑꯔꯤꯕ ꯏꯁꯩ ꯏꯆꯜꯅ ꯁꯛꯏꯕ ꯑꯔꯤꯕ ꯏꯁꯩꯁꯤꯡꯁꯤꯗ ꯒꯤꯇꯔ ꯈꯣꯡꯕꯤꯅꯕ ꯃꯤꯁꯦ ꯑꯗꯨꯝ ꯈꯔ ꯇꯥꯡꯉꯤ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯈꯪꯅꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯔ ꯇꯥꯡꯉꯤ ꯑꯗꯨꯅ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯨꯕꯗ ꯐꯠ ꯂꯥꯎꯅ ꯌꯥꯗꯦ ꯑꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯧꯖꯔꯝꯕꯁꯦ ꯀꯦꯖꯨꯋꯜ ꯇꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯝꯖꯤꯟꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯑꯔꯤꯕ ꯏꯁꯩ ꯂꯥꯛꯄꯗꯗꯤ ꯇꯕ꯭ꯂꯥ ꯌꯥꯎꯗꯕ ꯌꯥꯔꯛꯇꯕ ꯑꯩ ꯃꯔꯨꯞ ꯖꯣꯟꯁꯟ ꯁ꯭ꯀꯨꯂꯤꯡꯗꯒꯤ ꯍꯧꯅ ꯑꯩꯒ ꯄꯨꯟꯖꯔꯛꯄ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯗꯧꯅ ꯑꯗꯨꯝ ꯃꯌꯨꯝꯗ ꯃꯥꯏ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯀꯣꯜꯂꯒ ꯌꯦꯡꯉꯒ ꯄꯣꯊꯥꯖꯐꯝ ꯑꯣꯏꯔꯒ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯗꯤ ꯎꯔꯝꯃꯣꯏ ꯀꯣꯜꯂꯒ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯀꯣꯜꯂꯒ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯥꯏ ꯈꯨꯠꯂꯥꯏꯁꯤꯡꯁꯤ ꯀꯣꯜꯂꯒ ꯄꯣꯊꯥꯖꯐꯝ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯇꯧꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯏꯁꯩꯕꯨ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯦꯖ ꯑꯁꯤꯕꯨ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯂꯣꯏꯕꯗ ꯊꯝꯖꯔꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯁꯤ ꯎꯕꯒꯤ ꯊꯧꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯅꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯔ ꯈꯖꯤꯛ ꯄꯥꯡꯒꯦ ꯇꯧꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯥꯡꯗ ꯁ꯭ꯇꯦꯖ ꯊꯛꯁꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯤꯕꯅꯤ ꯃꯤꯠ ꯎꯕꯒꯤ ꯊꯧꯅꯥ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯂꯩꯔꯤꯕ ꯈꯔꯅꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯑꯃꯅ ꯑꯃ ꯌꯦꯡꯊꯤꯅꯕ ꯑꯃꯅ ꯑꯃ ꯈꯠꯅꯕ ꯆꯩꯅꯕ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯣ ꯎꯕꯒꯤ ꯊꯧꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯉꯥꯜ ꯎꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯌꯥꯝꯕ ꯑꯅꯤꯁꯤꯅꯗꯤ ꯍꯣꯠꯅꯕꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕꯤꯔꯛꯂꯤꯕ ꯁꯤꯗꯩꯁꯤꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯐꯥꯎꯔꯤꯕ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯗꯣ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗꯃꯛ ꯑꯗꯨꯃꯛ ꯊꯝꯕꯤꯒꯅꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯁꯪꯒꯥꯏꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯒꯁꯨ ꯑꯣꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯏꯌꯥꯝꯕ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝꯒꯤ ꯏꯌꯥꯝꯕꯒ ꯄꯥꯎ ꯐꯥꯎꯅꯕꯤꯅꯤꯡꯕ ꯏꯌꯥꯝꯕ ꯖꯣꯟꯁꯟ ꯊꯣꯛꯆꯣꯝꯗ ꯄꯔꯁꯅꯦꯜꯂꯤ ꯄꯥꯡꯕꯤꯅꯤꯡꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤꯁꯨ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯤꯗꯕꯤꯗ ꯄꯥꯡꯕ ꯉꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯎꯔꯒꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯁꯤꯡꯖꯃꯩ 3ꯁꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯔꯒ ꯉꯥꯡꯖꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯏꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯃꯛ ꯍꯪꯕꯤꯔꯛꯄ ꯌꯥꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯏꯁꯩ ꯑꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯈꯨꯗꯣꯜ ꯇꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯄꯥꯖꯒꯦ ꯀꯃꯦꯟ ꯄꯥꯗꯦꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯁꯧ ꯂꯥꯡꯕꯗ ꯂꯣꯏꯔꯦꯀꯣ ꯏꯁꯧ ꯂꯥꯡꯉꯤꯁꯤ ꯃꯔꯛꯇ ꯑꯩ ꯑꯃꯨꯛꯇꯪ ꯄꯥꯖꯒꯦ ꯈꯣꯏꯔꯣꯝ ꯁꯟꯇꯣꯁ ꯃꯉꯥꯡꯅ ꯍꯥꯏꯕꯤꯔꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗꯤ ꯁꯨꯡꯄꯥ ꯄꯥꯕꯤꯗ꯭ꯔꯦ ꯄꯥꯖꯔꯤꯁꯤꯗꯤ ꯀꯩꯅꯣꯅꯤ ꯋꯥꯔꯦꯞꯐꯝ ꯀꯤꯔꯟꯖꯤꯠ ꯉꯥꯏꯈꯤꯗ꯭ꯔꯥ ꯂꯥꯛꯂꯔꯣꯏꯗꯕ ꯃꯥꯕꯨ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯑꯩ ꯍꯣꯠꯅꯖꯒꯦ ꯄꯥꯎ ꯐꯥꯎꯅꯖꯒꯦꯀꯣ ꯁꯤꯡꯒꯔꯒ
ꯁꯅꯥꯖꯥꯎꯕ NGSꯅ ꯂꯩꯕꯥꯛ ꯏꯔꯥꯡꯁꯤꯅ ꯁꯦꯜꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚꯁꯤꯗꯗꯤ ꯍꯥꯏꯕꯗꯤ ꯔꯕꯤ ꯁꯪꯀꯔ ꯆꯤꯡꯎ ꯂꯩꯆꯜꯒꯤ ꯂꯥꯏꯚꯁꯤꯗꯗꯤ ꯑꯉꯝꯕ ꯗꯤꯖꯤꯇꯦꯜ ꯑꯣꯗꯤꯑꯣ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯇꯦꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯁꯩ ꯁꯛꯑꯣꯏꯗꯣꯏ ꯑꯣꯏꯔꯕꯗꯤ ꯇꯨꯝꯃꯒꯦ ꯍꯥꯏꯔꯤ ꯒꯥꯡꯃꯩꯁꯤꯡꯁꯤꯡꯅ ꯁꯣꯏꯗꯅ ꯁꯛꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯥꯏꯗꯤ ꯏꯁꯩꯁꯤꯗꯤ ꯇꯨꯝꯕꯨꯗꯤ ꯇꯨꯝꯕꯤꯌꯣ ꯇꯨꯝꯃꯒ ꯑꯗꯨꯝ ꯇꯥꯕ ꯌꯥꯕꯅꯤꯀꯣ ꯏꯁꯩ ꯌꯦꯡꯗꯁꯨ ꯌꯥꯕꯅꯤ ꯏꯁꯩ ꯍꯥꯏꯁꯤ ꯅꯥꯀꯣꯡꯗ ꯇꯥꯔ ꯂꯣꯏꯔꯦ ꯌꯦꯡꯗꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯗꯤ ꯇꯥꯕꯤꯌꯣꯕ ꯌꯨꯝꯅꯥꯝ ꯗꯌꯥꯅꯟꯗꯅ ꯍꯥꯏꯕꯤꯔꯤ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯏꯕꯤꯔꯛꯏꯀꯣ ꯌꯥꯏꯐꯔꯦ ꯔꯕꯤ ꯁꯪꯀꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯝ ꯌꯥꯎꯔꯤ ꯀꯃꯦꯟ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗ ꯕꯤꯌꯣꯟꯗꯤ ꯅꯣꯡꯃꯥꯏꯊꯦꯝꯅ ꯊꯧꯅꯥꯎꯖꯝ ꯏꯕꯣꯝꯆꯥ ꯑꯦꯟ ꯕꯤꯌꯣꯟꯗꯤ ꯅꯣꯡꯃꯥꯏꯊꯦꯝꯅ ꯈꯥꯏꯒꯠꯅꯔꯒ ꯏꯌꯥꯝꯕꯒꯤꯗꯃꯛ ꯍꯥꯞꯆꯈꯤꯕꯅꯤ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤ ꯂꯨꯄꯥ 100 ꯈꯛ ꯍꯥꯞꯄꯤꯔꯛꯄꯅꯤ ꯂꯨꯄꯥ 50 ꯈꯥꯏꯒꯠꯅꯔꯒ ꯂꯨꯄꯥ 100 ꯄꯨꯟꯅ ꯄꯥꯡꯕꯤꯔꯛꯄꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯄꯨꯟꯅꯒ ꯄꯥꯡꯕꯤꯔꯛꯄꯁꯦ ꯌꯥꯝꯗꯕ ꯁꯦꯟꯐꯝꯒꯤ ꯅꯠꯇꯕꯤꯗ ꯏꯕꯦꯝ ꯄꯣꯛꯀꯤ ꯆꯥꯛꯈꯨꯝ ꯑꯦꯂꯥꯡꯕꯝ ꯔꯟꯖꯤꯇꯥ ꯆꯅꯨꯅ ꯏꯕꯦꯝ ꯄꯣꯛꯀꯤ ꯆꯥꯛꯈꯨꯝ ꯍꯥꯏ ꯆꯥꯛꯈꯨꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯔꯒꯗꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯨꯝ ꯊꯥꯕꯤꯔꯛꯑꯣ ꯆꯥꯛꯈꯨꯝ ꯑꯣꯏꯕꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯅꯤꯡꯉꯦꯕ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯖꯔꯛꯀꯦ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯊꯥꯎꯁꯤ ꯊꯥꯖꯒꯦ ꯔꯕꯤ ꯁꯪꯀꯔꯒꯤ ꯂꯥꯏꯚ ꯊꯥꯎꯁꯤ ꯊꯥꯖꯒꯦꯀꯣ ꯆꯥꯛꯇꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯏꯕꯦꯝ ꯄꯣꯛꯀꯤ ꯆꯥꯛꯈꯨꯝ ꯍꯥꯏꯁꯦ ꯃꯃꯤꯡꯁꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯥꯂꯦꯝ ꯁꯣꯔꯣꯛ ꯈꯥꯏꯕꯝ ꯂꯣꯏꯅꯅ ꯄ꯭ꯔꯦꯝ ꯅꯤꯡꯊꯧꯖꯝꯅꯁꯨ ꯌꯥꯝꯅꯗꯤ ꯍꯥꯞꯆꯅꯤꯡꯕꯅꯤ ꯂꯩꯇꯕꯅ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯌꯧꯍꯟꯕꯤꯌꯣ ꯑꯗꯣ ꯗꯣꯠꯇꯗꯤ ꯍꯥꯞꯄꯤꯒꯅꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯗꯣꯠꯇꯗꯤ ꯍꯥꯞꯄꯤꯒꯅꯣ ꯍꯥꯏꯁꯦ ꯑꯩ ꯗꯣꯠꯇꯤ ꯄꯥꯖꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯊꯃꯣꯏꯗ ꯐꯥꯎꯕꯗ ꯑꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤꯀோ ꯗꯣꯠꯇꯗꯤ ꯍꯥꯞꯄꯤꯒꯅꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯒꯗꯣꯏꯁꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯑꯩꯈꯣꯏ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯖꯕꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯗꯥꯡ ꯑꯣꯏꯖꯔꯤꯕꯅꯤ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯄ꯭ꯔꯦꯝ ꯅꯤꯡꯊꯧꯖꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝꯅꯤꯀꯣ ꯄ꯭ꯔꯤꯌꯣꯖꯤꯠ ꯋꯥꯍꯦꯡꯕꯝꯅ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯛꯏ ꯏꯌꯥꯝꯕ ꯌꯥꯝꯗ꯭ꯔꯤ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯂꯨꯄꯥ 100ꯁꯤꯅ ꯌꯥꯝꯃꯤꯁꯤꯀꯣ ꯂꯨꯄꯥ 100 ꯍꯥꯏꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯀꯩꯊꯦꯜꯗꯀꯣ ꯑꯍꯥꯎꯕ ꯑꯗꯨꯁꯨ ꯉꯥ ꯊꯣꯡꯕ ꯃꯤꯛꯁꯔ ꯈꯤꯆ꯭ꯔꯤꯗꯣ ꯆꯥꯕ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ 100ꯅ ꯄꯨꯛ ꯊꯟꯒꯩ ꯑꯗꯨꯁꯨ ꯑꯗꯣ ꯏꯌꯥꯝꯕ ꯁꯤꯕ ꯊꯣꯏꯅ ꯍꯔꯥꯎꯕꯕꯨ ꯂꯩꯕ꯭ꯔꯥ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯁꯤꯕ ꯊꯣꯏꯅ ꯍꯔꯥꯎꯕ ꯁꯛꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯃꯌꯥꯝꯒꯤꯀꯣ ꯃꯊꯪꯗ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯁꯨ 1K ꯍꯥꯞꯄꯛꯇ꯭ꯔꯦ ꯗꯣꯛꯇꯔꯅ 1K ꯍꯥꯞꯂꯕꯅꯤꯅ ꯍꯥꯏꯔꯤꯌꯦ ꯗꯣꯛꯇꯔ ꯑꯣꯀꯦ ꯃꯅꯤꯊꯣꯏꯕ ꯄꯨꯊꯦꯝꯆꯥꯁꯤꯡꯅ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯅꯕ ꯏꯁꯩ ꯑꯝꯇ ꯇꯥꯁꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯉꯁꯥꯏꯒꯤꯗꯣ ꯑꯗꯣ ꯂꯨꯄꯥ 100 ꯑꯃꯒ ꯍꯥꯞꯄꯒ ꯂꯨꯄꯥ 1,000 ꯄꯥꯡꯕꯤꯔꯛꯏꯁꯦ ꯍꯥꯏꯗꯤ ꯏꯁꯩ ꯑꯅꯧꯕ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯏꯁꯩ ꯑꯅꯧꯕꯁꯨ ꯁꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯔꯤꯕꯁꯨ ꯑꯗꯨꯃꯛ ꯁꯛꯅꯕ ꯍꯣꯠꯅꯖꯒꯦ ꯂꯨꯄꯥ 1,000 ꯁꯨꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯅꯤꯊꯣꯏꯕ ꯄꯨꯊꯦꯝꯆꯥ ꯂꯨꯄꯥ 1,000 ꯁꯨꯅꯕ ꯀꯥꯞꯄꯤꯔꯦ ꯃꯊꯪꯗꯤ 5,000 ꯌꯧꯅꯕ ꯇꯥꯔꯒꯦꯠ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ 5Kꯁꯨ ꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ ꯑꯩꯗꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯃꯨꯛꯇꯪ ꯁꯛꯄꯤꯔꯛꯑꯣ ꯀꯃꯦꯟꯁꯨ ꯄꯥꯕꯤꯗꯦ ꯍꯥꯏꯅ ꯏꯕꯤꯔꯛꯑꯦ ꯀꯔꯝꯕꯅꯣ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕꯅꯤ ꯑꯩꯗꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯤꯒꯤ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗ꯭रे ꯇꯁꯦꯡꯅꯀꯣ ꯃꯊꯪꯒꯤ ꯄ꯭रोꯒ꯭ꯔꯥꯝꯗ ꯁꯣꯏꯗꯅ ꯁꯛꯅꯕ ꯍꯣꯠꯅꯖꯒꯦ ꯈꯣꯏꯔꯣꯝ ꯁꯟꯇꯣꯁꯀꯤꯀꯣ ꯌꯥꯔꯒꯗꯤ ꯋꯥꯆꯦꯞꯇ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯣꯗꯤꯑꯣ ꯚꯣꯏꯁꯀꯨꯝꯕ ꯑꯃ नीलकांत मुतुमना लुपा 10गी मतेंग पांगबिरे पैसादी लेजदे यामदी हापनिंगे अदो चाकलिबा लामै अथापा चिंगदा तौबदो हाइना हाइबिरेको चाकलिबा लामै सिंग साइ चखरे मयाम इसै मंगा सुबदा सखरबनिको वरो बिरोय अदोमगी दमक्तसु लुपा 10 कापे हाइना इसै सक्तबगी वाना तिंग साइ ngलिङैदा सक्तोखरबनिको अदोमना खनबिरक चिंगैदा गेन्स मैस्नामना लुपा 2 मतेंग पांगबिरै मैस्नाम गोपी मोहन सिंह के बैंक अकाउंट लैबा ममिंगसिना कापिरकपनि Salam Sanjoyna, my first donation, happy first donation, congratulations. Mateng pangbiriba makata na so mayam pangba ngamboy biu taseng na habada mi yamna mi gi mateng pangba si yamba yam daba sembi bi mapuna loi khangbi bani loina ma khata buk am loi I bani hai tare adom na lupa chahum pangai se sembi bi mapu lupa chatruk halakani ko halaktraba singmai 3C office lakpiu handok sage ba aduga akoi thaja bani kai no da mayang mateng pang bani na koi su khange hai tai aduna korongan ba mak chamna lupa yang khai mateng pangbirei ko ibem poki chakhum gi se amuk la e mi mingadi lau thok pirak lanu adubu ai khoi mioi bagi punsi se kai suyam sang banate hinglingai matam mekup khara se aina hek ngambadi honagadabani karigumbada ai khoina laibakta tambaga honajarambaga hek yasinaduna punsi se hingbagi mahau ama ikhang khangdaba mekup yaudaba nate adubu lairaba amadi khudong thiba haibase mioi khara khakki atatai nate ai khoi hotnabadi lepa yade haidra
इबेम पोकी चाखुमना सुमाइना मेसेज थाबिरेको इबेम पोकी चाखुम से मोबाइल नंबर तक थाजन बिरो वारी यम साजनिंगे दोंगा अदोंगी चाखुम से ने टारगेट तौजरेसे को चाक चाबा नोक लाक्सगे इरोम बगा दोम तक जाजागे बको सुमाइना मथंगी इसै सी करम इसै सकनी बिना मने दोम खुदोल तमिदा ngasai khanbirak pe sai ne pura full oina successor roige mate oina khodol tamjage mayam gi thogol su pung phana tawjeningi isai se mate oina khodol tamjage matam su ten jala abnina hoi ado sinam mo hen maitai gi yam marui ba kamen am ibrei marup haizaba tare rabi shankar chingu leichan bu ubagi sakti yaudra basu khunai sigi mangan gumani haijaningi taibang pan sida leiriba mateng pangbagi wakhalon yaudra ba singbu mikap thokhan bani miyam da senglaba thamoigi mangal pibi bani ubagi sakti watlaba itauna haina puning thoga pirei yamba sina wadi mayam ngangbi ningangani do mathangi live ta hai tare mayam thambirakliba khoi message sing asimaki pakhum sing yam rabi shankar chingu lechal gi facebook mathangi facebook ki live ta hai tare chingkhalaga pakhum soidana pibirakani haina thajai ngasigi aidi yam nungaite inaw ani se ubada matam leiba khibikta mateng pangmangam jage amambana aigi marupni haiba isai do sakpiyo haina takpira e sisu ngasi akhoi lengan donate tawbiriba iche sobita na khanbirak pani sisu horen timing am yenga timing am yenga matep tang ore sungam bisi ko pok ngamdraba do hoi lanai facebook ta iche da donate akhoi dedicate tawba isai oina tawjarage han takpire makha tabiyo She say shatna shatna Pom ni torban sida She say shatna shatna Ay na pom ni torban sida Hilak pa ngairi Manglan kaya mangki ay na Torban sida pom na Manglan kaya mangki ay na Torban sida pom na Ngay hap amuk ka fanli Ngay hap amuk no hali Ngay hak amuk ka fali Ngay hak amuk no hali Awanong ay surada Apa may hamay rambisa Mangga jagoy saram laga Apa may hamay rambisa Mangga jagoy saram laga Kada dari khalla bara Matam loiri halle gira Kada dari khalla bara Matam loiri halle gira Punsi isay shatna shatna ay napham ni torban sida hilak ka ngairi say shatna shatna ay napham ni torban sida hilak pa ngairi hilak pa ngairi mayam ngasigi live asida khogi khangpek khangba yam thui hai tare vidyamani si yam rabi shankar amadi khoi sinja langjari ba singa yam chana ba numit hai gadra mamang da khoi unajakhiba khoi manipur gi saknare ba testing gi program singsu khoi dumak khoi gi best level hona jakhi hai tare best level hona jaringai cherak sida ngasigi thorom sida yam versatile loiba singer ma yam rabi shankar na haijaru matam da versatile loiba singer oibiri bi khoi vidyamani mahak nasu
ngasi bidamani wangkhemna ngasi program asida koi khong thangjalakpada hai tare yam nungai ba pau si yam Ravi Shankar harau mandana turakani ko ai balance lak thok sage haijabani yam hana balance zero lei hai kai no zero balance su zero thami lupa cham no oi su kao hojik lei si ai khoi fraction simadi ai minus tawjarage 17,000 yore yama ado 17,000 yorok pasida yam nungai be announcement nama lai si yam Ravi Shankar amadi ngasi loina jariba team sing loina na ngasi special guest artist oina leibiribi bidamani wangkhem ga loina na atopa guest artist mayam ama koi loina jaraga koi relief camp amda chalaga isai nungai thorom pangthokpa aduga yambagi maikai dagi sungam jaba polam sing pibiba singmai tri siga loina jaraga hai tare yamana ngamaga na yamana puthokpiba khoina ngama khoina puthokpa chap manai singmai tri si Ravi Shankar chingul chal chap manai ming tongan tongan be wani amana Ravi Shankar ko we wani amana singmai tri si ko we wani khenaba dudi mayam gi mamang da koi ming dudang ni hai tare manung dadi thamoi gi oba mari dadi chap manai hai basini ko mayam thamjani gi se do koi gi duet oina lakke mathang kai no da duet se sakadaba horen tumba yaroi do aina yumda tumda gai practice tawjarak pane ba ko bidamani ga sakmina ga dori ne na koi ju khata phaujage na ado si sahau dragadi bidamani so aina phone taw da ma se tumba yaroi da hai tare aduna kharai thakta lai hapagum se bidamani se am sakpane ado ai ta sengna haibada ai gi pagom laba oza ahibam syam gi sai je matau tama sakadoribni ai ta sengna oza gi sumai sai sakpa makti ai ngammoi ta sengna ai ki hai tare oza gi sai se ado ozana sakpirakpa mayek singsi suna paba ngamna ba hona jage to ga ozana sahek sur sing hai tare kai da na hona jage ozana su dum koi sakchari ba ingonda hai tare maroina singmai tri sigi admin paijari ba ingonda su thauna pangal hapiyu yengbiri ba mayamna su thauna pangal hapiyu asoi ba yawraga su ngakpiyu haibani film khambat hoibi thaina mamangai gi film ni khambat hoibi haiba nuksi khraba film asigi mayamna evergreen saini haina khanbiri ba duga remake ta su kya laite si sai se aina som tajabada remake laite ado yam nungai jari se mayamna si yengbiri ba koi viewers hai tare mi 300 ka 8 sigi yamna laibak phaba mikup hai tare one of the luckiest moment ne haijage karigino da akhoi ngasi bidamani ga loina na singmai tri se emin na koi kudol tawjagadori ba isai si YouTube ta remake laite amuk hana sigi cover am ta sakna dri hai tare but isai simadi evergreen oiba ahal sing u matam da su isai se asyam nusi ba isai ni akhoi matam gi isai ni si isai namat pina balera manate kai nga tom haira ka da ba isai ni akhoi na su yam thawai ta na taja ba isai mayek ne duki matik nusi ba isai mayek ni oza ahibam syam amadi oza usarani akhoi singjamai gi ningol ni ko oza usarani ga punna koi sakpi khibi kak sak thakpi khiba kharai thakta lei hapagum hariba yam mayek se myam mun na tabiu ko kayam magul lei ba isai no mamangai gi isai sina matau kramna saami mayek sinak matau kramna oirami haibado myam matau tamlaga sakcharake myam asoi ba yaraga su ngakpiu aduga hapchari ba GP number 70057398 sida dongi thamoida apen ba farga ding asi 17,000 yorok pasin maram orga khoida su thona ama happy re makhata na mateng pangning na bagi hai tare myam na su makhata na angamba tare senda mateng pangbiu mathangi isai do hek loibaga mo myam pangbirak pa singi ming adum lau thok charake haiba si thamjari khairai thakta lei hapagum oh khairai thakta lei hapagum kachakra bathawai leira oh khairai thakta lei hapagum kachakra bathawai leira manja samu khuthek nana lobi loidang kum jangai zarakpa loidang kum jangai zarakpa nungsi nangi thawai leira loidang kum jangai zarakpa nungsi nangi thawai leira samukutta hapira thamjarage thamoi nungda
ꯊꯨꯡꯅꯔꯅꯤ ꯅꯨꯡꯁꯤ ꯋꯥꯏ ꯊꯨꯡꯅꯔꯅꯤ ꯂꯣꯏꯗꯥꯡ ꯀꯨꯝꯖꯥ ꯉꯥꯏꯖꯔꯛꯄ ꯍꯣ ꯍꯣ ꯂꯣꯏꯗꯥꯡ ꯀꯨꯝꯖꯥ ꯉꯥꯏꯖꯔꯛꯄ ꯊꯣꯏꯕ ꯄꯟꯊꯧꯅ ꯅꯨꯔꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕꯅꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯂꯝꯖꯦꯟꯗ ꯈꯣꯡꯒꯥ ꯑꯣꯏꯅ ꯄꯤꯕꯅꯦ ꯄꯥꯏꯃꯥ ꯈꯣꯡꯗꯣꯏ ꯍꯦꯟꯗꯣꯏꯅꯔꯦ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯂꯦꯅꯦ ꯃꯥꯂꯪ ꯈꯣꯡꯗꯣꯏ ꯃꯇꯧꯒꯨꯝ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯛꯂꯦ ꯂꯩꯅ ꯖꯒꯣꯏ ꯁꯥꯔꯛꯂꯦ ꯈꯩꯔꯥꯏ ꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝ ꯈꯩꯔꯥꯏ ꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝ ꯀꯠꯆꯗ꯭ꯔꯕ ꯊꯋꯥꯏ ꯂꯩꯔꯥ ꯃꯥꯡꯖꯁꯃꯨ ꯈꯨꯊꯦꯛꯅꯗ ꯂꯧꯕꯤꯌꯨꯀꯣ ꯂꯣꯌꯨꯝꯕ ꯂꯧꯕꯤꯌꯨꯅꯦ ꯂꯣꯌꯨꯝꯕ ꯂꯣꯏꯗꯥꯡ ꯀꯨꯝꯖꯥ ꯉꯥꯏꯖꯔꯛꯄ ꯅꯨꯡꯁꯤ ꯅꯪꯒꯤ ꯊꯋꯥꯏ ꯂꯩꯔꯥ ꯊꯝꯖꯔꯒꯦ ꯊꯃꯣꯏꯅꯨꯡꯗ ꯂꯧꯕꯤꯌꯨꯅꯦ ꯂꯣꯌꯨꯝꯕ ꯊꯝꯖꯔꯒꯦ ꯊꯃꯣꯏꯅꯨꯡꯗ ꯂꯧꯕꯤꯌꯨꯅꯦ ꯂꯣꯌꯨꯝꯕ mayamna pakhatnaba haigada jogen yorembamna ibirese singi maitri se kalakar mogon khidana humanity service to khidra pakhaleko tasengna mayam singi maitri se na mayam gi seba toba ngamjari se sengna habada isai sakpa haisi koi bidyamani sumaina isai tamdana khotna sakpa nate koi di sembi koi ima punung dagi haitare ima punung dagi pitok charak pakhadana sum hona jaba pamjaru badagi tamjaraga suma tawtama sakjabani do masina maram oiraga mayamgi seba tawba mapung phaba ngamhali haitai isai pamdaba mina isai gi mafumda kaisu chalaga video namningoi kapningoi tasengna dandi oini haitare khoyan tawjari bathabak sidi apamba mai kai dura chalaga nungai na mayamgi seba tawbani duna sigi thabak sidi mamang dei judum tawdana lakli ngasi su tawri makha tana tawgani duga mateng pangbasi madi singmai thri sigi di signature oina dum lairabani mateng pangmadi lep loi singmai thri siga nakna loina jariba ngasi live thajariba channel Ravi Shankar Chinu lai chalsu singmai thri si wakhalon dumak chap manana feel tawjaba dumba channel ni Facebook page ni YouTube channel ni haibasi masu thamjage mayamgi thabakti sunglep lep poi mayamna phanyam hairaga su ijat phanyam manghal su natra hojikan di ijat manghal yam chatnare singmai thri si adu tawyada tawi thok thak hairaga ko yam chatnai ado mayamna chingthana bahonari khai khoi kakhatna bahonagani mayamna chingnaring khai khoina thajaba pina bahonagani mayamna
นุ่งชีวิตริงก็ให้คุยนุ่งชีนะบางคนนั่นกันนี่ให้ตาเร่สิ่งที่มาคุยมาเกิดอะไรเล็บอะไรแต่ละคนนั่นจะเก๋มารักสิตาอีกใกล้บัดนี้มายามมังตัวสักชุดตัวนี้ก็ตัวไว้ใกล้เรื่องนี้แกตัวไลบักเห็นนะพอดีอีกใกล้บัดนี้สิ่งลีสิมาที่ยาวเนี่ยตัวแคมรามันนิ่งได้เลยวันนี้นะอีกใกล้บัดนี้แกที่ยาวเลยคนเจอขัดตันนี่ก็ตัว anyway อีกใกล้ไปว่าฟังสิ่งที่ก็ตัวไว้ใกล้ขังไว้มีไว้วันนี้นะจ้ามายามนั่นทิ้งใจกับว่าให้สิ่งก็ตัวไว้ใกล้เลยตัวนี้ใกล้ตัวว่าตัวบุมายามกิทาวตัววันนี้นั่งสิให้ยังตัวก็ตัวเกิดขันเดมาตำสางนั่นตัวไว้ขันจรีนั่นช่วยบ่ยาวแล้วก็ช่วยมายามต้องเสียงดกไปรวมมาตุ้งแต่ช่วยบ่งำตัวนั้นบ่ช่วยตัวนั้นบ่น่าจะเกี่ยวกับบุตรจันทร์คนรักความน่าลุปัตรังมาเต็งปังไปเลยกว่าอาตุกโกรงงานบะมักจำนะลุปยังใครมาเต็งปังไปเลยยามดียามเจมาตุ้งมาเต็งปังจะว่ากุงกินงจูสักปีโอให้กุงกินงจูเสะเรียนมักเตยังจะเกี่ยวกับอารางไปใช้สักนับไปคุยเซมินาสิกว่ามายังลำบากโรจิตาเดวีนะโรจิตาเซมจ้าลุปยังใครมาเต็งปังไปเลยอีทักษะรีจึงเลี้ยงบีนะไอ้กดีอีป้าโอร์ดีไอฟารีฟรองกุฮัตตีให้นะอีเปรย์ลุปจามาเต็งปังไปเลยก็จึงเลี้ยงบีเดวีสินะมาเต็งปังไปเลยไปนั่งทักษะฟองดอกเชอรี่สินามโมเฮนะลุปจามากีมาเต็งปังไปเลยกลีอาตุกสันจอยทางจำนั้นสุลุปคนกีมาเต็งปังไปเลยมาทั้งดาองน้ำโมโมสิงลุปจามาเต็งปังไปเลยกว่าอินาวสิงนะลุปยังใครมาเต็งปังไปเลยก็ตกชมอินาวสิงอาตุกอโศกจวเวลรี่แม่สนาลุปจาบางพมนี่กว่าอโศกจวเวลรี่นะลุปจามากีมาเต็งปังไปเลยทักกันฟงดอกเชอรี่อโศกจวเวลรี่บิดามันีกีสนาลุปจามาตั้งแต่ข้าเสมันดูข้าตาบิยุก็ใครเดียมกับวิตาลุปจามากับตราปังไปเลยใครกินลุปตราหาไปใช่ใครกินเนาะใครเดียมกับวิตาลุปจามตราปังไปเลยจามมาปังไปเลยก็ไม่ยามได้ลุปตราเหตุเลยให้ตาเลยขาเดียมใครเดียมกับวิตานะก็ตรงรำถอยนะลุปยังใครมาเต็งปังไปเลยเลยนั่นนะกางไม่สิงนะสู้ลุปจามิงเคยมันก็มาเต็งปังใส่ลุปยังเคยให้ดูมาอีกไกลมาลุปจามิงเคยปังมาทั้งลิสิงกับจังหวะของยุโรปตัวนั้นก็อีพุ่งจนฉันกินแต่มาเกสโอ้ยนะพีบียูสิงไม่ทรีเซนมินนะก็อันตั้งเลยแล้วก็เอมินงาเลยก็สาบิยูให้นักเกยโน่นนี่ว่าสิอันนี้นี่ลุปจามยังใครกี้มาเต็งสุปางอันนี้ดูกับงาสุเลนี่ตรงคนอันนี้กว่าอย่างนี้คนนั้นจะแกทำไมเสียงนะพีบีเล็กปตุนิโกงามาจ่าเลยสวยนั่นจะเนี่ยงาได้ทงอะแกถ้าก็จะรีมาเต็งปังบีเล็กปัสสิเนี่ยคุยน่าปั๊มใจสิยามไม่ยามแต่ว่าคุยสุดถอยตกเตะอาเสียงมาทำไมตัวนี้ก็คุยน่าสิดานี่จะรีเสียยามไม่ยามแต่ว่าคุยกับเอ็มตะขันจะเดอังกฤษปังบิลกภาษีมุกก็เห็นนะถ้าเกิดประฟองดอกจารีมาเต็งสุมาทั้งดะไม่ยามปังบังกำบุยไปอยู่ในทศนิรุปมานะรูปจามากี่มาเต็งปังบิลกลีมาทั้งสิ่งที่ขัดตั้งล่างไปใช้วินสักสีกว่าคอมเมนต์เซ็กชันดะไม่ยามไล่อีกคอมเมนต์เสียไม่ยามปาดีให้นะวารุวิโนไม่ยามดูไม่ยามดะคุยจงจะละคุรุมมุจุคุรุมจะละเกคอมเมนต์อีบิลกลีมาสิ่งสิมาตีปุ่นมาคุยไม่ยามดะให้จะนิ่งไปเสียคอมเมนต์คุยมาคุยป่าบังกำจะเดไม่ยามงักปิ้วให้แบบนี้คอมเมนต์เสียไอ้สวายจัดตัวเกดูอะไรปั๊มตรงตั้งที่ป่าจะเกกว่าสัปดาห์นี้สิ่งที่ไม่360ใส่จำนะทวนบ่อยลำเดียบพิว360โอ้ยลำเนี่ยให้นะคอมเมนต์แต่เสียงนะสิ่งไม่360หายตาก็ดีเราจะรีบไปตัวนั้นเตลอยนารีพยายามจิตคุยพามินารีพยายามเสียคุยสตูดิโอมาจ้าเสียเป็กทันใครเลยวันนี้กว่าตัวคุยลอยนาจะรีบติมเมมเบอร์พยายามที่แพลตฟอร์มนี้วิดีโอมันนี่กิสุแพลตฟอร์มนี้ไอ้สิดาอะไรวิดีโออาร์ติสต์คุยมากิสุแพลตฟอร์มพยายามที่พูดมาแพลตฟอร์มนี้ให้ตาเลยอดมกิสุแพลตฟอร์มนี้นะพยายามที่แพลตฟอร์มนี้นะพยายามที่ว่าคัลลี่พยายามที่วันนี้มาทุ่งนะพวกนั้นใจมาข้าตานะสมัยพยายามที่เสพาพยายามมาคัลตัวจะเกี่ยพยายามกับลอยนานะปุ่นบ่าวมวยนะให้ตาเลยมาทั้งกี่ใส่อารางบ่อยนะวิดีโอมันนี่ก็ไม่ใช่สักสิ่งให้ดูอร่อยให้ยามบริษัทกันเสียมาพวกที่พัดที่พับเนี่ยตัวมันมักจะพัดแต่ว่ามูยาวเลยมาใช้ให้ดูยาดริสิเคยโน้มันเนี่ยว่ะใช่เสียตรงคาราคันบีเลยตรงมาเตะโอ้ยนั่งคุยตัวตั้มจักเกไม่ยามกีนิ่งบสุรวยนะตรงทงอันจานิงี้สิบถอยนะให้เราเบื่อบูสิบถอยนะให้เราเบื่อบูเลยบาราเดสิเดกันน้องไอ้เบื่อบูยาวบาราเดอิตามายามหอยบูเราเนี่ยยาเราเนี่ยหอยบูเราเนี่ยจบเลยสิเดจบเลยสิเด
ꯐꯨꯔꯨꯕꯁꯨ ꯁꯨꯝꯍꯠꯂꯤꯔꯦ ꯁꯨꯝꯍꯠꯂꯤꯔꯦ ꯁꯤꯡꯅꯨꯡꯁꯥꯗ ꯁꯤꯡꯒꯤ ꯅꯨꯡꯁꯤ ꯏꯁꯩ ꯃꯄꯣꯛꯁꯤꯗ ꯀꯔꯤ ꯂꯝꯗ ꯇꯥꯔꯔꯣꯏꯔꯦ ꯇꯥꯔꯔꯣꯏꯔꯦ ꯁꯤꯡꯅꯨꯡꯁꯥꯗ ꯁꯤꯡꯒꯤ ꯅꯨꯡꯁꯤ ꯏꯁꯩ ꯃꯄꯣꯛꯁꯤꯗ ꯀꯔꯤ ꯂꯝꯗ ꯇꯥꯔꯔꯣꯏ ꯇꯥꯔꯔꯣꯏ ꯇꯥꯔꯔꯣꯏꯔꯦ ꯇꯥꯔꯔꯣꯏꯔꯦ ꯑꯣ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕꯕꯨ ꯁꯤꯕꯨ ꯊꯣꯏꯅ ꯍꯔꯥꯎꯕꯕꯨ ꯂꯩꯕꯔꯥꯅꯦ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯌꯥꯎꯕꯔꯥꯅꯦ ꯏꯇ ꯃꯌꯥꯝ ꯍꯣꯏꯕꯨ ꯂꯥꯎꯅ ꯌꯥꯌꯥ ꯂꯥꯎꯅ ꯍꯣꯏꯕꯨ ꯂꯥꯎꯅ ꯆꯣꯡꯂꯁꯤꯔꯦ 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 ꯕꯤꯗ꯭ꯌꯥꯃꯅꯤꯗ ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣꯝ ꯇꯧꯖꯒꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯗꯤꯅꯦꯁ ꯑꯃꯗꯤ ꯃꯔꯨꯞ ꯄꯨꯁꯄꯥꯔꯥꯅꯤꯅ ꯁꯛꯈꯤꯕ ꯃꯥꯟꯖꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯇꯥꯃꯣ ꯔꯕꯤꯁꯪꯀꯔ ꯑꯝꯇ ꯕꯤꯗ꯭ꯌꯥꯃꯅꯤꯒ ꯑꯝꯇ ꯁꯛꯆꯒꯦ ꯌꯥꯅꯤꯅ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯇꯥꯝꯅꯁꯦ ꯁꯤ ꯁꯛꯄ ꯂꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯗꯨꯋꯦꯠꯁꯦ ꯑꯣꯖꯥ ꯄꯍꯥꯔꯤꯒ ꯂꯥꯏꯁ꯭ꯔꯝꯃꯦꯝꯃꯒ ꯁꯛꯄꯤꯔꯝꯕ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯗꯤꯅꯦꯁ ꯑꯃꯗꯤ ꯃꯔꯨꯞ ꯄꯨꯁꯄꯥꯔꯥꯅꯤꯅ ꯔꯤꯃꯦꯛ ꯇꯧꯕ ꯆꯨꯝꯃꯦ ꯆꯤꯡꯈꯩ ꯉꯟꯕ ꯈꯨꯃꯟ ꯆꯥꯅ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯂꯨꯄꯥ 5ꯗ ꯑꯣꯏꯔꯁꯨ ꯀꯥꯞꯄꯤꯔꯛꯑꯒ ꯖꯤꯄꯦꯗ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯕꯅꯦ ꯑꯗꯨꯒ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣꯅ ꯀꯃꯦꯟꯇ ꯍꯟꯖꯟ ꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯀꯃꯦꯟꯇ ꯂꯣꯏ ꯐꯣꯀꯁ ꯇꯧꯗ꯭ꯔꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯏꯗꯤ ꯖꯤꯄꯦꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗꯨꯗ ꯑꯣꯏꯅ ꯌꯦꯡ ꯂꯩꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯃꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯃꯇꯦꯛꯇꯨꯃꯇꯪ ꯖꯤꯄꯦꯗ ꯃꯇꯦꯡ ꯄꯥꯡꯗꯕꯩꯅꯦ ꯁꯦꯡꯅ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣꯗ ꯀꯃꯦꯟꯇ ꯏꯁꯩ ꯂꯣꯏ ꯈꯜꯂꯒꯗꯤ ꯑꯃꯅ ꯈꯜꯂꯒ ꯑꯃꯅ ꯁꯛꯇꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣꯕ ꯑꯗꯨꯅ ꯈꯤꯇꯪ ꯄꯤꯛꯁꯟꯗ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯣꯞꯁꯦꯀꯣ ꯑꯗꯨꯅ ꯖꯤꯄꯦꯗ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯇꯁꯦꯡꯅ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯀꯃꯦꯟꯇ ꯈꯜꯂꯛꯄ ꯏꯁꯩꯁꯤꯡꯁꯤꯗꯤ ꯌꯥꯝꯃꯤꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯣꯞꯁꯦ ꯈꯤꯇꯪ ꯄꯤꯛꯁꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯦꯟ ꯉꯥꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯦꯁꯕꯦꯛ ꯇꯧꯕꯒꯤ ꯑꯣꯞꯁꯟꯁꯨ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯆꯥꯝꯃ ꯄꯥꯡꯈꯤꯕꯗꯣ ꯍꯟꯗꯣꯛꯄꯤꯔꯛꯑꯣ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯣꯠꯅꯖꯔꯤꯕ ꯈꯔꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄꯤꯌꯨ ꯖꯤꯄꯦꯗ ꯄꯥꯡꯕ ꯄꯥꯡꯗꯕ ꯊꯣꯏꯗꯣꯛꯇꯦ ꯁꯦꯜꯃꯛ ꯄꯥꯡꯉꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯖꯤꯄꯦꯒꯤ ꯈꯨꯠꯊꯥꯡꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯁꯦꯜ ꯄꯥꯡꯕ ꯄꯥꯡꯗꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯀꯣ ꯇꯧꯕꯇꯕꯨ ꯖꯤꯄꯦ ꯍꯥꯞꯄꯤꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯣꯝ ꯃꯊꯪꯗꯒꯤꯗꯤ ꯖꯤꯄꯦ ꯑꯃꯗꯤ ꯍꯥꯞꯄꯤꯌꯨ ꯑꯗꯨꯒ ꯑꯦꯀꯥꯎꯟꯇꯣ ꯁꯤꯡ ꯇꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯦꯁꯦꯖ ꯊꯥꯕꯗꯤ ꯌꯥꯏꯗꯅ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩ ꯁ꯭ꯀꯣꯞꯇꯣ ꯄꯤꯛꯁꯟꯖꯕꯅꯤ ꯍꯥꯏꯖꯕꯅꯤ ꯀꯃꯦꯟꯇꯗꯤ ꯍꯧꯖꯤꯛ ꯖꯔ ꯁ꯭ꯀꯣꯜ ꯇꯧꯕꯅꯤ ꯉꯝꯗꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯄ꯭रोग्राꯝ ꯀꯟꯗꯛ ꯇꯧꯕꯅꯤꯅ ꯑꯍꯣ ꯑꯔꯥꯛ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯖꯤꯄꯦꯒꯤꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯃꯦꯟꯁꯦ ꯂꯧꯖꯕꯅꯦꯕ ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯀꯤꯁꯨ ꯑꯗꯨꯝ ꯄꯥꯅ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯅꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤꯁꯦ ꯍꯣꯏ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯤ 210 ꯍꯦꯟꯅ ꯌꯦꯡꯂꯦꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯀꯃꯦꯟ ꯄꯤꯔꯛꯄꯁꯤꯡꯗꯨꯁꯨ ꯄꯥꯕꯤꯔꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯖꯔꯤꯕ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯈꯔꯁꯤ ꯑꯗꯣꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯧꯔꯝꯁꯤ ꯇꯥꯕꯤꯔꯒ ꯑꯋꯥꯕ ꯈꯇꯪꯗ ꯑꯣꯏꯁꯨ ꯄꯣꯊꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤꯡꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯧꯖꯔꯤ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯇꯥꯝꯅ ꯑꯍꯤꯡ
Handak Singamay 360 amadi Ravi Shankar Chingulai Chalna Sinba Isai Nomai gi thorom si Ichan Bidyamani na one of the highest top singer tare haina haibirei one of the highest top singer tare si Isai Ariba Anoba Yanara Sapangamba loinana Pukchil Chawa mayamna su ngasi koina hapsariba GP number 7005-7398 asita angamba selgi mateng pangbirakpa singsina su top singer oiba oigani haibasini ko mayamda thamjari se thagachari sumna comment ibirakpa comment sum amani sum sakachage punam khoi pabagi pangal duma dilaijade me waro biroi jogen yurem pamna khoi rupa chahum ga 333 mateng tawjakhrabane mapuk langol khuding da sakpiro haina haibirei matem tang mayam akhoi dugi tanja su logjarake ko jogen yurem pam se poregi su partner oibane haidi live show tobagi poregi partner hai tar field da mana kana tawritana adugi su oibani tamo jogen yurem pam si togi poregi su aina sum knowledge advisor su oibani partner katana tabi advisor oibi ba hai tar sisima tawse ko che du ta na do mateng khatang antara oina hai tar ko hojiki sigi saise mateng tang tawbi style oina mateng ngang ta mapuk langwal khuding da Ningthojam Prem Kumar na ibirei Singamay 360 pathok pira uko Ima ipa leiramdrabadi macha oiba aikhoi se leiramloi aduna ima ipa bu nungsina thambiyo ima ipa na aikhoi bu chaunaba hotnabada aduki matik wajaki adubu macha oiba aikhoi gi minok amada awabado kaujabani aduna ima ipa da phuba chaiba tobiganuko mado papni kaubiganuko haina ibirei Ningthojam Prem Kumar na ibirakliba comment simak yam nungsiba comment hai tare do haurakliba naha singsinasu mama mapa nungsibagi prem haiba tare ko yamna hanre nungsibagi lipun si hena hena chet pasu oira sanung asi comment asina maram oiraga mathangi sai ojiki matek tu matang yamba jogen na thambirakpa matek sina Susila Yambemna lupa yangkai gi mating pangbirai Jiten Moirang Themna lupa chama gi mating pangbirai ing na lemjabi tawbar bengi bidyamani sakpai sai dusa ngasai myam sakchar khabani ko isai tarit nipan subada sakchar khre event poki chakhum ai gi food product ama launch tawgada bale edu da soidana hairakani hojikti catering oina tawbani mafong ga yam pi enik launa tawjabani noma ipa singa soidana unagani hai takpire mobile number pibiro soidana call tawjarake event poki chakhum ko mobile number se am lik ko male chak chaba lakani na khoi di lami da char su yai thamoi chaw loi re khoi di ko khoi di em kai di gari matok da pham ma dum char su yai chaba do phang loi hai tai yurem bam jogen singna lopa chahum ga 333 do ngasai kapira khibado thagachari ketri mayum anan singna su lopa chani gi mateng pangbirai ptm khuthang da mateng pangbirak olivia ngangom lopa chama gi mateng pangbirai thagachari rohit singna su lopa chani gi mateng pangbirai isayam phajai che haina hairei ko thagachari keno engon da hairoi ro koirom santos na gp da mateng pangla su sakpirak tre ai di tum butum nia kadore haina takpirai ko icham chamna hingjabani ai di haiba icham chamna hingjabani ai di Kanada asa thamjadaba nungsi nungol khangjadaba aini yare ko waro bienu lupa tara ko kapsale ko to tasingna sel mayam kapiro khoi sai mayam salake habi wa famak tinate ngamjaba khar thogol tawjabani ko waro biroi David Thoiding jamna lupa chani mateng pangbirei thaga chariawana singda yonjage okay nuza thamoi khangsinna da laisrame magido sakpiro opta singna mayam lupa chama pangjabani live ngaijari haye sigi sai se matiam tang music yaw da bida matiam tang ngmiro ne do thui music yaw sira kat music yaw ra ga di sang da gi to bani ko mate oin dum sage hoje pung tara da bel tara kadro badon ne pung tara se yare nuja thamoi khangsinna da saina phauda saduna nuja thamoi khangsinna da chaina phauda saduna magi chatre dinai dana magi
ꯑꯁꯣꯛ ꯖꯨꯋꯦꯂꯔꯤꯅ ꯈꯟꯕꯤꯔꯛꯄ ꯁꯅꯥ ꯁꯥꯐꯝ ꯗꯨꯀꯥꯟꯒꯤ ꯀꯩꯗ ꯏꯁꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯣ ꯕꯤꯗ꯭ꯌꯥꯃꯅꯤꯅ ꯁꯅꯥ ꯁꯥꯕ ꯆꯠꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯈꯨꯠꯁꯨꯃꯟꯗꯣ ꯌꯥꯝ ꯂꯧꯕꯤꯒꯅꯣꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯂꯨꯄꯥ 100 ꯄꯥꯡꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯩꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯁꯛꯍꯟꯖꯔꯤꯁꯦ ꯑꯦꯁ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣꯝ ꯈꯟꯒꯅꯤ ꯃꯊꯪꯁꯤꯗꯤ ꯊꯧꯅꯥꯎꯖꯝ ꯕꯤꯄꯤꯟ ꯂꯨꯋꯥꯡꯅ ꯈꯟꯕꯤꯔꯛꯏꯀꯣ ꯂꯨꯄꯥ 150 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯌꯥꯝꯕ ꯑꯅꯤ ꯊꯃꯣꯏꯁꯦ ꯎꯕꯗ ꯄꯦꯜꯂꯦ ꯂꯥꯏꯐꯁꯤ ꯌꯦꯡꯉꯨꯕꯗ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯃꯩꯇꯩ ꯀꯨꯛꯀꯤ ꯂꯥꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯟ ꯉꯥꯛꯆꯔꯛꯄ ꯃꯤꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯣꯠꯀꯤ ꯂꯥꯜ ꯑꯣꯏꯅ ꯎꯕꯒꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯑꯩꯈꯣꯏꯗ ꯄꯦꯟꯕ ꯑꯃꯗꯤ ꯐꯥꯎꯖꯩ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯄꯥꯔꯤ ꯏꯃꯣꯝ ꯁꯥꯡꯒꯟ ꯄꯥꯡꯒꯟꯕ ꯁꯥ ꯑꯝꯇꯪ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯀꯣ Pari imom samu pangan basa Pari imom samu pangan basa Na pam lam dam kham bi mai ho re Chakla kle mai ri se lao na khop na khom le mi ka phok lo ne Pari mai kal ho ro re Pari imom samu pangan basa Pari imom samu pangan basa ꯃꯌꯥꯝ ꯍꯩꯕ ꯍꯩꯇꯕ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯅ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯏꯁꯩ ꯍꯩꯕꯗꯤ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯁꯛꯆꯕꯅꯤ ꯈꯨꯜ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯕꯤꯔꯛꯄꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯇꯣꯂꯣꯞꯇꯤ ꯐꯪꯗꯕꯅꯦ ꯑꯩ ꯁꯨꯝ ꯈꯪꯖꯕꯗꯀꯣ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯈꯔꯗꯨꯅ ꯍꯋꯥꯏ ꯈꯔ ꯆꯥ ꯑꯐꯪ ꯐꯪꯕ ꯁꯥ ꯄꯥꯡꯕꯤꯔꯒꯅ ꯁꯥ ꯆꯥꯕ ꯏꯟꯖꯥꯡ ꯑꯍꯥꯎ ꯄꯥꯡꯕꯤꯔꯒꯅ ꯄꯥꯡꯕꯤꯔꯛꯄ ꯂꯩꯇ꯭ꯔꯒꯅ ꯑꯔꯩ ꯑꯔꯩꯕ ꯁꯨꯝ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯟꯅ ꯀꯥꯎꯅ ꯇꯧꯗꯅ ꯑꯗꯨꯝ ꯍꯤꯡꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯖꯩ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯈꯨꯜ ꯉꯥꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯁꯤ ꯂꯥꯏꯕꯁꯤ ꯌꯦꯡꯕꯤꯔꯒ ꯏꯁꯩ ꯈꯟꯕꯤꯔꯛꯄꯁꯤꯗ ꯊꯃꯣꯏꯗ ꯄꯦꯟꯖꯗꯅ ꯍꯩꯕ ꯍꯩꯇꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯏꯁꯩ ꯁꯛꯆꯕꯅꯤꯀꯣ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯃꯊꯪꯒꯤ ꯗꯣꯅꯦꯠ ꯇꯧꯕꯤꯔꯛꯂꯤꯕ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯍꯥꯏꯅ ꯏꯁꯩ ꯈꯟꯕꯤꯔꯛꯂꯦ ꯃꯌꯥꯝ ꯏꯁꯩ ꯇꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯉꯁꯤꯁꯦ ꯄꯨꯡ 10ꯗ ꯂꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯏꯁꯩ ꯈꯟꯕꯒꯤ ꯇꯥꯟꯖꯥꯁꯤꯃꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯂꯥꯛꯆꯕ ꯏꯁꯩ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯅꯕ ꯍꯣꯠꯅꯖꯒꯦ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯄꯣꯏꯔꯩꯄꯣꯟꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯁꯅꯥꯇꯣꯟ ꯃꯩꯁꯅꯥꯝꯅ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯍꯤꯗꯥꯛ ꯆꯥꯕꯒ ꯂꯣꯏꯅ ꯀꯥꯎꯔꯨꯔꯦ ꯍꯥꯏ ꯍꯩꯁ ꯍꯤꯗꯥꯛꯇꯣ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯅꯣ ꯑꯝꯇ ꯆꯥꯕꯤꯍꯧꯋꯣ ꯆꯦꯜꯂꯛꯇꯅ ꯁꯤ ꯌꯧꯅꯕ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯅꯥꯕꯤꯒꯅꯣ ꯍꯤꯗꯥꯛ ꯆꯥꯔꯤ ꯍꯥꯏꯁꯦ ꯀꯔꯤꯒꯨꯝꯕ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯕꯒꯤ ꯆꯥꯕꯤꯕ ꯑꯣꯏꯔꯒꯅꯤ ꯁꯤꯒꯤ ꯃꯩꯇ꯭ꯔꯤꯁꯤꯅ ꯑꯗꯣꯝꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯃꯤꯡ ꯄꯥꯊꯣꯛꯆꯔꯤꯁꯤꯗ ꯑꯗꯣꯝ ꯅꯥꯗꯕ ꯑꯣꯏꯕꯤꯌꯨꯀꯣ ꯊꯣꯉꯥꯝ ꯕꯤꯗ꯭ꯌꯥꯄꯇꯤ ꯗꯦꯕꯤꯅ ꯂꯨꯄꯥ 50 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯦ ꯑꯕꯦꯊꯣꯏꯅ ꯂꯨꯄꯥ 50 ꯄꯥꯡꯕꯤꯔꯛꯂꯒ ꯂꯩꯇ ꯑꯉꯝꯕ ꯈꯔ ꯑꯃꯨꯛ ꯀꯥꯞꯆꯈ꯭ꯔꯕꯅꯦ ꯌꯥꯝꯅꯗꯤ ꯀꯞꯅꯤꯡꯉꯤ ꯑꯗꯨꯕꯨ ꯕꯕꯥ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯀꯦꯃꯣ ꯀꯥꯞꯇꯨꯅ ꯂꯩꯔꯤꯕꯅ ꯌꯥꯝꯅꯗꯤ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯏꯁꯩꯗꯤ ꯑꯝꯇ ꯈꯟꯖꯒꯦ ꯅꯤꯖꯒꯦ ꯗ꯭ꯌꯨꯑꯦꯠ ꯑꯣꯏꯅ ꯁꯛꯄꯤꯔꯣꯀꯣ ꯗ꯭ꯌꯨꯑꯦꯠ ꯑꯣꯏꯅ ꯁꯛꯆꯒꯦ ꯑꯕꯦꯊꯣꯏ ꯅꯤꯡꯊꯧꯖꯝ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯩ ꯈꯟꯕꯒꯤ ꯇꯥꯟꯖꯥꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯇꯥꯟꯖꯥꯁꯤꯃꯗꯤ ꯃꯌꯥꯝ ꯄꯤꯅꯖꯕ ꯉꯝꯖꯔꯣꯏꯗꯣꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯃꯈꯛ ꯑꯣꯏꯅ ꯄꯥꯡꯕꯤꯔꯣ ꯃꯌꯥꯝ ꯆꯥ ꯀꯨꯏꯖꯝ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯕꯤꯟ ꯀꯨꯃꯥꯔꯅ ꯁꯦꯜꯃꯛꯇꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯈꯣꯡꯕꯤ ꯍꯥꯏꯅ ꯇꯥꯝꯅ ꯁꯛꯆꯈ꯭ꯔꯦꯀꯣ ꯃꯦꯁꯦꯖ ꯊꯥꯕ ꯆꯠꯇ꯭ꯔꯦ ꯑꯍꯤꯡꯗ ꯈꯣꯡꯕꯤ ꯁꯛꯈ꯭ꯔꯦꯀꯣ ꯑꯦꯀꯥꯎꯟꯇ ꯁꯦꯜ ꯑꯝꯇ ꯌꯥꯎꯗꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯥꯕꯤꯔꯛꯏꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯁꯦꯜ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯖꯤꯄꯦ ꯈꯨꯊꯥꯡꯗ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯕꯤꯟ ꯀꯨꯃꯥꯔ ꯈꯨꯃꯟꯅ ꯃꯁꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯂꯤꯕꯁꯤꯃꯛ ꯁꯦꯜꯒꯤ ꯃꯇꯦꯡꯒꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯗꯤ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯄ꯭ꯔꯦꯝꯖꯤꯠ ꯌꯨꯝꯅꯥꯝꯅꯁꯨ ꯏꯇꯥ ꯃꯥꯟꯖꯀꯥꯗ ꯆꯠꯂꯅꯤ ꯍꯥꯏꯕ ꯏꯁꯩ ꯁꯛꯈ꯭ꯔꯦ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯀꯣ ꯃꯇꯦꯛ ꯑꯃ ꯁꯛꯇ꯭ꯔꯤꯕ꯭ꯔꯥ ꯉꯁꯥꯏ ꯑꯃ ꯑꯣꯀꯦ ꯃꯥꯟꯖꯀꯥꯗ ꯆꯠꯂꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯅꯤꯡꯉꯕ꯭ꯔꯣ ꯀꯩꯅꯣ ꯈꯔ ꯀꯨꯏꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯈꯤꯒꯦ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯃꯅꯤꯅꯗꯤ ꯑꯗꯨꯒ ꯂꯨꯄꯥ 10 ꯀꯥꯞꯄꯤꯔꯛꯏ ꯀꯜꯄꯅꯥ ꯌꯥꯡꯂꯣꯝꯅꯀꯣ ꯌꯥꯝ ꯄꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯌꯦꯡꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯁꯟꯖꯣꯏ ꯊꯥꯡꯖꯝꯅ ꯂꯨꯄꯥ 10ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯑꯍꯤꯂꯥ ꯑꯣꯀ꯭ꯔꯝꯅꯁꯨ ꯂꯨꯄꯥ 119 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯃꯊꯪꯒꯤ ꯏꯁꯩ ꯉꯁꯥꯏ ꯀꯃꯦꯟꯇ ꯈꯟꯕꯤꯔꯛꯈꯤꯕ ꯏꯁꯩꯅꯦ ꯑꯗꯣ ꯏꯁꯩꯁꯦ ꯌꯥꯝꯅ ꯈꯟꯕꯤꯔꯛꯑꯦ ꯑꯗꯨꯅ ꯃꯇꯦꯛ ꯑꯣꯏꯅ ꯊꯧꯒꯜ ꯇꯧꯖꯒꯦ ꯃꯁꯤꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯦꯟꯕꯤꯌꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯈꯨꯟꯖꯣꯏ ꯀꯨꯃꯥꯔꯅ ꯁꯛꯄꯤꯔꯝꯕ ꯌꯥꯝꯅ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯏꯁꯩꯅꯤ ꯑꯗꯣ ꯉꯁꯤ ꯁꯛꯄꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯚꯤꯌꯣꯔꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ
공기 농주 공기 농주 라바다 닝카이 다우라 torboda hauri babana kamla pamilda karamba urina yeningani 공기 농주 공기 농주 라바다 아칸간비 오이라바수 까랑바고빠나 강함가니 레이하우야우드라바 레이강라다 닝바까이라바 니어이바부 까나나 농심 하이비가니 나긴 하나락바다 나긴 하나락바다 까람바 오빠나 강함가니 공기 농주 공기 농주 라바다 닝카이 다우라 torboda hauri babana kamlan pamilda karamba urina yeningani 공기 농주 공기 농주 공기 농주 라바다 ꯃꯌꯥꯝ ꯃꯇꯝꯒꯤ ꯈꯣꯡꯂꯩꯁꯤꯅꯗꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯑꯗꯨꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩꯁꯤꯅ ꯊꯨꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅ ꯇꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯨ ꯄꯥꯅꯕ ꯍꯣꯠꯅꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯒꯤ ꯈꯨꯠꯊꯥꯡꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯄꯥꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯁꯦꯔꯥꯝ ꯄ꯭ꯔꯗꯤꯞ ꯁꯤꯡꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯑꯦꯖꯦꯟ ꯃꯩꯇꯩꯅ ꯂꯨꯄꯥ 4,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯀꯣ ꯈꯣꯔꯤ ꯐꯥꯕ ꯁ꯭ꯇꯤꯜ ꯑꯦꯟ ꯍꯥꯔꯗꯋꯦꯌꯔ ꯑꯦꯖꯦꯟ ꯃꯩꯇꯩꯁꯦ ꯈꯣꯔꯤ ꯐꯥꯕꯁꯦ ꯑꯩꯒꯁꯨ ꯈꯪꯅꯩ ꯇꯥꯃꯣ ꯔꯕꯤꯁꯪꯒ ꯈꯪꯅꯕ꯭ꯔꯥ ꯈꯣꯔꯤ ꯐꯥꯕ ꯍꯥꯔꯗꯋꯦꯌꯔ ꯂꯩꯕꯅꯤ ꯔꯪ ꯗꯨꯀꯥꯟꯒ ꯌꯣꯟꯕꯅꯤ ꯃꯣꯏꯁꯦ ꯑꯦꯖꯤꯌꯟ ꯄꯦꯟꯁ ꯑꯗꯩꯗꯤ ꯕꯔꯖꯔ ꯄꯦꯟꯁ ꯗꯨꯂꯛꯁ ꯄꯦꯟꯁ ꯑꯩꯅ ꯔꯪ ꯀꯝꯄꯅꯤ ꯇꯧꯔꯦ ꯈꯪꯅꯕꯅꯤ ꯈꯣꯔꯤ ꯐꯥꯕꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕꯅꯤ ꯃꯅꯤꯡ ꯑꯣꯜꯂꯒ ꯃꯈꯣꯏꯅ ꯂꯨꯄꯥ 4,000 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯂꯨꯄꯥ 4,000ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯁꯤ ꯉꯁꯤꯁꯦ ꯂꯨꯄꯥ 10,000 ꯀ꯭ꯔꯣꯁ ꯇꯧꯗꯧ ꯃꯥꯜꯂꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯪ ꯁꯨꯝ ꯂꯥꯛꯆꯒꯦꯀꯣ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯨꯅꯤ ꯏꯁꯩ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯈꯟꯕꯤꯔꯛꯄꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯗꯣꯝꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯔꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯃꯌꯥꯝ ꯏꯁꯩ ꯈꯟꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯅꯤꯀꯣ ꯀꯩꯊꯦꯜ ꯂꯥꯛꯄꯝ ꯒꯨꯂꯃꯅꯤ ꯁꯤꯡ ꯑꯋꯥꯡ ꯈꯨꯅꯧꯅ ꯂꯨꯄꯥ 111 ꯂꯨꯄꯥ 100ꯒ ꯁꯨꯞꯅ 113 ꯀꯥꯞꯄꯤꯔꯛꯏꯀꯣ ꯔꯕꯤꯆꯟꯗ꯭ꯔ ꯊꯧꯗꯥꯝꯅ ꯂꯨꯄꯥ 100 ꯀꯥꯞꯄꯤꯔꯛꯏ ꯃꯇꯝ ꯀꯨꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯔꯕꯤꯆꯟꯗ꯭ꯔ ꯂꯣꯏꯅꯅ ꯁꯔꯃ ꯘꯅꯦꯟꯗ꯭ꯔꯖꯤꯠ ꯑꯔꯤꯕꯝ ꯘꯅꯦꯟꯗ꯭ꯔꯖꯤꯠ ꯁꯔꯃꯅ ꯍꯣ ꯏꯔꯤꯜ ꯇꯨꯔꯦꯜ ꯈꯟꯈ꯭ꯔꯦꯀꯣ ꯑꯣꯖꯥ ꯈꯟꯈ꯭ꯔꯦ ꯁꯛꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯌꯥꯝ ꯃꯇꯝꯁꯨ ꯉꯥꯏꯕꯤꯔꯝꯗꯦ ꯑꯩꯈꯣꯏꯁꯦꯀꯣ ꯆꯠꯈꯤ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯊꯪꯁꯦ ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯑꯣꯖꯥ ꯄꯍꯥꯔꯤꯒ ꯀꯅꯥꯒꯅꯤ ꯆꯤꯟꯗꯣꯟ ꯀꯩꯕ ꯆꯤꯡꯗꯣꯜ ꯄꯛꯅ ꯍꯥꯟꯅ ꯁꯛꯑꯁꯦ ꯍꯥꯏ ꯏꯌꯥꯝꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯨꯋꯦꯠꯁꯤꯡ ꯃꯊꯪ ꯁꯛꯅꯕ ꯍꯣꯠꯅꯖꯒꯦ ꯆꯤꯡꯗꯣꯜ ꯄꯛꯅ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯆꯤꯡꯗꯣꯜ ꯄꯛꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩ ꯀꯦꯃꯦꯔꯥꯗ ꯌꯦꯡꯍꯟꯖꯒꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯎꯠꯆꯒꯦ ꯀꯦꯃꯦꯔꯥ ꯃꯥꯡ ꯊꯥꯡꯖꯜꯂꯛꯀꯦ ꯑꯩꯅ ꯏꯔ ꯄꯨꯔꯛꯏꯅꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯩꯈꯣꯏ ꯁꯩꯁꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯀꯣꯄꯤ ꯇꯧꯔꯦ ꯑꯦꯛꯖꯥꯝꯗ ꯀꯣꯄꯤ ꯇꯧꯔ ꯊꯥꯕ ꯆꯞ ꯃꯥꯟꯅꯩꯀꯣ
วิดีโอมันนี่สมทำว่าในสไตล์เกี่ยวกับที่น้องไอ้ยิงบนเตะคุยได้ชี้ยิงกันวิดีโอมันนี่แต่ก็ไม่จ้านะว่าจะพังเดี๋ยวชี้ใส่มาเยกยิงนวันนะบัดพยายามไม่ใช่คุณต้องทำสักแก่พยายามตามไปโยโอซาติเจนดราอะตัวก็คุยกี่เจสโซนาลิมุขจีซิดนีย์ได้เลยวิดีโอเจสโซนาลิมุขจีนะสักทีคิดว่าโอซาติเจนดราอะตัวใช่ขันละก็ซาโอร์ให้ไปยุ่มดัชละก็ให้ไปยาวนั่นเองก็ยุ่มดัชละตาสุดมีไอ้สักทีสักละก็อะตัวจริงด้วยปักหน้าไปบริจิลสักนับตั้งคนละสิจิงโดลปักหน้าไปริบเลยเจอจิงโดลปักหน้าไปในบะเลยเจอนานิ่งต้มนาไปอยู่โคนานิ่งตั้มนะไปอยู่โกลูได้ลบนุ่งดาเจนใครดีใบเจนานิ่งตั้มนะเจลูโกJeli bayi jeli tuda, shana jegi ini tamna igo noi biaisu. Ay handiyo tute igi torban oy na aisu. Aisu, aisu. Jindol patna, pai ni balai je. साथ लमुनंग ना लैरांग ओइना हेक जगे खूबना इनिंग तौना थमोई दलो जब पोंगरी बपाखो जिंदगी ऐसी कोई दावा नमोना लैका दलो प्लीबा शिंगेल की लैनम नम जगे पेना पोकनिंग खोई दाबा Aisu ng bunong si Aidi ng bunong si Aisu ng bunong si Hadapino ay bukol sisigi Hadok laroy ng bumapuksima Mapuksima Jindol patna Pai ni balay je Lip
ba khum phong ni leng ra ukagum sahum kalaba nong nai marakta ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗ ꯁꯦꯝꯖꯕ ꯅꯥꯆꯣ ꯊꯦꯠꯄꯤꯔꯣ ꯅꯣꯖꯥ ꯅꯥꯄꯅ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯗ ꯁꯦꯝꯈꯤꯕ ꯈꯥꯡꯄꯣ ꯄꯨꯛꯅꯤꯡꯒꯤ ꯂꯩꯀꯣꯜꯅꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯊꯥꯗꯣꯛꯄꯤꯗꯣ ꯑꯩꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯃꯄꯣꯛꯁꯤꯃ ꯃꯄꯣꯛꯁꯤꯃ ꯆꯤꯡꯗꯣꯜ ꯄꯠꯅ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯅꯅꯤꯡꯇꯝꯅ ꯄꯥꯏꯌꯨꯀꯣ ꯅꯅꯤꯡꯇꯝꯅ ꯄꯥꯏꯌꯨꯀꯣ ꯂꯨꯔ ꯂꯣꯛꯅꯨꯡꯗ ꯆꯦꯟꯊꯔꯤꯕ ꯏꯆꯦꯜ ꯅꯅꯤꯡꯇꯝꯅ ꯆꯦꯜꯂꯨꯀꯣ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯗꯨꯗ ꯁꯥꯟꯅꯖꯒꯦ 이닝땀내 니골 호이기 아이수 ꯂꯩꯍꯟꯕꯤꯌꯨ ꯏꯆꯦꯜꯗꯨꯒꯤ ꯇꯣꯔꯕꯥꯟ ꯑꯣꯏꯅ ꯑꯩꯁꯨ 아이수 ꯑꯩꯁꯨ ꯆꯤꯡꯗꯣꯜ ꯄꯛꯅ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯆꯤꯡꯗꯣꯜ ꯄꯛꯅ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯑꯩꯒꯤ ꯆꯜ ꯍꯦꯂꯦꯅꯥꯒꯤ ꯉꯁꯥꯏꯒꯤꯗꯣ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯀꯧꯅ ꯌꯥꯔꯔꯣꯏꯕ ꯑꯃ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯔꯣ ꯀꯩꯅꯣ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯀꯩꯅꯣꯗ ꯄꯨꯡꯁꯦ 10 ꯈꯛꯇꯪ ꯑꯣꯏꯕꯅꯤ 10 ꯃꯤꯅꯤꯠ 10ꯅꯤ ꯅꯪꯁꯨ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯣ ꯁꯤꯗꯤ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯗꯤꯁꯀꯁꯟꯅꯤ ꯏꯁꯩ 2 ꯋꯥꯠꯂꯤꯕ ꯁꯛꯀꯗꯣꯏꯁꯤꯀꯣ ꯑꯗꯣ ꯇꯁꯦꯡꯅ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯄꯔꯁꯣꯅꯦꯜꯒꯤ ꯂꯥꯏꯐꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯅꯕ ꯁꯛꯆꯒꯦ
ꯄꯤꯔꯥꯡꯇꯅ ꯂꯦꯡꯈ꯭ꯔꯕ ꯄꯔꯦꯡꯅꯤ ꯎꯞꯆꯕ ꯉꯝꯗꯅ ꯄꯥꯎꯕ ꯉꯛꯁꯝꯗ ꯂꯩꯃꯟ ꯆꯜꯂꯦꯗꯣ ꯅꯨꯡꯁꯤ ꯃꯩꯁꯥꯅ ꯎꯞꯆꯕ ꯉꯝꯗꯅ ꯄꯥꯎꯕ ꯉꯛꯁꯝꯗ ꯂꯩꯃꯟ ꯆꯜꯂꯦꯗꯣ ꯅꯨꯡꯁꯤ ꯃꯩꯁꯥꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯌꯥꯝ ꯀꯃꯦꯟ ꯌꯥꯝꯅ ꯋꯥꯔꯧꯕ ꯀꯃꯦꯟ ꯑꯃ ꯌꯥꯎꯔꯦ ꯏꯁꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯦꯂꯦꯅꯥꯒꯤ ꯏꯁꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏ ꯇꯁꯦꯡꯅ ꯍꯦꯂꯦꯅꯥꯁꯦ ꯃꯌꯥꯝ ꯉꯁꯥꯏ ꯍꯦꯛ ꯍꯧꯔꯛꯄꯗꯩ ꯁꯤ ꯏꯁꯩꯁꯦ ꯁꯛꯄꯤꯌꯣꯅ ꯍꯥꯏ ꯑꯗꯣ ꯍꯦꯛ ꯍꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯇꯧꯔꯛꯄꯗꯨꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯅꯤ ꯃꯥ ꯏꯔꯒ ꯄꯤꯖꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯋꯥ ꯅꯠꯇꯦ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉ ꯏꯟꯖꯟꯖꯕꯅꯤ ꯏꯁꯩ ꯂꯣꯏꯗ꯭ꯔꯤ ꯏꯁꯩ ꯋꯥꯠꯂꯤꯀꯣ ꯑꯃꯅꯤ ꯁꯛꯇ ꯋꯥꯠꯂꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯂꯣꯀꯦꯟꯗ꯭ꯔꯣ ꯁꯅ ꯁꯝꯅ ꯂꯨꯄꯥ 10ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯃꯤꯡ ꯐꯥꯎꯕ ꯄꯟꯕꯤꯔꯛꯇꯦꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯁꯅ ꯁꯝ ꯂꯣꯀꯦꯟꯗ꯭ꯔꯣ ꯁꯤꯡ ꯁꯤꯡꯒꯃꯩ ꯉꯁꯤꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯨꯄꯥ 10ꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯁꯟꯖꯣꯏ ꯊꯥꯡꯖꯝꯅꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄꯤꯌꯨ 360 ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯂꯣꯏꯅꯅ ꯂꯨꯄꯥ 10ꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯛꯏ ꯀꯥꯡꯖꯝꯕ ꯃꯩꯇꯩꯅꯁꯨ ꯂꯨꯄꯥ 100ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯣꯏꯅꯥꯝ ꯖꯣꯏꯁ꯭ꯔꯤ ꯗꯦꯕꯤꯅ ꯂꯨꯄꯥ 30ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯏꯃꯥꯟꯅꯕ ꯑꯣꯀꯦ ꯀꯥꯡꯖꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯃꯔꯨꯞꯅꯦ ꯍꯥꯏꯀꯣ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯉꯁꯤ ꯑꯍꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯁꯥꯏꯠꯇꯒꯤ ꯄꯥꯡꯕꯤꯔꯛꯄꯅꯤ ꯂꯨꯄꯥ 5 ꯄꯥꯡꯕꯤꯔꯛꯏ ꯌꯥꯝꯅꯗꯤ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯏꯁꯥꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤꯅ ꯏꯔꯝꯗꯝ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯂꯨꯄꯥ 5ꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯗꯤ ꯂꯨꯄꯥ ꯂꯤꯁꯤꯡ 5 ꯂꯥꯛ 5 ꯐꯥꯎꯕꯒꯤ ꯚꯦꯂꯨ ꯑꯗꯨꯝ ꯌꯧꯏ ꯑꯩꯈꯣꯏ ꯋꯥꯈꯜꯗꯗꯤ ꯊꯃꯣꯏꯗꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯦꯜꯃꯛ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯃꯦꯟ ꯏꯕꯤꯔꯛꯏꯕ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯏꯁꯦ ꯁꯤꯃꯛꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯍꯩ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯉꯁꯤ ꯏꯁꯩꯁꯦ ꯇꯥꯕꯤꯔꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯕꯤꯕ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯤꯕꯁꯤꯃ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯒꯤ ꯃꯍꯩ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯐꯪꯂꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯌꯥꯝꯅꯗꯤ ꯍꯥꯞꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯖꯗ꯭ꯔꯦ ꯑꯩꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯅꯤꯅ ꯏꯔꯝꯗꯝ ꯃꯣꯔꯦꯁꯦ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯏꯁꯩꯁꯦ ꯇꯥꯕꯗ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯊꯨꯅ ꯌꯥꯡꯅ ꯑꯗꯣꯝꯁꯨ ꯑꯗꯣꯝꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯃꯣꯔꯦ ꯃꯥꯏꯀꯩꯗ ꯊꯨꯅ ꯌꯥꯡꯅ ꯍꯟꯅꯕꯁꯨ ꯑꯩꯈꯣꯏ ꯁꯦꯝꯕꯤ ꯃꯄꯨ ꯈꯨꯔꯨꯝꯃꯤꯟꯅꯁꯤꯀꯣ ꯑꯗꯨ ꯂꯩꯉꯥꯛꯅꯁꯨ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯤꯔꯛꯂꯒ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯁꯤꯡꯗ ꯊꯨꯅ ꯌꯥꯡꯅ ꯍꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯊꯪꯗ ꯕꯤꯖꯦꯇꯥ ꯈꯨꯃꯟꯊꯦꯝꯅ ꯂꯨꯄꯥ 50ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯏꯁꯩ ꯂꯣꯏꯅ ꯐꯖꯩ ꯏꯁꯩ ꯇꯥꯔꯒ ꯄꯨꯛꯅꯤꯡꯁꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯖꯩ ꯌꯥꯝꯅꯗꯤ ꯀꯥꯞꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯌꯥꯝ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ ꯁꯦꯜꯒꯤ ꯃꯇꯦꯡꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯦ ꯑꯉꯝꯕ ꯈꯔ ꯄꯥꯡꯕꯤꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯒꯤ ꯃꯍꯩꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯑꯗꯣ ꯃꯊꯪꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯪꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯕ ꯗꯨꯋꯦꯠ ꯉꯥꯏꯕꯤꯕꯗꯣ ꯑꯗꯨ ꯑꯣꯖꯥ ꯄꯍꯥꯔꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯄꯍꯥꯔꯤ ꯑꯃꯗꯤ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯃ ꯑꯣꯖꯥꯒ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯝꯈꯤꯕ ꯑꯩꯈꯣꯏ ꯏꯁꯩꯗꯨꯅꯤ ꯑꯗꯨꯒ ꯅꯧꯅ ꯏꯌꯥꯝꯕ ꯗꯤꯅꯦꯁ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤꯅ ꯁꯛꯄꯗꯒꯤ ꯍꯦꯟꯅ ꯃꯃꯥꯡꯒꯤ ꯏꯁꯩꯗꯨꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯖꯟꯇ꯭ꯔ ꯍꯥꯞꯆꯜꯂꯒ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯐꯣꯡꯈꯤꯕ ꯑꯗꯨꯒꯨꯝꯕ ꯀꯚꯔ ꯁꯣꯡ ꯑꯗꯨꯒꯤ ꯏꯁꯩꯗꯨꯅꯤ ꯑꯩꯈꯣꯏꯅ ꯅꯧꯅ ꯑꯃꯨꯛ ꯁꯛꯆꯕꯅꯤ ꯃꯇꯧ ꯇꯝꯖꯕꯅꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯅ ꯇꯥꯕꯤꯔꯤ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯔꯤ
ꯈꯣꯟꯖꯦꯜ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯈꯣꯟꯊꯥꯡ ꯌꯩꯔꯔꯤ ꯎꯖꯅꯤꯡꯕ ꯆꯤꯡꯂꯨ ꯎꯗꯕꯁꯨ ꯊꯃꯣꯏꯗꯗꯤ ꯁꯛꯇꯃꯨꯛꯇꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯊꯃꯣꯏꯅꯨꯡꯗ ꯊꯝꯈ꯭ꯔꯁꯤ ꯂꯣꯠꯈ꯭ꯔꯁꯤ ꯃꯥꯟꯖꯩ ꯅꯪꯕꯨ ꯇꯥꯕꯔꯥ ꯍꯥꯏꯌꯨ khari lâu bu kiên lên nâng tơ mật quy lùi chinh lối ai yên lên nâng tơ mật quy khari lâu bu kiên lên nâng tơ mật quy lùi chinh lối ai yên lên nâng tơ mật quy cây đi mất tâu nó nhu cha lai man oi re do tumle tumna nangbu mangdamakui chatle chatna nangbu mitamakui punsi lai pun oi minasi punsi lai pun oi minasi wasak pando lolasi tungrasi Manjai nang buta bara hayu nu ja thamoi pau dam se thmoi paudam tari ye sano loi bi chingna thingam de Manjai nang buta bara hayu Manjai nang buta bara hayu ꯑꯔꯣꯏꯕ ꯏꯁꯩ ꯕꯤꯗ꯭ꯌꯥꯃꯅꯤꯗꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯁꯩ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯌꯥꯝ ꯖꯤꯄꯦꯗ ꯂꯥꯛꯄ ꯑꯦꯃꯥꯎꯟꯁꯤꯡ ꯄꯥꯊꯣꯛꯆꯒꯦ ꯑꯁꯦꯝ ꯀꯤꯔꯟꯁꯤꯡꯅ ꯂꯨꯄꯥ 100 ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯍꯨꯌꯥꯝ ꯃꯩꯇꯩꯅ ꯂꯨꯄꯥ 200ꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯣꯏꯔꯕꯁꯨ ꯁꯛꯄꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗꯁꯨ ꯏꯁꯩꯁꯦ ꯁꯛꯆꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯔꯣꯏꯕ ꯏꯁꯩ ꯑꯣꯏꯅ ꯁꯤꯒꯤꯁꯤꯅ ꯑꯣꯏꯔꯅꯤ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯨꯡ 9:30ꯗ ꯂꯣꯏꯁꯤꯟꯖꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯕꯅꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅꯅꯀꯣ ꯑꯗꯣ ꯄꯨꯡ 10:30 ꯌꯧꯁꯤꯟꯈ꯭ꯔꯦ ꯑꯗ ꯃꯇꯝ ꯍꯥꯏꯕꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗ ꯕꯤꯒꯦꯁ ꯐꯦꯛꯇꯔ ꯑꯃ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯑꯣꯏꯔꯦ ꯃꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯏꯁꯩ ꯈꯟꯕꯤꯔꯛꯄꯁꯤꯡꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯏꯁꯩ ꯈꯟꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯂꯥꯏꯚ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯕꯤꯔꯒ ꯃꯌꯥꯝꯅ ꯖꯤꯄꯦ ꯅꯝꯕꯔ ꯑꯁꯤ ꯈꯨꯠꯊꯥꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯂꯤꯕꯁꯤꯃ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯆꯠꯄ ꯉꯝꯕ ꯃꯐꯝ ꯈꯔꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯣꯏꯗꯅ ꯌꯧꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯉꯁꯤ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯂꯒ ꯉꯁꯤ ꯁꯩꯁꯛꯄꯤ ꯑꯣꯏꯕꯤꯔꯤꯕꯤ ꯍꯤꯜ ꯃꯅꯤꯄꯨꯔ ꯍꯤꯜ ꯔꯤꯂꯤꯐ ꯀꯦꯝꯞꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯅ ꯐꯒꯠꯂꯛꯂꯣ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯄꯥ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛ ꯊꯨꯅ ꯌꯥꯡꯅ ꯐꯒꯠꯂꯛꯂꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯤꯁ ꯑꯃ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯗꯨꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯕꯒꯤ ꯊꯧꯔꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯦꯟ ꯏꯚꯤꯅꯤꯡ ꯋꯤꯠ ꯕꯤꯗ꯭ꯌꯥꯃꯅꯤ ꯋꯥꯡꯈꯦꯝ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯏꯁꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯤꯗ꯭ꯌꯥꯃꯅꯤ ꯋꯥꯡꯈꯦꯝ ꯃꯁꯥꯃꯛꯇꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯃꯍꯥꯛꯀꯤ ꯁꯣꯂꯣ ꯏꯁꯩ ꯑꯃꯈꯛ ꯇꯥꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯃꯤꯟꯅꯁꯤ ꯏꯁꯩ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯉꯁꯥꯏ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯂꯤꯕ ꯖꯤꯄꯦ ꯈꯨꯠꯊꯥꯡꯗ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯑꯩꯈꯣꯏꯅ ꯂꯥꯎꯊꯣꯛꯆꯔꯝꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ ꯑꯔꯣꯏꯕ ꯏꯁꯩ ꯑꯁꯤꯗꯤ ꯂꯩꯕꯥꯛꯀꯤ
ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯧꯕ ꯊꯋꯥꯏꯅ ꯄꯣꯊꯥ ꯄꯤꯈ꯭ꯔꯕꯁꯤꯡꯗ ꯃꯥꯒꯤ ꯏꯃꯥꯁꯤꯡꯅ ꯃꯈꯣꯏꯗ ꯀꯠꯊꯣꯛꯆꯕ ꯅꯤꯡꯁꯤꯡꯖꯕ ꯏꯁꯩ ꯑꯣꯏꯅ ꯏꯃꯥꯁꯤꯡꯅ ꯑꯣꯏꯅ ꯏꯆꯥꯁꯤꯡꯗꯨꯗ ꯑꯣꯏꯅ ꯀꯠꯊꯣꯛꯆꯕ ꯏꯁꯩ ꯑꯣꯏꯅ ꯑꯩꯅ ꯆꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯒ ꯏꯁꯩ ꯑꯁꯤ ꯑꯔꯣꯏꯕ ꯏꯁꯩ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯏꯁꯩ ꯑꯁꯤ ꯑꯩꯅꯁꯨ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯞ ꯑꯁꯤꯕꯨꯁꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯔꯣꯏꯕ ꯏꯁꯩ ꯇꯥꯍꯟꯖꯒꯦ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡ ꯂꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯑꯩ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡ ꯂꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯄꯨꯡ ꯐꯥꯅꯕ ꯈꯨꯗꯣꯜ ꯇꯝꯖꯒꯦ इमागी
ngasi Ravi Shankar Chingu Lechal Facebook page amadi Chingu Lechal YouTube channel da mayam gidamak thogal khara oigani haidana Ravi Shankar Chingu Lechal gi team amadi ngasi sinja langjari ba singna kanna hona jaduna Hill Manipur Hill Relief Camps haina ming thonjaba an evening with Vidyamani Wangkem haina ming thonjaba program asida asigi isai yamlabe isai sing bu thawai happy giba thona happy giba ai yamba Ravi Shankar Naurem Chonglau bi dagi yamba na keyboard pai bi tuna thona happy ki loina na keyboard ta ai nauning thau khong dagi ngan ba mai rem bam na keyboard pai bi tuna asigi thoram asibu mapung phan bi ki loina na bass guitar pai bi riba Sanju Haubam lalambu makhong dagi ai brother sinasu mateng pangbiri loina na guitar pai bi riba tamo Surjit Sanjenbam Sagolban sayang dagi yamba sinasu gitar pai bi tuna ngasigi thoram asibu hena phajaba program ama o henna bagi damak achoba thodang lobiki loina na pedram pai bi riba ai gi naw moyang thamna pokpi dagi naw Rajesh Pukhan bamna su pedram pai bi tuna ngasigi thoram asigi bit bi tuna mayamda thawna happy ki loina na yamna special oijariba khoina su ngasai horok matam thamjaba tabla pai bi khiba ai gi yamba Balsri awadi nambol thiam dagi yamba Johnson Thokchomna ngasi program asida ahan boina khongda bi tuna yamba Ravi Shankar ga mamangda kaya mapunduna mateng pangnaba maruk oina loinaba oitagasu program asi kudong chaba lorong asi mayamangda saktak chabagi kudong chaba dumasu phanghanbi bagi damak sinja langjari ba khoigi maikai dagi mayam gi apun bagi maikai dagi thak phongdokchari loina sound engineer oi bikhi ba Prevent Records ki provider agi yamba tamo priyo posambam nasu asigi thauram asibu haudringai mamangdagi sound gi oiba akup ata technical gi oiba problem kaya ma yengsin biduna mayamda sound gi matengna mayamda isai tana ba hona matamda sound gi oiba akup mayama solve to biduna mayamda yam quality leiba sound ama bibiba ngambi bagi dama amadi sound gi oiba thabak thoram sing tasengna sel oina piragadi ngasai tasengna wai bagi charge hai tare akoina pi bangam bagi itik lejade yamana pangbiri sina akoina hena puning penjai aduga yamana akoina mayam gi mateng loina nangasi yamasu yamdrabasu lupa lising kun gi mathak tani ngasi tari se aduna yamnasu yamdasu mateng khara panglak libasi yamba tamo priyo posangbam gi mateng yam chauna yauri haibasini mayamda sound se nungai tragadi sound se mapung phadragadi kaisu asigi thoram asi mayamna sel mayam pangbira ibasi pangam dawasu yai haibasini mayamda koin thamjaning ase loinana ubagi thauna hapiriba madi atai technical gi oba mayam support pibiriba Ravi Shankar Chingu Lechal gi YouTube asset channel asina mayamna sakhangna dri phawba mapung marai phawa channel ama oi dri phawba angamba thauna hapkani pangal hapkani selgi oiba mateng amata lodabida studio dominance na phegak phaina pubiduna ngasi live streaming partner oibiduna madi studio support pibiduna mafam asigi mafam asida isai nomai pangthokna bagi ayaba pibiriba studio dominance ki team sing maroina yamba Ratan Sapam busu thagak phondok chari loina team sing maitri sigi apun boina lakpiriba igi inau sing yamba sing iche sing itema sing punama pusu sing maitri sigi amade Ravi Shankar Chingu Lechal gi maikai di apun boina thagak phondok chari loina ngasigi thoram asida lengsin biriba artist kudi mapui kai khumna bot piba amadi cham level lengyan amamam kudol tambiduna ngasigi thoram asibu puning thawap piba lakpiba ngasai hawda loi phawba che Sobitana leibiduna asigi isai thoram asibu puning thawap piba loina lengyan amamam mateng pangbibagi damak malemnganbi shoes house harga khangna biba natragana Sophia Tailoring Center Komba Bazar leibiriba afam asigi chaliche mayam tailoring gi oiba skills mayam takpiriba awana tarba mayam busu mateng pangbiba loina singja maitri sigi su matam gi oiba mateng kya ma ngamba pangbiriba aigi pangbiribi aigi che Sobita busu akhoi sinja langjariba singi maikai dagi su mayamda thagat wa hei thamjari loina ngasigi tariba balance 25,697.35 ni seisida yamba Ravi Shankar gi lupa khadi yaurangani haina khalimana zero ka haijale lupa taruk tare to yaurangani sidai khanjari se aduisu mayamna pangbirei se lupa lising kun manga cross tawre basine Vidyamani da thamjaningi se aduga hojik latest ta pangbirak liba mateng ase lupa yankhai gi mateng pangbirak liba hai haina haibirei hai santi bala laitan them lupa yankhai adona kapirak podo phangjare khurumjari loinana moirang them Nagindrana Pola kaubaya deko haina okay khurai maikai da Pola mateng pangbirakiba yambani aina live thajaringai da Pola yumda sibati ni Pola pizage nausi haidana Pola thinbirakibani Pola yam haugibani mathangi sibati ngaijari lupa yankhai simasu taramno okchari loinana asigi thoram masida maruina asigi special guest oina lengsin biduna mayamgi
ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯃꯤꯟꯅꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯌꯥꯝ ꯀꯦꯖꯨꯋꯦꯜꯂꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯦ ꯆꯥꯡ ꯊꯥꯖꯟꯗꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒ ꯊꯥꯖꯟꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯟꯚꯥꯏꯠꯃꯛꯇꯤ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯋꯥꯡꯈꯦꯝ ꯕꯤꯗ꯭ꯌꯥꯃꯅꯤ ꯃꯌꯥꯝꯅ ꯕꯤꯗ꯭ꯌꯥꯃꯅꯤ ꯋꯥꯡꯈꯦꯝ ꯍꯥꯏꯔ ꯈꯪꯅꯕꯤꯔꯤꯕ ꯁꯩꯁꯛꯄꯤ ꯑꯁꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯏꯕꯨꯡ ꯔꯕꯤ ꯁꯪꯀꯔꯅꯕꯨ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯣꯏꯅꯣ ꯑꯩꯁꯨ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯥꯡꯉꯤ ꯉꯁꯤꯁꯨ ꯑꯗꯨꯝ ꯄꯥꯡꯒꯅꯤ ꯏꯕꯨꯡꯒꯤ ꯂꯥꯏꯞ ꯑꯗꯨꯗ ꯁꯣꯏꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯉꯝꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯋꯥꯕ ꯃꯇꯝꯅꯤ ꯑꯥꯔꯇꯤꯁꯀꯤꯗꯤ ꯇꯁꯦꯡꯅ ꯑꯋꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯑꯥꯔꯇꯤꯁꯁꯤꯡꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯗꯤ ꯃꯈꯣꯏꯗ ꯂꯩꯖꯔꯤꯕ ꯁ꯭ꯀꯤꯜꯁꯤꯡ ꯑꯥꯔꯠꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯒ ꯎꯍꯟꯖꯔꯒ ꯃꯍꯩꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯎꯍꯟꯖꯕ ꯇꯥꯍꯟꯖꯕ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯕ ꯅꯥꯀꯣꯡꯒꯤ ꯉꯥꯏꯍꯥꯛꯇꯪ ꯇꯧꯔꯁꯨ ꯄꯣꯊꯥꯍꯟꯕ ꯉꯝꯕ ꯊꯃꯣꯏ ꯏꯪꯊꯍꯟꯕ ꯉꯝꯕ ꯑꯗꯨꯅꯤ ꯑꯥꯔꯇꯤꯁꯀꯤ ꯃꯒꯨꯟ ꯁꯦꯜꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯋꯥꯡꯈꯦꯝ ꯕꯤꯗ꯭ꯌꯥꯃꯅꯤ ꯑꯩꯒꯤ ꯏꯆꯜꯁꯤꯅ ꯉꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯕꯗ ꯂꯣꯏꯕ ꯐꯥꯎꯕ ꯏꯁꯩ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯀꯌꯥ ꯑꯃꯁꯨ ꯁꯛꯄꯤꯔꯦ ꯁꯤꯡꯖꯃꯩ ꯏꯁꯩ ꯑꯦꯗꯃꯤꯟꯒ ꯂꯣꯏꯅꯅꯁꯨ ꯍꯩꯕ ꯍꯩꯇꯕ ꯈꯔ ꯈꯔ ꯑꯩꯈꯣꯏꯅ ꯀꯚꯔ ꯇꯧꯖꯔꯒ ꯏꯁꯩ ꯉꯁꯤꯒꯤꯁꯦ ꯃꯄꯨꯡ ꯐꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯂꯩꯕꯤꯔꯒꯅꯤ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯕꯤꯗ꯭ꯌꯥꯃꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤ ꯁꯣꯏꯗꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯏꯆꯜ ꯕꯤꯗ꯭ꯌꯥꯃꯅꯤꯒ ꯂꯣꯏꯅꯅ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯂꯣꯏꯅꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅꯁꯨ ꯑꯦꯅꯥꯎꯟꯁ ꯇꯧꯖꯈꯤꯕꯅꯤ 15,000 ꯀ꯭ꯔꯣꯁ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯑꯦꯅꯥꯎꯟꯁ ꯇꯧꯖꯈꯤꯕ ꯂꯩꯔꯕꯅꯤ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝ ꯆꯥꯗꯕ ꯔꯤꯂꯤꯐ ꯀꯦꯝp ꯑꯃ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯗꯤ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗ ꯂꯩꯕꯤꯕꯅꯤ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗ ꯃꯣꯔ ꯗꯦꯟ 42 ꯔꯤꯂꯤꯐ ꯀꯦꯝp 48 ꯔꯤꯂꯤꯐ ꯀꯦꯝp ꯃꯨꯛ ꯂꯩꯕꯅꯤ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯈꯔ ꯂꯩꯔꯝꯕ ꯌꯥꯏ 48 ꯌꯥꯡꯈꯩ ꯁꯨꯗꯣꯔꯦꯀꯣ ꯃꯐꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯔꯤꯂꯤꯐ ꯀꯦꯝꯄꯨꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯔꯤꯂꯤꯐ ꯀꯦꯝp ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯆꯤꯟꯗꯒꯤꯁꯨ ꯊꯣꯛꯎ ꯌꯥꯗꯦ ꯐꯅꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯤꯟꯖꯥꯛ ꯄꯤꯁꯅꯨ ꯑꯍꯥꯎꯕ ꯀꯌꯥ ꯄꯤꯁꯅꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯅꯤ ꯄꯨꯔꯒ ꯂꯩꯔꯤꯕ ꯆꯦꯛꯀꯤ ꯌꯨꯝꯗ ꯂꯩꯁꯅꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯑꯦꯕ꯭ꯔꯤ ꯔꯤꯂꯤꯐ ꯀꯦꯝp ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯣꯏꯔꯥꯡ ꯃꯥꯏꯀꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯠꯊꯔꯕ ꯔꯤꯂꯤꯐ ꯀꯦꯝp ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯄꯤꯛꯑꯞ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯇꯥꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯃꯌꯥꯝꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯏꯆꯜ ꯋꯥꯡꯈꯦꯝ ꯕꯤꯗ꯭ꯌꯥꯃꯅꯤꯅ ꯂꯨꯆꯤꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯒꯦꯁ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯏꯟꯚꯥꯏꯠ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤꯗꯃꯛ ꯃꯈꯥ ꯇꯥꯕ ꯉꯁꯤ ꯁꯛꯍꯧꯗꯕ ꯏꯁꯩ ꯈꯔꯁꯨ ꯁꯛꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃꯁꯨ ꯂꯧꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯞ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯁꯤꯒꯤ ꯂꯥꯏꯞ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯄꯨꯡ ꯐꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯦ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯑꯃꯗꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄ ꯌꯨꯇ꯭ꯌꯨꯕꯇ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ